ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯏꯕꯤꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯟꯅꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈꯤꯕ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯕꯁꯨ ꯐꯤꯛꯁꯟꯅꯤ ꯈꯟꯕꯤꯗꯨꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯈꯣꯏꯃꯨ ꯂꯥꯡꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯄꯦꯟ ꯄꯦꯟꯗ ꯃꯣꯠꯁꯨ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯈꯣꯏꯃꯨ ꯂꯥꯡꯗ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯋꯥꯈꯜꯗ ꯈꯟꯈꯤꯕ ꯈꯨꯗꯤꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ, ꯑꯐ ꯐꯠꯇ ꯈꯟꯊꯕ ꯏꯉꯝ ꯉꯝꯖꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯅꯤꯡꯕ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯕ ꯁꯛꯄ ꯂꯧꯔꯛꯇꯕ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯃꯇꯥꯡꯅꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯍꯔꯥꯎꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯍꯟꯕꯤꯅ, "ꯑꯁ, ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ, ꯍꯣꯔꯦꯟꯗꯩꯗꯤ ꯗ꯭ꯔꯃꯥ ꯌꯦꯡꯊꯔꯨꯔꯗꯧꯅꯤ"꯫ ꯂꯥꯡꯂꯦꯟꯅ, "ꯑꯁ, ꯑꯩꯗꯤ ꯋꯥꯔꯤ ꯇꯥꯔꯨꯗꯣꯏꯅꯤ꯫ ꯕꯕꯥꯗ ꯍꯥꯏꯔꯒ ꯐꯣꯟꯁꯨ ꯂꯧ ꯌꯥꯔꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯃꯣꯏ"꯫ ꯂꯩꯁꯤꯍꯦꯟꯕꯤ ꯍꯔꯥꯎꯔꯝꯕꯗꯒꯤ ꯇꯨꯝ ꯈꯪꯍꯟꯍꯟꯗꯨꯅ, "ꯑꯁ, ꯑꯩꯗꯤ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯇꯥꯗꯣꯏꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯈꯛꯅꯤ꯫ ꯐꯣꯟꯁꯨ ꯌꯥꯗꯗꯅ ꯑꯗꯨꯝ ꯁꯦꯝꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯡ ꯐꯠꯇꯕꯒ, ꯂꯥꯏꯔꯤꯛ ꯇꯝꯇꯣꯛꯑꯣ, ꯐꯣꯟ ꯄꯥꯏꯗꯣꯏꯗꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯁꯥꯏ"꯫ ꯊꯣꯏꯍꯟꯕꯤꯅ, "ꯅꯣꯏ ꯕꯕꯥꯗꯣ ꯊꯥꯏꯅꯗꯩ ꯍꯧꯅ ꯌꯥꯝ ꯁꯥꯊꯤꯕꯅꯤ꯫ ꯑꯗꯣ ꯐꯣꯟꯗꯤ ꯑꯍꯟꯕ ꯅꯠꯇ꯭ꯔꯁꯨ ꯑꯃꯟꯕ ꯑꯃ ꯂꯩꯔꯒ ꯄꯥꯏ ꯌꯥꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯕꯁꯨ ꯄꯥꯛ ꯐꯪꯗꯧ ꯅꯠꯇꯕꯅꯤꯅ ꯐꯣꯟꯗ ꯅꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯎꯄꯥꯏ ꯂꯩꯔꯣꯏ"꯫ ꯊꯥꯏꯅ ꯏꯃꯥꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯑꯗꯨꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯈꯛ ꯌꯥꯗꯕꯅꯤ꯫ ꯑꯗꯨ ꯁꯦꯝꯍꯜꯂꯒ ꯑꯩ ꯅꯝꯗꯅ ꯄꯥꯏꯔꯛꯀꯦ"꯫ ꯂꯥꯡꯂꯦꯟꯅ, "ꯐꯔꯦ, ꯅꯣꯏ ꯑꯅꯤꯗꯤ ꯂꯝꯕꯤ ꯄꯨꯟꯕꯅꯤꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯩꯁꯨ ꯕꯕꯥꯅ ꯂꯧ ꯂꯥꯛꯑꯦ, ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ"꯫ ꯊꯣꯏꯍꯟꯕꯤꯅ, "ꯐꯖꯅ ꯆꯠꯂꯣ"꯫ ꯍꯥꯏꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒ ꯊꯣꯏꯍꯟꯕꯤꯒꯅ ꯂꯥꯡꯂꯦꯟꯗ ꯕꯥꯏ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯛꯏ꯫ ꯃꯥꯅ ꯂꯦꯞꯈꯤꯕꯗꯨꯗ ꯊꯣꯏꯍꯟꯕꯤꯁꯨ ꯀꯩꯗꯧꯔꯒꯦ ꯈꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯎꯔꯤ, ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯂꯦꯞꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯈꯣꯏꯅ ꯂꯩꯔꯤꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯊꯣꯏꯍꯟꯕꯤ ꯂꯩꯁꯤꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯈꯣꯏꯅ 11 ꯀꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯔꯝꯕꯅꯤ꯫ ꯅꯪꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝꯁꯨ ꯑꯝꯇ ꯄꯤꯗꯦ꯫ ꯃꯤꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯅꯪꯁꯨ ꯈꯔ ꯈꯨꯝꯕꯤ ꯌꯥꯕꯅꯤ"꯫ ꯂꯩꯁꯤꯍꯦꯟꯕꯤ ꯄꯩꯊꯣꯛꯇꯨꯅ, "ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯁꯨ ꯅꯠꯇꯕ ꯍꯅꯨꯕ ꯃꯥꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅꯤꯅꯗꯅ ꯑꯩꯁꯦ ꯆꯥꯟꯁ ꯂꯣꯏ ꯃꯥꯡꯂꯕꯅꯤ꯫ ꯆꯍꯤ 2 ꯁꯨꯔꯛꯂꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯉꯥꯏꯔꯝꯗꯅ ꯌꯨꯝꯐꯥꯎ ꯏꯟꯅꯔꯛꯂꯤꯁꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯐꯥꯎ ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯂꯗꯧꯅ ꯇꯧꯔꯕꯅꯤ꯫ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯦ ꯑꯩ꯫ ꯄꯩꯁꯥꯗꯤ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯛꯁꯦ꯫ ꯑꯩꯈꯣꯏꯗꯩ ꯀꯩꯁꯨ ꯍꯜꯂꯝꯗꯧꯁꯨ ꯃꯥꯟꯗꯦ꯫ ꯅꯪ ꯀꯣꯏꯒꯦ ꯀꯣꯏꯅꯔꯨ ꯀꯩꯅꯣ"꯫ "ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯁꯛꯁꯤꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯑꯩ ꯁꯨꯛꯍꯩ ꯍꯦꯛ ꯍꯩꯅꯗꯦ, ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯃꯥꯒ ꯀꯣꯏꯅꯗꯣꯏ ꯁꯔꯨꯛꯅꯦ ꯍꯨ ꯕꯥꯔꯇꯤꯟ ꯑꯃ ꯊꯛꯑꯒ ꯁꯤꯒꯦꯁꯨ ꯁꯤꯖꯈꯤꯒꯦ"꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯉꯥꯡꯕꯗꯨꯗ ꯊꯣꯏꯍꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ "ꯅꯪꯅ ꯌꯥꯝ ꯄꯥꯝꯗꯕ, ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯁꯦ ꯁꯪꯕ ꯀꯜꯂꯗꯤ, ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯀꯜꯂꯗꯤ ꯊꯨꯡꯅꯗꯕ ꯂꯩꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯪ ꯆꯦꯛꯁꯤꯟꯖꯧꯀꯣ"꯫ ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯅ, "ꯅꯋꯥ ꯂꯧꯗꯦ ꯑꯩꯗꯤ꯫ ꯃꯥꯒ ꯁꯨꯛꯂꯨꯡ ꯍꯦꯛ ꯂꯨꯍꯣꯡꯂꯣꯏ꯫ ꯃꯌꯥꯝꯅ ꯐꯥꯔꯒ ꯂꯨꯍꯣꯡꯕꯤꯔꯁꯨꯅꯦ, ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩ ꯁꯣꯛꯇ꯭ꯔꯤꯉꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯤꯖꯈꯤꯒꯦ ꯑꯩ"꯫ "ꯑꯁ, ꯆꯤꯟꯗꯨꯡ ꯏꯟ ꯇꯥꯔꯤ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯐꯠꯇꯤꯌꯦ꯫ ꯃꯥ ꯂꯩꯌꯦꯅ ꯀꯤꯗꯅ ꯆꯠꯇ꯭ꯔꯦꯅ ꯑꯃꯨꯛ ꯍꯔꯥꯎꯈꯤꯅꯤ꯫ ꯆꯠꯁꯤꯂꯥꯎ, ꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯁꯤꯂꯥꯎ"꯫ ꯍꯥꯏꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯁꯣꯝꯗ ꯃꯥꯔꯁꯟꯁꯨ
nupi aniduna leptuna wari sana laikhibadudha masu tapna lakpani. Aniduna lakpaga mana changsilakpaga mapachani. Martianna exam loirabo bema. Laisi henbi kumdi nupadu bathaiduna gam chatki. Nupadu suhanbiba natte. Nupidugi matung inaduna wangangli. Isaw lang dabida gyan tana muktang wari sanaba yabani. Ngasi no exam loiri. Hayingday school su kararay. Asok sang bachahi ani se. Kaya wana ngay ragala ino yung oisi. Laisi henbi. Chatlam baday kang lep-lepaga nupadu da onchinduna sauna. Chahi chama ngay risu. Ay na nang nusiragkataba na ti. Ay na nang wandi yarak bagay do din ya. Namang do pamang lurano. Haiduna sauna amuk gam chat pahawi. Martian so amuk matung inaduna. Angang oiri mati magjaw tekano. Ay nang senaribo nang buta na risem paginate. Nupidu su chat na saunu kumi. Ay ba ngang ni tiyembayaran ni kangano. Nupi na pam da ba kaise pangki da ba jani. Nungsi da ba kaise yam nungsi da ba jani kangaba. Nungsi buto ko na nungsi rasu koi buti hana koi na yaidana. Laisi hen bi saunu wangang da grong chatli. Thoi hen bisu ani dogi matau duda masu mamana bidugi matung inaduna sencha chatli. Martian su tana na nupi du tana ba hairi. Nang na yagira yaroi na ay na pargo risulong ni. Nang chahi nauri larik tam sa kisanu kan na tumilay ba ni. Ay di ay na paam kiba pot pang tan na tokti. Exam lo risu dayam dalak laga dumasin ni adum yang sini. Nupi du kang saw ning duna matung sat onthorak duna. Nang ye dugo mami usita ba. Nang ye pa mo khuding phang da ba yadi. Mi giti mawalaw de na khan ba ne chardu dani ay na hina drisi. Aduk tukat chaba hina da ba nang wanda ay na lebi daw na de. Nawalaw de. Haiduna grong chatkri. Matautuda matong inaduna chatlamba nupadasu chatlamba day leptuna nupi aniduna sencha chatkibadu yengna pocket tagi phone logthokduna kanagumba amada call tawki. Hapta muki matungni machagi awanba mataududa mama mapa anina hena maithongdu makalamjai. Martian gi mama na baloyana tambadagi wari pumna makhanglabada afhaba numit ngaiduna lakpani. Ngai jarakpa numittu yaurabada acha athak kaya galoinana nupidugi yumda thunglari. Mayai kadani. Martian gi mama mapaga du lakduna laisi henbigi mama mapaga haraw wari sanari. Hana na imong anido nakna loina duna lakpani. Martian gi mama laymana. Aigi icha angaw basina niya. Giri itakmandana. Thenglesu thengni hekta yausilaklabani. Thabaying khang lay tabaga hana hangday. Sound ko. Laisi hen bigi mama na nokladuna. Kaisu kaidi. Kaigi saudori bano. Ekoi di taibango hoy. Ichemsi hoy na sumay na lengthok pirakpasi. Si muk nungay ba laytre. Ay di niya. Koithok koishin taw basi. Kaya haiti. Aduni hekta sumhayge ko. Ekoi si. Nakoy dagi karigong mamatinga manijage haitana lakli bani. Rani su. Laymana hayrakli ba wahay duda. Bahab khara taba ngami. Adumak na masuk kumi. Nokmi. Ichem siya. Kuy to ni hekta haibiyo kay toge. Ay koy na ngamba mating oirabadi. Soy ta na pangjagi. Rania. Nangi na chanu pisi. Ay gi mau oy na bibiro. Imaw gum kanjaroy ko. Ichaningol magni hay na kana. Luna chana taujagi. Laisi hen bina Martian bu. Mayak sing na khangdrabasu. Rani amadi koraw na di mo na khangi. Magkoy ka ngay sen oibada, haujik tariba da sasing sukokani. Adugi sumathakta, machanupi ni imong dudalay rubada, nungay na laygan ni haiba sukhang bana. Machanupi ki wahang pahong tawdana, mamado na, may thong da minok amanok duna. Ichim si hoy na takpi bawa bu, ay koy na karigi yaroy doy no. Ay koy gidi takpi ri bawa pamdo, iham na laybag pabani. Handak di Martian gi mapa ibungoning temdo. Koraw da may onchilak duna. Makalamba may thongda nokmi haidai. Mapa ibungong ka iga. Hana thingna duna khangdaramase. Yam nungay kre. Koraw su makalam na pakumpi. Aigi sup laybag pabani. Ning them ko ngay sin uijaba phang bahay basi. Ijado. Majing mason karabudi aduk pati. Karafingali. Adubune. Ing na tap na gyan ta na hay na duna. Siga may kata na rabadi. Yam pabani. Kay suwagan.
ꯏꯕꯦꯝꯃꯕꯨꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯒꯅꯤꯗ. ꯃꯥꯔꯁꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯁꯝꯊꯔꯛꯏ. ꯏꯕꯨꯡꯉꯣꯗꯣ ꯅꯣꯡꯃꯁꯤꯗ ꯄꯨꯔꯒ ꯂꯥꯛꯀꯦ. ꯃꯍꯥꯛꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯅꯕ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯄꯨꯕꯤꯔꯛꯑꯣ ꯁꯤꯗ. ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯑꯄꯥꯝ ꯄꯥꯝꯗ ꯋꯥꯔꯤ ꯁꯥꯖꯅꯕ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯨ ꯃꯊꯟꯇ ꯀꯤꯅ ꯃꯧꯅ ꯌꯣꯛꯄꯒꯤꯅꯦ ꯈꯔꯗꯤ ꯃꯉꯥꯎ ꯊꯤꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯅꯤꯅ ꯈꯨꯝꯂꯛꯄꯅꯤ. ꯃꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯑꯉꯥꯡ ꯃꯁꯦꯟꯗꯤ ꯃꯁꯛ ꯍꯥꯟꯅ ꯈꯪꯕꯨ ꯈꯪꯅꯔꯝꯃꯅꯤ. ꯏꯕꯨꯡꯉꯣꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦ. ꯏꯕꯦꯝꯃꯅꯗꯤ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ. ꯃꯥꯅꯗꯤ ꯐꯖꯅ ꯈꯪꯂꯦ ꯍꯥꯏꯇꯥꯔꯦ. ꯀꯣꯔꯧꯅ, ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯧꯅ ꯇꯧꯕꯅꯤ. ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯒꯦ. ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦꯗ. ꯑꯗꯨ ꯏꯆꯦꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯒꯦ, ꯀꯥꯏꯗꯦꯅ. ꯀꯣꯔꯧꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯀꯥꯏꯗꯦ. ꯀꯣꯟꯅꯁꯨ ꯑꯗꯨꯝ ꯀꯧꯗꯧ ꯂꯩꯅꯔꯕꯅꯤꯅ ꯁꯤꯅꯕꯨ ꯐꯔꯦ ꯚꯥꯏ. ꯅꯪꯁꯨ ꯆꯍꯤ 1-2ꯁꯦ ꯅꯔꯥꯏꯕꯛ ꯊꯤꯗꯅ ꯊꯕꯛꯀꯤ ꯈꯔ ꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ. ꯑꯩꯈꯣꯏ ꯃꯁꯦꯅꯕꯨ ꯌꯥꯅꯔꯕꯗꯤ ꯅꯪꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜꯗꯣ ꯑꯩ ꯑꯦꯄ꯭ꯔꯨꯞ ꯇꯧꯍꯟꯒꯦ. ꯀꯣꯔꯧꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ. ꯃꯥ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯝꯕꯅꯤ. ꯅꯤꯡꯊꯦꯝꯒꯤ ꯃꯒꯨꯟꯁꯨ ꯃꯥꯅ ꯃꯨꯟꯅ ꯈꯪꯕꯅ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯕꯥꯏ. ꯑꯗꯨꯗ ꯁꯣꯏꯕꯤꯗ꯭ꯔꯕꯗꯤ ꯑꯋꯥꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯅꯤ. ꯀꯔꯤꯒꯤ ꯈꯔ ꯀꯛꯅꯣ? ꯑꯩꯅ ꯄꯨꯡꯀꯣꯛ ꯀꯣꯛꯍꯜꯂꯗꯕꯅꯤ. ꯊꯥꯖꯕ ꯃꯥꯡꯅ ꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ. ꯂꯩꯃꯅ ꯅꯣꯛꯇꯨꯅ, ꯄꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯔꯗꯤ ꯃꯊꯪ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯤ. ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯕꯨꯅꯦ ꯏꯅꯝꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯊꯟꯇꯅꯤꯅꯅꯦ, ꯃꯄꯥꯒ ꯑꯩꯒꯅ ꯃꯍꯩ ꯃꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯍꯟꯅꯤꯡꯕ. ꯀꯥꯏꯗꯦ, ꯃꯥꯅ ꯇꯝꯅꯤꯡꯕ ꯃꯍꯩꯗꯨꯐꯥꯎ ꯇꯝꯖꯈꯤꯁꯅꯨ. ꯃꯥ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯀꯩꯅꯣ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯃ ꯀꯜꯍꯧꯕ ꯁꯤ ꯈꯛꯇꯅꯤ. ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ 12 ꯂꯣꯏꯔꯕꯅꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯖꯥꯠꯅꯣ? ꯍꯧꯖꯤꯛꯇꯒꯤ ꯃꯥꯅ ꯄꯥꯝꯕꯗꯣ ꯍꯪꯂꯒꯅꯦ ꯈꯔ ꯐꯕ ꯑꯃꯗ ꯃꯤꯡ ꯆꯟꯕꯤꯁꯤ. ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗꯤ ꯈꯪꯍꯧꯗꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅ ꯈꯨꯝꯂꯛꯏ. ꯍꯣꯕꯤ ꯑꯁꯤ ꯅꯔꯁꯤꯡ ꯇꯝꯒꯦꯅ 12 ꯂꯣꯏꯕꯒ ꯇꯛꯂꯛꯏꯁꯤ ꯀꯨꯏꯔꯕꯅꯤ. ꯃꯄꯥꯒ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯕꯤꯔꯁꯤꯔꯅ ꯈꯟꯅꯖꯔꯝꯕꯅꯤ. ꯔꯥꯅꯤꯒꯤ ꯋꯥꯗꯨꯗ ꯃꯥꯔꯁꯟꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯍꯥꯏꯐꯦꯠ ꯂꯨꯔꯞꯅ ꯌꯦꯡꯗꯨꯅ, ꯅꯔꯁ, ꯏꯆꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯕꯅꯤ. ꯃꯤꯒꯤ ꯁꯤꯟꯐꯝꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ. ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯔꯦꯁꯄꯦꯛ ꯑꯃꯃꯝꯗꯤ ꯎꯠꯐꯝ ꯊꯣꯛꯏ. ꯑꯗꯨꯕꯨ ꯃꯥꯒ ꯍꯦꯟꯅ ꯅꯛꯅꯒꯗꯕ ꯈꯪꯅ ꯆꯥꯅꯕꯁꯤꯡꯁꯦ ꯅꯔꯁꯀꯨꯝꯕꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕ. ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ. ꯏꯆꯥꯗꯨꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯈꯪꯗꯦ. ꯏꯆꯥ ꯅꯨꯄꯥꯅ ꯅꯤꯡꯉꯥꯏ ꯀꯟꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯤꯔ ꯇꯧꯔꯤꯁꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯄꯥꯝꯕ ꯀꯔꯤꯗꯅꯣ ꯑꯉꯝꯕ ꯇꯧꯅꯤꯗ. ꯅꯔꯁꯁꯤꯗꯤ ꯇꯣꯛꯍꯜꯂꯁꯤ. ꯃꯄꯥꯗꯤ ꯊꯤꯀꯥꯒꯤ ꯕꯤꯜ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯒꯤ ꯋꯥ ꯑꯃ ꯄꯟꯈꯤꯕꯗꯨꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅ, ꯏꯕꯥꯏꯈꯣꯏ, ꯏꯆꯦ ꯍꯣꯏꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯧꯔꯁꯤ. ꯔꯥꯅꯤꯅꯁꯨ, ꯑꯩꯁꯨ ꯏꯌꯥ ꯍꯦꯛ ꯌꯥꯖꯔꯤ. ꯏꯅꯥꯎꯁꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ. ꯏꯕꯨꯡꯉꯣꯅ ꯀꯣꯂꯦꯖ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯁꯨ ꯂꯣꯏꯅ ꯇꯧꯖꯅꯤꯗ. ꯁꯤꯗꯒꯤꯁꯨ ꯄꯪꯂꯥꯞꯇꯕ ꯏꯕꯨꯡꯉꯣꯒꯁꯨ ꯈꯪꯅ ꯆꯥꯟꯅꯖꯕ ꯀꯣꯂꯦꯖ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯗ ꯇꯝꯍꯜꯂꯁꯤ. ꯏ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯅꯨꯡꯉꯥꯏꯅꯕ. ꯌꯥꯏꯌꯦ ꯏꯅꯝꯁꯤ. ꯂꯩꯃꯗꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ, ꯏꯆꯥꯅꯨꯄꯥꯁꯤ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯃꯉꯥꯎ ꯈꯔ ꯊꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯏꯌꯥ ꯌꯥꯗꯦ. ꯃꯊꯟꯇ ꯌꯥꯎꯕꯁꯤ ꯅꯍꯥꯎꯗꯤ ꯆꯥꯎꯈ꯭ꯔꯦ. ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯅꯝ ꯀꯟꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯅꯤ ꯄꯨꯜꯂꯒ ꯀꯔꯝꯕ ꯁꯣꯂꯨꯁꯟꯕꯨ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥ ꯂꯦꯞꯊꯣꯛꯅꯩ. ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯇꯥꯗ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯍꯟ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯠꯊꯣꯛꯂꯨꯕꯗꯣ ꯍꯟꯖꯤꯜꯂꯛꯂꯤ. ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ. ꯃꯄꯥ ꯃꯃꯥꯅ ꯆꯠꯂꯨꯕꯒꯤ ꯉꯥꯡꯆꯩꯔꯅꯤ ꯈꯟꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯕꯗ ꯏꯃꯥ ꯂꯩ ꯃꯔꯤꯟ ꯁꯤꯗꯕꯤꯒ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯏ. ꯂꯣꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯁꯨꯔꯖꯗꯦꯕꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯇꯩꯕ ꯂꯣꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯩꯔꯥ ꯂꯥꯡꯕ ꯍꯧꯔꯛꯂꯤ.
ꯃꯄꯥꯟꯒꯤ ꯂꯥꯏꯁꯪꯗꯒꯤ ꯍꯧꯗꯨꯅ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯗꯨꯅ ꯕꯣꯔ ꯅꯤꯔꯕ ꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯀꯩ ꯇꯧꯔꯛꯈꯣꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯄꯣꯊꯥꯖꯔꯨꯔꯣ, ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ? ꯁꯣꯏꯕꯨꯝꯒ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯉꯤ, ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯀ ꯍꯋꯥꯏꯖꯥꯔ ꯑꯃꯒ ꯃꯦꯠꯁꯤꯜꯂꯒꯦ꯫ ꯑꯁ, ꯍꯥꯎꯅꯤꯍꯦ! ꯆꯥꯛꯀ ꯂꯥꯝꯈꯠꯂꯦ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯏꯃꯥ ꯑꯊꯨꯕꯗ ꯂꯩꯕꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤꯅꯦ, ꯅꯄꯥꯅ ꯄꯥꯏꯔꯝꯕꯗꯣ ꯏꯃꯥꯅ ꯁꯦꯝꯕꯤꯔꯕꯅꯤ, ꯏꯃꯥꯒꯤ ꯇꯦꯕꯜꯗ ꯊꯅꯝꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ, ꯑꯌꯥ, ꯃꯃꯥ ꯁꯦꯡꯕꯩꯔꯣ? ꯍꯣꯏꯅꯦꯍꯦ꯫ ꯅꯨꯄꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ, ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ, ꯚꯥꯏ, ꯍꯌꯦꯡꯗꯨ ꯆꯠꯂꯁꯦ ꯁꯣꯏꯗꯕꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯣꯜ ꯄꯥꯏꯔꯛꯇꯕꯅꯤꯅ ꯍꯣꯔꯦꯟ ꯅꯪ ꯈꯔ ꯍꯥꯏꯔꯣ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯐꯣꯟꯁꯦ ꯀꯅꯥ ꯂꯩꯕꯤꯔꯤꯅꯣ? ꯀꯥꯏꯗꯩ ꯂꯩꯕꯅꯣꯗ, ꯕꯕꯥꯒꯤꯅꯤ, ꯊꯥꯏꯅ ꯄꯥꯏꯔꯝꯕ, ꯏꯃꯥꯅ ꯁꯦꯝꯂꯒ ꯄꯤꯔꯤ꯫ ꯁꯤꯗꯩꯗꯤ ꯅꯣꯏꯒꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯣꯟꯗ ꯋꯦꯇꯤꯡ ꯆꯪꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ꯫ ꯅꯣꯏ ꯕꯕꯥꯗ ꯇꯧꯗꯧꯁꯨ ꯀꯤꯕꯒꯤ ꯇꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟꯗꯨ ꯅꯨꯄꯤꯗꯨꯅ ꯀꯛꯂꯛꯄꯗꯨꯗ, ꯁꯤ ꯑꯉꯥꯡꯁꯤ ꯐꯣꯟꯒ ꯀꯛꯇ ꯈꯛꯅꯤꯕ꯫ ꯐꯣꯟꯗꯨ ꯁꯨꯝ ꯅꯝꯇꯧ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯔ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯗ, ꯊꯣꯏ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯃꯤꯅꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ, ꯃꯤꯅ ꯄꯥꯏꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯇꯦ꯫ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯐꯣꯟꯗꯨ ꯀꯛꯂꯒ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯤꯇꯪ ꯁꯥꯎꯅ ꯍꯪꯂꯛꯏ꯫ ꯀꯅꯥ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ, ꯍꯥ? ꯑꯗꯨꯁꯨ ꯅꯨꯡꯗꯥꯡꯁꯤꯗ, ꯀꯅꯥꯒꯅꯣꯕ? ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯈꯪꯕꯅ, ꯑꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ꯫ ꯀꯩꯅꯣ ꯏꯊꯧ ꯅꯠꯇꯦꯗꯤ? ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ꯫ ꯊꯝꯃꯒꯦ꯫ ꯐꯣꯟ ꯑꯃ ꯄꯥꯏꯔꯤꯅ ꯅꯪ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯦꯅꯦ, ꯍꯥ? ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯦꯕ ꯅꯪ? ꯍꯣꯏ, ꯈꯔ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯅꯪ ꯐꯪꯗꯕꯩ ꯆꯥꯛꯏꯔꯣ? ꯍꯣꯏ, ꯆꯥꯛꯏ, ꯑꯩ ꯌꯥꯝ ꯆꯥꯛꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗꯅ ꯅꯣꯡꯇ ꯑꯣꯟꯁꯤꯟꯅꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯕ ꯌꯥꯝ ꯋꯥꯔꯧꯔꯤꯕ? ꯔꯥꯁꯤ ꯆꯦꯛꯈꯥꯎ ꯑꯝꯇ ꯂꯩꯔꯒ ꯍꯥꯞꯆꯤꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪ꯫ ꯔꯥꯁꯤ ꯌꯣꯜꯂꯗꯤ ꯐ꯭ꯔꯤꯗ ꯈꯔ ꯈꯥꯏꯕꯤꯔꯣ, ꯔꯥꯁꯤ ꯌꯥꯝ ꯋꯥꯠꯆꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯕ ꯅꯪ? ꯌꯥꯎꯔꯤ, ꯑꯩ ꯌꯥꯎꯔꯤ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ, ꯍꯥ? ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯅꯠꯇꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯒꯤ ꯅꯁꯛꯀ ꯑꯃꯠꯇ ꯎꯗꯦ꯫ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯕꯗꯣ ꯁꯨꯡꯎ ꯍꯦꯛ ꯎꯗꯦ ꯃꯤ꯫ ꯅꯪꯗꯤ ꯃꯤꯔꯦꯝꯗꯧꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯁꯟꯇ꯭ꯔꯤ ꯇꯥꯕꯗꯨꯗ ꯅꯪ ꯎꯅꯤ ꯈꯟꯗꯅꯅꯦ ꯃꯪꯒꯣꯜ ꯐꯥꯎ ꯊꯣꯛꯆꯗ꯭ꯔꯕꯗꯣ꯫ ꯐꯣꯟ ꯄꯤꯕꯗꯒꯤ ꯋꯥꯒꯁꯦ ꯌꯥꯝ ꯂꯤꯡꯅ ꯉꯥꯡꯉꯤꯅꯦ ꯁꯤ ꯑꯉꯥꯡꯁꯦ꯫ ꯐꯣꯟꯗꯨ ꯂꯧꯁꯤꯜꯍꯜꯂꯨꯔꯣ, ꯍꯥ? ꯈꯔ ꯈꯔ ꯅꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯖꯩꯗꯣ ꯐꯪꯍꯟꯒꯅꯨꯔꯣ, ꯍꯥ? ꯂꯧꯁꯤꯜꯍꯜꯂꯨꯔꯕ? ꯅꯋꯥ ꯂꯧꯗꯤꯌꯦ, ꯅꯪ ꯀꯗꯥ ꯑꯣꯏꯗꯅ ꯅꯪ ꯗꯞꯇꯨꯗ ꯑꯩꯅ ꯀꯤꯔꯖꯗꯧ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯊꯋꯥꯁꯥꯗ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯕꯣꯏꯐ꯭ꯔꯦꯟ, ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯑꯣꯏꯗꯣꯏꯕ, ꯈꯪꯉꯕ? ꯏꯁꯧ ꯃꯃꯥ, ꯍꯥꯟꯅ ꯈꯪꯂꯝꯗ꯭ꯔꯁꯨꯅꯦ, ꯉꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯍꯤꯡ ꯀꯥꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯁꯥꯎꯅ꯫ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯅꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯄꯥꯟꯗꯤ, ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ, ꯃꯤꯔꯦꯝꯁꯤꯗꯤ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯐꯣꯟꯗꯨ ꯁꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯀꯛꯈꯤꯕꯗꯨꯗ ꯁꯀ꯭ꯔꯤꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯅꯁꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕ, ꯃꯅꯝ ꯀꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ, ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯂꯧ ꯉꯝꯗ꯭ꯔꯕ, ꯑꯩ RK ꯃꯥꯔꯁꯟ ꯅꯠꯇ꯭ꯔꯦ꯫ ꯍꯥꯏꯔꯒ 4-5ꯔꯛ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯅꯝꯇꯧ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ, ꯐꯔꯦꯅꯤꯕ, ꯆꯒꯠ ꯑꯁꯨ ꯏꯀꯥꯏ ꯈꯪꯗꯕ, ꯑꯗꯨꯁꯨ ꯅꯨꯄꯥꯅꯕ꯫ ꯃꯥꯔꯁꯟꯁꯨ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯅ, ꯑꯣ, ꯑꯉꯥꯡ ꯅꯪꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯅꯨꯄꯥꯗꯨ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯟꯈ꯭ꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯁꯣꯔꯗꯨꯁꯨ ꯆꯥꯎꯅ ꯍꯣꯜꯂꯤ꯫
ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯃꯃꯥꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯐꯝꯂꯤꯉꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯔꯥꯅꯤꯅ "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯂꯦ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯁꯤꯅ ꯍꯥ? ꯀꯔꯤ ꯇꯧꯔꯦ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯊꯣꯛꯇꯨꯅ "ꯃꯃꯥꯅꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯉꯥꯡꯅꯤꯒ ꯈꯪꯗꯦꯅꯦ꯫ 12 ꯂꯣꯏꯔꯦ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯣꯔꯛꯀꯗꯕ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩ ꯇꯝꯊꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯑꯗꯥꯒ ꯑꯝꯇ ꯍꯪꯂꯛꯇꯦꯅꯦ꯫ ꯅꯠꯇꯦ, ꯑꯩꯅ BSc ꯅꯔꯁꯤꯡ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯕꯕꯥꯒ ꯈꯟꯅꯔꯕꯣ? ꯀꯩ ꯍꯥꯏꯅꯔꯒꯦ?" "ꯍꯣ ꯅꯄꯥꯅꯅꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪꯅꯦ ꯅꯔꯁ ꯇꯝꯒꯦꯒ ꯑꯃꯠꯇ ꯍꯥꯏꯔꯛꯑꯅꯨ꯫ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ." ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯩꯅꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯈꯜꯂꯤꯁꯤꯅ ꯍꯥ? ꯀꯩꯅꯣꯕ? ꯃꯃꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ 12 ꯂꯣꯏꯔꯒ BSc ꯅꯔꯁꯤꯡ ꯇꯧꯒꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯗꯣ? 12 ꯁꯤꯗ ꯂꯣꯏꯈꯣꯅ ꯍꯥꯏꯔ ꯊꯦꯝꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ 12 ꯂꯣꯏꯔꯀꯥꯟꯁꯤꯗ ꯇꯝꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯩ, ꯌꯥꯝ ꯁꯥꯎꯒꯠꯂꯛꯀꯅꯨ, ꯌꯥꯝ ꯐꯤꯡꯒꯠꯂꯛꯀꯅꯨꯀꯣ꯫ ꯅꯪꯅꯦ ꯑꯩ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯅꯄꯥꯅꯒ ꯇꯥꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯑꯩꯁꯦ ꯁꯣꯏꯕꯗꯒꯤ ꯄꯣꯛꯁꯤꯜꯂꯝꯗꯅ ꯑꯁꯨꯛ ꯋꯥꯅ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯂꯕꯅꯤ꯫ ꯑꯃ ꯇꯧꯔꯤ ꯌꯥꯗꯦ, ꯑꯃ ꯇꯧꯔꯤ ꯌꯥꯗꯦ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯐꯨꯅꯤꯒ ꯍꯥꯠꯇꯣꯛꯀꯅꯤꯒ꯫ ꯄꯤꯛꯂꯤꯉꯩꯗ ꯑꯩꯁꯦ ꯍꯨꯔ ꯀꯩꯅꯣ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯀꯩꯗꯧꯒꯦ?" ꯔꯥꯅꯤꯁꯨ ꯁꯥꯎꯅ "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯆꯥꯎꯔꯛꯂꯦ ꯁꯥꯡꯂꯛꯂꯦꯅ ꯑꯩꯒꯤ ꯏꯊꯛꯇꯒꯁꯨ ꯃꯆꯤꯟꯁꯦ ꯈꯨꯝꯂꯛꯄ ꯁꯥꯔꯤꯌꯦ꯫ ꯅꯪ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯀꯅꯤꯁꯦ ꯉꯁꯤ." ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯐꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯁꯨ ꯃꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯑꯅꯝ ꯀꯟꯕꯒꯤ ꯍꯧꯅꯕ ꯃꯥꯒꯤ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯑꯃꯗ ꯌꯦꯠꯁꯤꯜꯂꯛꯂꯕꯗ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ "ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯐꯣꯡꯗꯣꯛꯄꯗ ꯇꯥꯕꯤꯗꯕ, ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯉꯥꯡꯕ ꯁꯛꯄ ꯂꯧꯗꯦꯅꯁꯨ ꯊꯤꯅ ꯉꯥꯡꯕꯤꯕ, BSc ꯅꯔꯁꯤꯡ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕꯁꯤꯗꯗꯤ ꯅꯣꯏꯁꯨ ꯈꯔ ꯌꯥꯕ ꯌꯥꯏꯗꯅ꯫ ꯏꯊꯟꯗꯁꯨ ꯅꯠꯇꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯛ ꯄꯥꯝꯖꯈꯤꯕ ꯁꯤꯟꯐꯝꯗꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯆꯤꯟꯁꯤꯡꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯁꯦ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯔꯥꯅꯤꯅ "ꯅꯪꯅꯦ ꯏꯁꯧ ꯂꯥꯡꯒꯦꯔꯥ ꯀꯞꯀꯦꯔꯥ, ꯆꯔꯥ ꯍꯦꯟꯒꯦꯔꯥ, ꯅꯪꯅꯦ ꯅꯔꯁ ꯇꯝꯕ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯁꯨꯡꯂꯩ ꯂꯩꯔꯣꯏꯌꯦ꯫ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯑꯩꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯁꯤꯔꯁꯨ ꯍꯤꯡꯂꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯖꯅꯣꯟꯖꯗꯅ ꯑꯩ ꯍꯤꯡꯂꯨꯔꯒꯦ." ꯔꯥꯅꯤꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦꯅ ꯌꯥꯝ ꯆꯠꯅꯤꯡꯂꯗꯤꯅꯦ ꯆꯠꯈ꯭ꯔꯣ, ꯁꯨꯡꯍꯟ ꯍꯦꯛ ꯍꯟꯖꯤꯜꯂꯛꯑꯅꯨ." "ꯆꯠꯈꯤꯒꯦ, ꯑꯩ ꯆꯠꯈꯤꯒꯦ, ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯑꯣꯏꯌꯦ" ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗꯨꯗ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯑꯁꯥꯎꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯀꯤꯔꯨꯛ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯀꯣꯔꯧ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ "ꯀꯩ, ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦꯕ ꯍꯥ? ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯄꯩꯁꯥ ꯇꯤꯡꯅ ꯅꯪꯕꯨ ꯌꯣꯛꯂꯛꯂꯤꯕꯁꯦ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ꯭ꯔꯣ ꯍꯥ? ꯅꯃꯥ ꯅꯄꯥꯗ ꯀꯔꯤ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯐꯥꯎ ꯈꯪꯗꯕ ꯅꯪꯅ ꯄꯪꯉꯥꯡ ꯌꯥꯕ꯭ꯔꯣ ꯍꯥ? ꯌꯥꯕ꯭ꯔꯕ?" ꯃꯃꯥꯗ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯑꯄꯦꯟꯄꯦꯟꯗ ꯍꯥꯏꯖꯕ ꯉꯝꯂꯁꯨ ꯃꯄꯥꯕꯨꯗꯤ ꯀꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯝꯕꯗꯨ ꯐꯪꯅꯤꯡꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯞꯂꯤ ꯈꯣꯟ ꯀꯟꯗ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯊꯥꯏꯅꯗꯩ ꯕꯕꯥ ꯏꯃꯥꯗ 12ꯁꯦ ꯂꯣꯏꯔꯒ BSc ꯅꯔꯁꯤꯡ ꯇꯝꯒꯦ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯇꯝꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯥꯛꯂꯒ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤꯅꯤ." "ꯃꯗꯣ ꯅꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯀꯣ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯔꯁ ꯇꯝꯕꯩ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯄ ꯌꯥꯔꯣꯏ꯫ ꯏꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ, ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯏꯌꯥꯝꯕ ꯑꯃꯅ ꯅꯪꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯔ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤꯁꯨ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗ꯭ꯔꯕ ꯊꯤꯀꯥ ꯑꯃ ꯐꯪꯗꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯅꯕ ꯍꯥꯏꯅꯈ꯭ꯔꯕꯅꯤ." ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯅꯅ "ꯀꯅꯥ?" "ꯅꯪꯅꯤ ꯁ꯭ꯀꯨꯜꯗꯒ ꯇꯊꯤ ꯉꯥꯡ ꯃꯥꯜꯂꯤ꯫ ꯅꯣꯏꯒꯤ ꯂꯦꯡꯒꯥꯗꯤ ꯅꯠꯇꯦ, ꯁꯤꯅꯤꯌꯔꯅꯤ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ꯫
ꯃꯃꯥꯒꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂ ꯂꯩꯕꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎ ꯑꯐꯩ ꯃꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯔꯤꯁꯤ ꯀꯩꯅꯣ? ꯃꯥꯅ ꯍꯥꯏꯔꯒ ꯇꯧꯔꯤꯕ ꯍꯥꯏꯕ ꯏꯜꯂꯤꯕ ꯅꯣꯏꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯒꯦꯔꯥ ꯂꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯒꯦꯔꯥ ꯁꯨꯡꯏꯟ ꯍꯦꯛ ꯏꯜꯂꯣꯏ, ꯁꯨꯡꯌꯥꯏ ꯍꯦꯛ ꯌꯥꯔꯣꯏꯌꯦ꯫ ꯅꯥꯀꯜꯗꯒꯤ ꯔꯥꯅꯤ ꯁꯥꯎꯅ ꯀꯔꯤ ꯀꯔꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯗꯨꯔꯣ ꯄꯥꯝꯂꯤꯕꯁꯦ? ꯃꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ, ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯥꯏ ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯔꯥꯏꯅꯣ? ꯐꯣꯟ ꯍꯥꯏꯔꯛꯄꯗꯨꯗ ꯂꯧꯁꯤꯟꯈ꯭ꯔꯅꯤ ꯄꯥꯈꯠꯄꯅ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯐꯣꯟꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ? ꯃꯃꯥꯗꯨ ꯇꯥꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯅꯝꯗꯅ ꯃꯨꯟꯗꯨꯅ ꯂꯧꯏ ꯔꯥꯅꯤꯅ꯫ ꯍꯩ ꯅꯪ ꯉꯁꯤꯗꯒꯤ ꯐꯣꯟꯒ ꯄꯥꯏꯕ ꯌꯥꯔꯔꯣꯏ, ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯉꯥꯎ ꯑꯐꯩꯗꯅ ꯃꯣꯏꯅ ꯅꯝꯕꯔ ꯄꯤꯊꯣꯛꯂꯝꯗꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯤꯅꯦ꯫ ꯍꯦ ꯂꯥꯏꯕꯛ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯃ ꯇꯧꯔꯤ ꯐꯠꯇꯕ, ꯑꯃ ꯇꯧꯔꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ, ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤꯗꯀꯣ꯫ ꯏꯃꯥ, ꯐꯣꯟꯗꯨꯗꯤ ꯄꯤꯕꯤ ꯌꯥꯕꯅꯤ, ꯅꯔꯁ ꯐꯪꯉꯤ ꯇꯝꯍꯜꯂꯔꯣꯏ ꯍꯥꯏꯔꯦ꯫ ꯀꯣꯔꯧꯅ ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯅꯨ, ꯑꯗꯨꯅ ꯐꯔꯦ꯫ ꯅꯪꯅꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯔꯒ ꯀꯥꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯀꯦꯁꯤꯟꯅꯗꯨꯅ ꯃꯃꯥ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯦꯕ ꯐꯣꯟꯗꯨꯗꯤ ꯂꯧꯁꯤꯟꯒꯅꯨ, ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯧ ꯌꯥꯝ ꯂꯩ ꯍꯥꯏꯕ꯫ ꯍꯩ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ, ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ, ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ, ꯅꯪꯒꯤꯅꯦ ꯅꯇꯥ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯅ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯃꯥꯔꯁꯟꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯊꯥꯔꯤꯕ ꯀꯣꯁꯇꯨꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕꯗ ꯂꯩꯃꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯁꯦ? ꯏꯆꯥꯅ ꯇꯥꯟꯅꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪ ꯄꯥꯕꯨꯡꯒ ꯆꯠꯇꯨꯅꯅꯦ ꯋꯥꯔꯤ ꯁꯥꯔꯨꯔꯕꯅꯤ ꯏꯃꯥꯅ꯫ ꯏꯃꯥ ꯍꯣꯏꯗꯤ ꯅꯨꯄꯤꯗꯣ ꯀꯃꯥꯏ ꯈꯪꯉꯤꯕ? ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯣ? ꯏꯆꯥꯅ ꯄꯥꯝꯕꯕꯣ, ꯑꯩꯁꯦ ꯃꯃꯥꯅꯤꯅꯦ꯫ ꯑꯗꯣ ꯀꯩꯕꯨ ꯍꯥꯏꯔꯛꯀꯦ? ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯁꯥꯎꯔꯛꯄ꯭ꯔꯣ? ꯁꯥꯎꯔꯛꯇꯦ, ꯅꯄꯥꯒ ꯍꯥꯟꯅ ꯇꯤꯟꯅꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯗꯤꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯌꯥꯕ ꯄꯤꯔꯛꯏ, ꯍꯥꯟꯅ ꯃꯣꯏꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯎꯔꯛꯇ꯭ꯔꯣ? ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯏ? ꯎꯔꯛꯇꯦꯅꯦꯍꯦ, ꯃꯥꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯅ ꯂꯩꯍꯧꯗꯦ꯫ ꯆꯠꯄ ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯑꯅꯝ ꯈꯔ ꯀꯟꯕꯅꯤ꯫ ꯃꯃꯥꯗꯣ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯊꯝꯗꯨꯅ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯕꯨꯗꯤ 12 ꯂꯣꯏꯔꯛꯄ ꯏꯟꯈꯠꯂꯛꯄꯒꯤ ꯀꯣꯏꯅꯤꯡ ꯂꯥꯡꯅꯤꯡ ꯃꯇꯝꯅꯤ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯌꯥꯝꯗꯤ ꯐꯖꯕ ꯑꯣꯏꯗꯦ, ꯏꯃꯥꯁꯨ ꯎꯔ ꯈꯪꯅꯤ ꯃꯁꯛ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ꯫ ꯃꯃꯥꯏ ꯑꯁꯤ ꯀꯌꯥꯗ ꯊꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯁꯤꯕꯨ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦꯍꯦ꯫ ꯏꯃꯥ ꯑꯣꯏꯕꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯩꯕꯨ ꯃꯤꯇꯣꯞ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯅꯨꯡꯁꯤꯌꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯐꯣꯇꯣꯗ ꯎꯕꯒ ꯑꯁꯦꯡꯕꯗ ꯎꯕꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ꯫ ꯌꯥꯔꯦ, ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ, ꯏꯃꯥꯁꯤ ꯋꯥ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥꯁꯤ꯫ ꯂꯩꯃꯗꯨ ꯈꯣꯟꯖꯦꯜ ꯏꯪꯊꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯅꯪꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯈꯔꯁꯨ ꯑꯗꯨꯝ ꯀꯦꯃꯧꯅ ꯌꯣꯛꯆꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒꯅꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯪꯒꯤ ꯐꯤꯡꯒꯠꯄꯤꯗꯣ ꯇꯧꯅꯨ, ꯊꯦꯝ ꯅꯧꯗꯅ ꯂꯣꯏꯅꯧ, ꯁꯣꯏꯗꯅ ꯌꯥꯅꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤꯗ, ꯑꯗꯣ ꯈꯪꯗꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯒꯤ ꯏꯜꯂꯛꯇ꯭ꯔꯗꯤ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯇꯧꯔꯛꯇꯧ ꯃꯥꯜꯂꯤ꯫ ꯑꯗꯨ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯇꯩ ꯑꯉꯥꯡꯒꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏ, ꯑꯅꯝ ꯀꯜꯂꯤ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ, ꯃꯉꯣꯟꯗ ꯀꯂꯪꯀ ꯁꯤꯡꯉꯨꯕ ꯌꯥꯗꯦꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯑꯝꯇꯪ ꯅꯝꯊꯦꯛꯄ ꯄꯥꯝꯃꯤꯁꯤ꯫ ꯑꯂꯦꯝꯕꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯤ, ꯏꯪ ꯇꯞꯄꯤ ꯑꯃ ꯈꯪꯅꯗꯧ ꯁꯔꯨꯛꯅꯦ, ꯑꯗꯨꯒꯨꯝꯕ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯉꯝꯗꯧꯕꯤꯗꯣ꯫ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯩꯁꯤ, ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ, ꯃꯨꯛꯊꯠꯅꯔꯒ ꯂꯣꯏꯔꯦ
Ihe, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯁꯥꯃꯨ ꯃꯅꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯈ꯭ꯔꯗꯤ ꯄꯥꯝꯈ꯭ꯔꯦ ꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯅꯝꯗꯅ ꯂꯧꯅꯤ ꯁꯤꯡꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯅꯝ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯟꯁꯨ ꯀꯟꯃꯟꯈ꯭ꯔꯦ ꯆꯍꯤ ꯑꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯔꯛꯇꯧꯔꯤꯕꯅꯣ ꯙꯞ ꯇꯧꯔꯛꯀꯦ ꯍꯟꯗ꯭ꯔꯗꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯦꯅ ꯆꯥꯁꯤ ꯃꯃꯥꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯆꯥꯒꯤ ꯑꯊꯣꯠꯄ ꯊꯃꯣꯏ ꯏꯪ ꯇꯞꯄ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯕ ꯁꯥꯖꯠ ꯂꯤꯆꯠ ꯃꯥꯡꯈ꯭ꯔꯦ ꯈꯪꯕꯅ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕꯒꯤ ꯁꯛꯁꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯊꯃꯣꯏ ꯃꯑꯣꯡ ꯃꯇꯧꯁꯨ ꯈꯦꯠꯅꯕꯅꯤ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯕ ꯃꯑꯣꯡ ꯃꯇꯧꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯗꯕꯅꯤ ꯅꯨꯄꯤ ꯈꯔ ꯂꯩ ꯅꯪꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯅꯪꯕꯨ ꯅꯨꯄꯥ ꯊꯣꯛꯏ ꯈꯟꯅ ꯄꯥꯝꯂꯛꯀꯗꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯔ ꯑꯃꯅꯗꯤ ꯅꯪꯕꯨ ꯐꯠꯇꯅ ꯂꯧꯒꯅꯤ ꯍꯩꯅꯔꯣꯏ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯊꯦꯝꯅꯧꯗꯨꯅ ꯂꯣꯏꯅꯕꯤꯕ ꯄꯥꯝꯕꯅꯤ ꯃꯥꯅ ꯈꯔ ꯑꯅꯝ ꯀꯜꯂꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯈꯔ ꯍꯟꯐꯝ ꯊꯣꯛꯏ ꯆꯍꯤ ꯂꯦꯡꯒꯥꯃꯛꯁꯨ ꯅꯠꯇꯦ ꯑꯉꯥꯡꯅꯤ ꯀꯔꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯣꯏ ꯅꯪꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛ ꯇꯧꯕꯤꯔꯕꯗꯤ ꯀꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯇꯦꯕ ꯀꯩꯒꯨꯝ ꯂꯥꯛꯇꯨꯅ ꯁꯖꯤ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯇꯨꯃꯤꯟ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯒꯦ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟꯗꯨꯃꯛ ꯂꯧꯗꯨꯅ ꯄꯥꯝꯖꯕ ꯑꯎ ꯑꯎꯕ ꯁꯥ ꯆꯥꯕꯅꯤ ꯑꯩ ꯏꯁꯥꯒꯤ ꯏꯋꯣꯡ ꯏꯇꯧꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯧꯒꯅꯤ ꯏꯃꯥ ꯃꯃꯥꯗꯨ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯔꯒ ꯈꯪꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯅꯦꯆꯔ ꯎꯍꯟꯗꯨꯅ ꯈꯪꯅꯕꯅ ꯐꯩ ꯃꯗꯨꯃꯛꯅꯅꯤ ꯑꯩꯅ ꯏꯃꯥꯁꯤꯒꯤ ꯄꯥꯕꯨꯡꯒꯅ ꯃꯥꯕꯨ ꯍꯥꯟꯅ ꯍꯥꯏꯅꯕ ꯆꯠꯄꯤꯔꯨꯕꯗ ꯑꯩꯅ ꯀꯩꯁꯨ ꯁꯥꯎꯗ꯭ꯔꯤꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯩꯅ ꯁꯦꯟꯅꯕ ꯌꯥꯅꯕ ꯑꯩꯅ ꯌꯦꯡꯁꯤꯟꯕꯤꯅꯕꯅꯤ ꯃꯇꯝ ꯆꯪꯒꯦꯁꯨ ꯆꯪꯖꯁꯅꯨ ꯃꯥꯒꯤ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯥꯕꯨ ꯁꯦꯟꯅꯈꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯀꯥ ꯌꯧꯕꯒ ꯐꯃꯨꯡꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯁꯣꯟꯕ ꯃꯇꯧ ꯀꯅꯥꯗꯨ ꯎꯊꯣꯛ ꯇꯝꯊꯣꯛꯇ꯭ꯔꯕꯁꯨ ꯆꯣꯛꯊꯔꯦ ꯅꯨꯄꯥꯗꯨ ꯃꯤꯅꯤꯠ 15ꯃꯨꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯂꯩꯇꯥꯗ꯭ꯔꯕ ꯊꯃꯣꯏ ꯏꯈꯧ ꯂꯥꯡꯂ ꯋꯥꯈꯜꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯇꯝꯗꯨꯅ ꯊꯦꯝꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯨꯄꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯁꯦꯡꯕ ꯄꯤꯔꯥꯡ ꯃꯔꯤ ꯈꯔꯗꯤ ꯁꯤꯟꯊꯈ꯭ꯔꯤ ꯁꯣꯟꯊꯕ ꯌꯥꯗꯦ ꯈꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯋꯥꯈꯜꯗꯨ ꯄꯣꯊꯥꯅꯕ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯃꯉꯣꯟꯗ ꯁꯥꯎꯅ ꯁꯥꯎꯅ ꯇꯆꯩꯕꯤ ꯃꯥꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯃꯗ ꯄꯤꯗꯕꯤꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯩ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯤꯕ ꯐ꯭ꯔꯤꯖꯇꯨꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯌꯤꯡꯕꯗꯨ ꯊꯛꯆꯤꯜꯂꯤ ꯋꯥꯈꯜꯗꯨ ꯈꯔ ꯐꯥꯊꯔꯛꯂꯕꯗ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯕꯅꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯋꯦꯇꯤꯡ ꯂꯩꯔꯝꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯏꯅ ꯇꯣꯛꯄꯤꯕ ꯅꯠꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯁꯤꯃꯤꯁꯤꯕꯣ ꯄꯥꯏꯗ꯭ꯔ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯄ ꯀꯩꯗꯧꯖꯥꯠꯅꯣ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯗꯨꯗ ꯍꯟꯗꯛꯇꯤ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯤ ꯌꯥꯝ ꯇꯧꯅꯤꯡꯉꯗꯤ ꯇꯧꯔꯣ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯛ ꯅꯨꯄꯤꯗꯨꯅꯇꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯗ ꯑꯣꯏꯅ ꯐꯣꯟꯗꯨ ꯇꯧꯔꯛꯏ ꯔꯥꯅꯤꯁꯨ ꯐꯤꯔꯣꯟ ꯊꯨꯞꯆꯤꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯃꯥꯔꯁꯟꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯁꯅꯥ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯥꯕꯣ ꯏꯃꯥ ꯑꯕꯦꯝꯃꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯑꯩꯗꯣ ꯑꯕꯦꯝꯃꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯅꯤꯡꯕ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯈꯤꯕꯅꯤ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯇꯧꯗꯅ ꯅꯨꯄꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯃꯥꯗꯨ ꯚꯥꯞ ꯇꯥꯔꯤ ꯏꯃꯥ ꯄꯤꯒꯦ ꯉꯥꯏꯍꯥꯛ ꯄꯥꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯕꯦꯝꯃꯥ ꯁꯦ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯌꯨ ꯀꯅꯥꯅꯣ ꯏꯃꯥ ꯄꯥꯏꯌꯨ ꯄꯥꯏꯔ ꯈꯪꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯗꯒꯤ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯄꯥꯏꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯐꯣꯟꯗꯒꯤ ꯑꯩ ꯐꯣꯟꯁꯦ ꯌꯥꯝ ꯄꯥꯏꯅꯤꯡꯗꯕ꯭ꯔꯣ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯏ ꯊꯨꯅ ꯂꯥꯏꯟꯗ ꯂꯩꯔꯤꯗꯨ ꯀꯛꯇꯨꯅ ꯃꯃꯥꯗ ꯁꯥꯎꯔꯞ ꯄꯤꯁꯤꯜꯂꯤ ꯍꯩ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯒ ꯅꯪꯅ ꯀꯩꯝꯇ ꯈꯨꯝꯗꯕꯤ ꯐꯣꯟ ꯀꯛꯂꯤꯁꯤꯅ ꯑꯁꯤ ꯃꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯏꯃꯥꯗꯗꯤ ꯀꯃꯥꯏꯅ ꯅꯠꯇꯦ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯊꯣꯛꯏꯗꯨꯁꯨ ꯅꯣꯏꯅꯔꯣ ꯃꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯑꯁꯥꯎꯕ ꯈꯪꯖꯤꯟꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ
ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯕꯦꯃꯥ, ꯃꯤꯑꯣꯏꯕꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯈꯛ ꯌꯦꯡꯂꯒ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯏꯃꯥ ꯕꯕꯥꯅ ꯁꯤꯜꯂꯤꯁꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯅꯣꯏ ꯕꯕꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯁꯥꯒꯤꯁꯨ ꯗꯨꯀꯥꯟ, ꯍꯣꯁꯄꯤꯇꯥꯜ, ꯁꯅꯥ ꯀꯣꯟꯆꯪ, ꯀꯦꯐꯦ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ꯫ ꯒ꯭ꯌꯥꯟ ꯇꯥꯏ, ꯅꯤꯁꯥ ꯆꯥꯗꯦ, ꯍꯣꯠꯅꯕ ꯀꯜꯂꯤ꯫ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯁꯨ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯊꯟꯇꯅꯤ꯫ ꯅꯪ ꯑꯃ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯈꯥꯗ ꯅꯅꯥꯎ ꯑꯃ, ꯅꯊꯛꯇ ꯅꯆꯦ ꯅꯕꯨꯡ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯁꯥꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯁꯣꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯒꯠꯇꯦ꯫ ꯇꯞꯅ ꯏꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯃꯥ, ꯆꯨꯝꯃꯤ꯫ ꯃꯥꯗꯣ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯃꯥꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯒꯤ ꯑꯌꯥꯕꯗꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯄꯤꯖꯒꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯃꯥꯒ ꯈꯣꯡ ꯊꯥꯃꯤꯟꯅꯕꯗꯤ ꯅꯆꯥ ꯉꯝꯖꯔꯣꯏ꯫ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯥꯗꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯨꯁꯨ ꯑꯩꯅ ꯄꯥꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 10ꯗꯤ ꯍꯜꯂꯝꯒꯅꯤ꯫ ꯃꯥꯒ ꯆꯥꯟꯅꯕꯤ ꯃꯔꯦꯡꯒ ꯑꯃ ꯌꯦꯡꯁꯅꯨ꯫ ꯑꯩ ꯏꯍꯩ ꯏꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯝꯈꯤꯒꯦ꯫ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯃꯊꯥ ꯍꯥꯞꯄꯤꯔꯛꯀꯅꯨ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ ꯂꯥꯡꯅꯨ꯫ ꯅꯪꯕꯨ ꯑꯩꯅ ꯅꯍꯩ ꯇꯝꯕ ꯇꯣꯛꯎ ꯍꯥꯏꯈꯤꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯕ ꯀꯗꯥꯏ ꯐꯥꯎꯅꯗꯧ ꯃꯤꯁꯨ ꯉꯥꯏꯒꯦ ꯍꯥꯏꯔꯤ꯫ ꯆꯍꯤꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯨꯄꯥꯅ ꯈꯔ ꯍꯟꯕꯁꯤꯅꯅꯦ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯣꯏꯅꯤ꯫ ꯀꯩꯗꯧꯅꯤ? ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯒꯨꯂꯤ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕꯗ ꯂꯩꯗꯧ ꯁꯔꯨꯛ ꯑꯁꯤꯅ ꯐꯔꯕꯅꯤ꯫ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯅ, ꯏꯃꯥꯅ ꯅꯨꯄꯥꯗꯨ ꯌꯥꯝ ꯄꯥꯝꯃꯗꯤ ꯏꯃꯥ ꯍꯤꯛ ꯂꯩꯌꯨ꯫ ꯑꯩꯉꯣꯟꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯣ, ꯐꯩ 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 ꯐꯩ꯫ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯣꯟꯗ ꯀꯩꯗ ꯃꯥꯒ ꯈꯔ ꯄꯥꯎ ꯐꯥꯎꯅꯖꯅꯕ, ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯄꯨꯟꯖꯅꯕꯅ ꯑꯩꯅ ꯁꯤꯟꯗꯅ ꯄꯥꯏꯍꯜꯂꯒ ꯅꯨꯡꯗꯥꯡꯁꯤꯗ ꯂꯣꯟꯅ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯝꯂꯤꯗꯣ? ꯍꯥ? ꯋꯤꯇꯤꯡ ꯂꯩ ꯂꯩꯗꯅ ꯃꯤꯒꯤ ꯐꯣꯟꯒ ꯀꯛꯊꯠꯇꯅ ꯅꯄꯥ ꯇꯥꯛꯀꯦ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯍꯥ ꯇꯍꯥ ꯐꯥꯗꯨꯅ, ꯏꯃꯥ, ꯕꯕꯥꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯊꯣꯏꯍꯟꯕꯤ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯀꯩ ꯁꯥꯟꯅꯔꯝꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯒꯤ? ꯍꯥ? ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯍꯥꯏꯒꯦ? ꯍꯌꯦꯡ ꯐꯦꯁꯤꯌꯦꯜ ꯇꯧꯔꯨꯁꯦ ꯍꯥꯏꯅꯕꯩꯅꯦꯕ ꯃꯥ꯫ ꯃꯃꯥꯗꯨ ꯁꯥꯎꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯔꯤꯒꯤ ꯐꯦꯁꯤꯌꯦꯜ? ꯅꯪꯅꯦ ꯏꯔꯥꯡ ꯌꯥꯝ ꯇꯧ꯫ ꯐꯦꯁꯤꯌꯦꯜ ꯇꯧꯏ ꯀꯥꯏꯅ꯫ ꯑꯉꯥꯡꯅ ꯅꯪꯅꯦ ꯑꯩ ꯃꯤꯋꯥ ꯇꯥꯅꯕ ꯌꯥꯝ ꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯏꯃꯥꯅ 12 ꯅꯪꯅ 12 ꯂꯣꯏꯔꯛꯄꯁꯤꯗꯅꯤ ꯑꯩꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯁꯦ ꯄꯥꯈꯠꯄꯅ꯫ ꯍꯌꯦꯡ ꯇꯪꯅꯦꯕ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯆꯠꯅꯤ꯫ ꯃꯃꯥꯗꯨ ꯃꯆꯥꯕꯨ ꯆꯩꯍꯜꯂꯛꯏ꯫ ꯍꯩ, ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯅꯪꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯅꯄꯥꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯆꯠꯂꯨ꯫ ꯑꯁ, ꯃꯃꯥ, ꯄ꯭ꯂꯤꯖ꯫ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯅꯝꯍꯥꯗꯨꯅ ꯃꯆꯥꯗꯨꯕꯨ ꯅꯨꯄꯥꯗꯨꯒ ꯅꯛꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯄ ꯋꯥꯒꯅꯤ ꯈꯪꯕꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯄꯥꯏꯈꯠꯂꯣ꯫ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃ ꯏꯪꯅ ꯇꯞꯅ ꯃꯤꯗꯨꯗ ꯋꯥ ꯉꯥꯡꯂꯕ ꯅꯪꯒꯤ ꯐꯦꯁꯤꯌꯦꯜ ꯍꯥꯏꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯆꯠꯍꯟꯒꯅꯤ꯫ 15 ꯃꯤꯅꯠꯇꯤ ꯌꯥꯗ꯭ꯔꯣ ꯃꯥ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯐꯦꯁꯤꯌꯦꯜꯗꯨꯁꯨꯅꯦ ꯇꯪꯈꯥꯏꯈꯛ ꯇꯧꯔꯣ꯫ ꯅꯄꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯃꯥꯏꯗꯤ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ꯫ ꯌꯥꯔꯦ, ꯁꯥꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯁꯥꯎꯅꯤꯡ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯅꯥꯀꯣꯡꯗ ꯈꯛ ꯊꯝꯕꯅꯤ, ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯁꯣꯝꯗꯒꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯁꯤ ꯀꯩꯅꯣ? ꯁꯛ ꯁꯛ ꯎꯅꯗ꯭ꯔꯦꯅ ꯐꯣꯟꯒ ꯄꯥꯏꯗꯕꯤ ꯋꯥꯒ ꯉꯥꯡꯗꯕꯤ ꯇꯧꯔꯦꯅꯦ꯫ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯐꯨꯊꯔꯗꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯁꯥꯎꯔꯣꯏ ꯈꯟꯖꯔꯝꯕꯅꯤ ꯅꯨꯄꯤꯗꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏ ꯀꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯦ ꯅꯪꯗꯧꯅ 24 ꯑꯋꯥꯔ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯅꯪꯅ ꯇꯧꯔꯛꯄ ꯐꯣꯟ ꯉꯥꯏꯔ ꯂꯩꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ? ꯅꯀꯣꯛ ꯆꯥꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯇꯩꯗ ꯁꯤꯖꯤꯟꯅꯔꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯑꯒ ꯑꯩ ꯐꯨꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯏ꯫ ꯍꯣꯏ, ꯑꯩꯕꯨꯗꯤ ꯃꯤꯔꯦꯝꯅꯦꯕ꯫ ꯀꯣꯛ ꯆꯥꯛꯏꯁꯤꯕꯨꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅꯤ꯫ ꯅꯪꯅ ꯂꯥꯏꯌꯦꯡꯕꯤꯔꯗꯤ ꯊꯨꯅ ꯐꯅꯤ꯫ ꯑꯣꯏ, ꯑꯗꯨꯒ ꯅꯪ ꯃꯥ ꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯅꯈꯥꯒꯤ ꯑꯉꯥꯡ ꯅꯠꯇꯦ꯫ ꯅꯌꯨꯝꯗ ꯆꯪꯂꯒ ꯐꯨꯕ ꯉꯝꯃꯣꯏ ꯈꯟꯒꯅꯨ, ꯑꯔꯦꯝꯕꯗ ꯀꯞꯅꯤꯡꯗ꯭ꯔꯗꯤ꯫ ꯅꯨꯄꯤꯗꯨ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯗꯨꯅ ꯂꯩ꯫
ꯅꯨꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ. ꯑꯕꯦꯝꯃ, ꯅꯪ ꯍꯥꯏꯁꯤꯅꯦ ꯑꯩꯅ. ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯒ ꯉꯝꯅꯤꯗꯤ ꯍꯥꯏꯔꯒꯦꯁꯦ. ꯅꯪ ꯄꯥꯝꯃꯦ, ꯅꯪ. ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯩ. ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯕ. ꯐꯣꯟꯁꯤꯐꯥꯎ ꯎꯄꯥꯏ ꯂꯩꯇꯕꯩ ꯄꯥꯏꯕꯤꯔꯛꯄꯅꯤ. ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯈꯔ ꯉꯥꯡꯅꯁꯤ. ꯌꯥꯝ ꯗꯟꯗꯤꯅꯤꯅꯦ. ꯍꯣꯏ, ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ. ꯐꯅ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯁꯨ, ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯂꯁꯨ, ꯅꯪꯅ ꯑꯩ ꯐꯅ ꯏꯟꯊꯣꯛꯂꯕꯁꯨ, ꯑꯩꯗꯤ ꯅꯪ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤ. ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯣ. ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯔꯛꯀꯦ. ꯅꯨꯄꯤꯗꯨ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯌꯥꯝ ꯊꯥꯒꯠꯂꯦ ꯅꯪꯒꯤ ꯊꯧꯅꯥꯗꯣ. ꯑꯗꯣ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯃꯪꯂꯥꯟꯗ ꯐꯥꯎ ꯑꯁꯥ ꯇꯧꯔꯨꯅꯨ. ꯃꯪꯂꯥꯛꯅꯗꯨꯅ ꯇꯣꯛꯀꯅꯤ. ꯑꯩꯗꯤ ꯄꯥꯡꯗꯕꯒꯨꯝ ꯃꯪꯗ ꯑꯁꯥ ꯇꯧꯒꯗꯕ ꯅꯨꯄꯥꯗꯣ ꯅꯠ. ꯅꯨꯄꯤꯗꯨ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯤ. ꯊꯃꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ, ꯍꯩꯅꯗꯕ, ꯅꯨꯡꯁꯤꯗꯕ, ꯌꯦꯛꯅꯕꯒꯨꯝ ꯋꯥꯈꯜꯗ ꯄꯣꯛꯈ꯭ꯔꯤ. ꯑꯅꯝ ꯀꯟꯕ ꯊꯃꯣꯏꯗꯨꯅ ꯂꯝꯍꯦꯟꯕ ꯃꯥꯕꯨ ꯁꯤꯡꯅꯒꯦ ꯈꯟꯈ꯭ꯔꯤ. ꯅꯨꯄꯥꯗꯨꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯍꯧꯏ. ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ. ꯑꯗꯨꯁꯨ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯑꯉꯥꯡ. ꯁꯤꯗꯒꯤꯗꯤ ꯑꯥꯔ.ꯀꯦ. ꯃꯥꯔꯁꯟ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯟꯕ ꯉꯝꯈꯤ ꯌꯦꯡꯒꯦ. ꯃꯤꯑꯣꯏꯕꯅ ꯄꯥꯝꯈꯤꯗꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯄꯥꯝꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ. ꯅꯨꯄꯥꯗꯨ ꯐꯅ ꯄꯩꯁꯥ ꯄꯥꯏꯁꯅꯨ, ꯐꯅ ꯁꯪꯒ ꯂꯩꯁꯅꯨ, ꯐꯅ ꯃꯁꯛ ꯐꯖꯁꯅꯨ, ꯅꯨꯄꯤꯅꯕꯨ ꯄꯥꯝꯈꯤꯗ꯭ꯔꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ, ꯄꯥꯝꯗꯕ ꯐꯥꯎꯏ. ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤꯗꯤ ꯅꯨꯄꯥꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯌꯥꯈꯤꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ. ꯑꯌꯨꯛꯇꯅꯤ. ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯦꯃꯥ, ꯅꯪꯕꯨ ꯊꯣꯛꯂꯣꯅꯦ. ꯃꯤꯅ ꯂꯥꯛꯂꯒ ꯂꯩꯔꯤꯁꯤꯗ. ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯍꯥꯏꯕꯅꯤꯗ. ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯃꯥꯒꯤ ꯋꯥꯗꯨꯗ, ꯑꯁ, ꯏꯃꯥ, ꯑꯩ ꯇꯜꯂꯦꯕ. ꯀꯩꯒꯤꯅꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯁꯤꯗ ꯂꯥꯛꯂꯤꯁꯤꯅ? ꯏꯃꯥ ꯍꯣꯏ ꯎꯅꯔꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯤ ꯌꯥꯔꯤ. ꯑꯩꯈꯣꯏꯒ ꯎꯅꯕꯗꯨ ꯅꯠꯇꯤꯌꯦ. ꯅꯪꯒ ꯎꯅꯧ ꯍꯥꯏꯕꯅꯤ. ꯃꯤꯅ ꯂꯥꯛꯂꯤꯁꯦ ꯕꯥꯞ ꯐꯠꯇꯅ ꯈꯜꯂꯅꯤ. ꯑꯝꯇ ꯊꯣꯛꯑꯣꯃꯤ ꯅꯪꯕꯣ. ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ, ꯑꯁ, ꯑꯩ ꯇꯜꯂꯦ, ꯉꯝꯃꯔꯣꯏꯀꯣ. ꯉꯝꯗꯕ ꯌꯥꯔꯣꯏ. ꯆꯠꯂꯨꯅꯦ ꯅꯪꯕꯣ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ. ꯋꯥ ꯌꯥꯝꯅ ꯈꯪꯃꯟꯗꯦꯀꯣ ꯅꯪ. ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯗꯨꯅ ꯀꯧꯏ. ꯏꯃꯥ! ꯁꯦ, ꯑꯝꯇ ꯆꯠꯂꯨꯁꯤ. ꯌꯥꯝꯕꯨꯡ ꯀꯧ. ꯃꯤ ꯅꯤꯡꯊꯦꯝ ꯆꯥꯅꯤ. ꯗꯗꯥ ꯑꯃꯨꯛ ꯀꯧꯔꯨꯅꯤ. ꯆꯪꯉꯣ ꯆꯪꯉꯣ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ. ꯁ꯭ꯀꯨꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯐꯥꯎ ꯆꯪꯂꯛꯇꯨꯅ ꯌꯦꯠꯁꯤꯜꯂꯛꯂꯕꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯍꯦꯛ ꯅꯝꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯕꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯊꯣꯛꯂꯛꯏ. ꯃꯥꯔꯁꯟꯗꯨ ꯅꯨꯄꯤꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ, ꯅꯌꯨꯝꯗ ꯂꯥꯛꯄ ꯑꯩꯅ ꯏꯀꯥꯏꯗ꯭ꯔꯒ ꯅꯪꯅ ꯑꯗꯨꯛ ꯍꯪꯒꯣꯏꯅ ꯂꯦꯞꯄꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯁꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ. ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯅꯕ ꯄꯣꯞ ꯊꯥꯏ. ꯅꯨꯄꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ. ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕꯅꯤ. ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯑꯩ ꯂꯥꯛꯄꯁꯤ ꯌꯥꯝ ꯍꯩꯅꯗꯕꯩ ꯋꯥꯔꯣ? ꯅꯪꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ. ꯉꯥꯡꯕꯁꯨ ꯇꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯑꯗꯨꯏ ꯅꯠꯇꯤꯌꯦ. ꯃꯥꯔꯁꯟ ꯃꯀꯣꯛ ꯅꯣꯝꯗꯨꯅ, ꯑꯣꯍꯣ, ꯑꯗꯨꯗꯤ ꯀꯩ? ꯀꯩꯅꯣꯕ? ꯅꯌꯨꯝꯗ ꯂꯥꯛꯑꯦ ꯀꯩꯅ ꯌꯥꯝ ꯄꯣꯡꯕꯩ ꯋꯥꯔꯣ? ꯅꯨꯄꯤꯗꯨ ꯇꯤꯡꯉꯛ ꯃꯥꯔꯁꯟꯗ ꯌꯦꯡꯂꯛꯏ. ꯃꯥꯔꯁꯟ ꯃꯈꯥ ꯇꯥꯊꯔꯛꯏ. ꯅꯪ ꯑꯩ ꯊꯦꯡꯅꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯑꯗꯣ ꯋꯥꯔꯤꯗꯤ ꯑꯝꯇ ꯁꯥꯟꯅ ꯉꯝꯗꯦꯅꯦ. ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯃꯁꯦꯟ ꯈꯪꯅꯅ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯤ. ꯑꯗꯨꯃꯛꯅ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯒꯁꯨ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ. ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ. ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯍꯜꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯃꯥꯟꯈꯤꯅꯤ ꯈꯟꯅ ꯏꯃꯥꯍꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤ, ꯈꯪꯅꯔꯤ. ꯑꯗꯣ ꯅꯪꯒꯤ ꯃꯣꯠꯅ ꯀꯔꯤ? ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ. ꯑꯩꯗꯣ ꯃꯆꯟꯅꯤ ꯈꯟꯕꯒꯤꯔ? ꯀꯩ ꯃꯆꯟꯅꯤꯕ? ꯑꯗꯩꯗꯤ ꯅꯃꯥꯏꯗꯨꯗ ꯑꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯇꯦ. ꯏꯆꯟꯒ ꯑꯝꯇ ꯑꯣꯏꯅꯤꯡꯗꯦ.
ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯤꯔꯞꯅ ꯑꯩꯗꯣ ꯅꯪꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯝꯕ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯤ ꯏꯁ ꯅꯨꯄꯥ ꯅꯨꯄꯤ ꯆꯍꯤ 10ꯃꯨꯛ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯉꯥꯡ ꯑꯣꯏꯕꯗꯨꯅꯅꯦ ꯑꯩꯅ ꯁꯦꯟꯅꯒꯦ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯗꯤ ꯀꯅꯥꯝꯇ ꯈꯪꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯩꯅ ꯌꯦꯡꯁꯤꯜꯂꯗꯧꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯩ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯀꯩ ꯌꯥꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯦ ꯍꯥ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯌꯥꯗꯕ ꯌꯥꯔꯣꯏ ꯑꯍꯜꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯣꯏ ꯈꯪꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯩꯅ ꯁꯝꯕꯜ ꯑꯣꯏꯔꯗꯣꯏꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯃꯥꯔꯁꯟ ꯁꯥꯎꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯂꯩ ꯂꯩꯗꯅ ꯆꯦꯜꯂꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯟꯅꯅꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯅꯤ ꯅꯋꯥ ꯂꯧꯗꯦ ꯅꯔꯁ ꯇꯝꯕ ꯌꯥꯔꯣꯏꯅ ꯊꯤꯡꯂꯤꯁꯦ ꯌꯥꯝꯕꯨꯡꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯗꯨ ꯇꯝꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯀꯥꯏꯒꯦ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯃꯤꯒꯤ ꯑꯣꯔꯗꯔꯗ ꯑꯩꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯥꯌꯦꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯅꯔꯁꯇꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯥꯅꯤꯡꯗꯕ ꯊꯕꯛꯅꯤ ꯑꯩꯗꯤ ꯇꯝꯅꯤ ꯌꯥꯔꯣꯏ ꯇꯝꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯐꯅ ꯇꯝꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏ ꯇꯧꯗꯅ ꯁꯨꯛꯇꯝ ꯍꯦꯛ ꯇꯝꯍꯜꯂꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯔꯁꯟꯁꯨ ꯁꯥꯎꯔꯞ ꯌꯦꯡꯂꯒ ꯑꯗꯨꯝ ꯀꯜꯂꯤꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯁꯤꯜꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪꯅ ꯊꯧꯅꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯔꯁꯟꯁꯨ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯑꯩ ꯏꯊꯧꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦꯅ ꯈꯟꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯧꯕ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯧꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯅꯣꯏ ꯈꯛꯅ ꯂꯧꯕ ꯋꯥꯔꯦꯞ ꯅꯣꯏꯒꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯎꯐꯝ ꯊꯣꯛꯇꯤꯌꯦ ꯏꯊꯟꯇꯒꯤ ꯈꯜꯂꯒ ꯂꯧꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤꯗ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦ ꯑꯕꯦꯝꯃ ꯌꯥꯝꯕꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯣꯏꯕꯗꯨꯅꯅꯦ ꯑꯩꯅ ꯃꯇꯝ ꯉꯥꯏꯒꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯈꯣ ꯍꯥꯏꯔꯤꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯇꯥꯔꯝꯃꯣꯏꯁꯤꯔꯣ ꯊꯥꯔꯝꯂꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯁꯥꯅ ꯈꯪꯅ ꯊꯕꯛꯇꯣ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯃꯤꯉꯣꯟꯗ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯀꯩ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯛꯂꯗꯤ ꯅꯪ ꯈꯪꯂꯛꯀꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯝꯇꯅ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯂꯨꯔꯞ ꯌꯦꯡꯗꯨꯅ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯈꯤꯅꯤ ꯑꯗꯨꯒ ꯊꯕꯛꯀ ꯇꯧꯈꯤꯗꯧꯔꯤ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯄꯨꯝꯕ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯃꯗꯨꯗ ꯑꯩꯅ ꯑꯊꯤꯡꯕ ꯊꯝꯒꯗꯕ ꯅꯠꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯊꯣꯛꯂꯒ ꯑꯩꯗꯤ ꯃꯧ ꯑꯣꯏꯔꯒ ꯇꯧꯕ ꯄꯥꯝꯗꯦ ꯃꯤꯒꯤ ꯃꯈꯥꯗ ꯍꯤꯡꯅꯤꯡꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯌꯥꯝꯕꯨꯡꯅ ꯄꯥꯝꯗ꯭ꯔꯁꯨ ꯌꯥꯝꯕꯨꯡꯒ ꯃꯣꯠ ꯆꯥꯟꯅꯗꯧꯕ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯗꯧꯕ ꯑꯃ ꯊꯤꯀꯣ ꯆꯍꯤ 5ꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯝꯂꯣꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝ ꯈꯛꯇꯗ ꯏꯁꯥꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯋꯥ ꯁꯥꯗꯅ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦꯗ ꯋꯥꯔꯣꯏꯔ ꯋꯥꯒꯦꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯗꯨ ꯌꯥꯝꯕꯣ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯝꯃꯨ ꯏꯃꯥꯗ ꯍꯥꯏꯔꯒ ꯐꯣꯟꯗꯨꯁꯨ ꯅꯝꯗꯅ ꯌꯥꯝꯕꯨꯡꯅ ꯇꯧꯔꯒ ꯂꯧꯁꯤꯜꯍꯟꯕ ꯅꯠꯇ꯭ꯔꯣ 12 ꯂꯣꯏꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯄꯥꯏꯁꯤꯜꯂ ꯂꯩꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯌꯥꯝꯕꯨꯡ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯥꯗ ꯍꯥꯏꯔꯒ ꯈꯔ ꯑꯝꯇ ꯄꯤꯔꯝꯃꯣꯕ ꯑꯩ ꯅꯠꯇꯕ ꯀꯅꯥꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯣꯏ ꯐꯣꯟꯅꯦꯅ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯈꯨꯌꯥꯝꯗꯣ ꯅꯨꯄꯥ ꯈꯪꯅꯕ ꯂꯩꯇꯦ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨꯗ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯒ ꯅꯪ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯄꯨꯜꯂꯛꯇ ꯃꯥꯜꯂꯤ ꯄꯨꯜꯂꯛꯇꯦ ꯄꯨꯜꯂ ꯀꯩꯗꯧꯗꯧꯔꯤꯒꯦ ꯄꯨꯜꯂꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯅꯣꯏꯒꯤ ꯑꯗꯣꯗꯥ ꯈꯪꯗꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯔꯛꯑꯣ ꯃꯥꯔꯁꯟꯗꯨ ꯊꯋꯥꯁꯥꯗ ꯇꯥꯁꯤꯟꯅꯗꯅ ꯂꯩ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯕ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯊꯃꯣꯏꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯨꯏꯔꯦꯀꯣ ꯄꯤꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯔꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯐꯣꯟ ꯄꯤꯕꯤꯔꯝꯃꯣꯕ ꯑꯩ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯀꯥꯟꯗ ꯏꯃꯥꯟꯅꯕꯤꯈꯩ ꯄꯨꯟꯁꯤ ꯍꯥꯏꯅꯕꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯀꯔꯤꯝ ꯈꯪꯉꯔꯣꯏ ꯇꯧꯕꯅꯤ ꯂꯣꯏꯔꯒ ꯂꯧꯋꯣ ꯅꯨꯄꯥꯗꯨ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯂꯥꯎꯔꯝꯃꯤ ꯑꯩ ꯌꯥꯎꯔꯦꯀꯣ ꯃꯇꯧꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯔꯁꯟꯗ
ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯍꯤ 2-3 ꯍꯣꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯩꯃ ꯀꯥꯗ ꯁꯨꯔꯨꯕꯒꯤ ꯂꯧꯁꯤꯜꯂꯛꯂꯤꯕ ꯐꯤꯁꯤꯡꯗꯨ ꯊꯨꯞꯆꯤꯜꯂꯤ꯫ ꯃꯄꯥꯗꯨꯁꯨ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯥ, ꯀꯩ ꯍꯥꯏꯒꯦ ꯁꯝꯈ꯭ꯌꯥ? ꯅꯆꯥ ꯅꯨꯄꯥꯗꯨ ꯂꯩꯕ ꯎꯗꯦꯅꯦ, ꯃꯥꯕꯨ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ? ꯆꯠꯈꯤꯌꯦ꯫ ꯏꯆꯥꯁꯤ ꯍꯟꯗꯛꯇꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯊꯥ ꯁꯥꯅ, ꯅꯨꯄꯤ ꯃꯆꯥꯗꯨꯅꯕꯨ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤꯗ꯫ ꯁꯝꯈ꯭ꯌꯥ, ꯅꯆꯥꯒꯤ ꯃꯤꯍꯨꯟꯁꯤꯒ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯖꯔꯝꯂꯕꯗꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯀꯌꯥ ꯌꯥꯗꯕꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯀꯣꯔꯧꯗ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯒꯤꯁꯨ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯤ, ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯄꯥ ꯌꯥꯝ ꯀꯤꯖꯕ ꯑꯉꯥꯡꯅꯤ꯫ ꯑꯩ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ, ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯂꯩꯃ ꯇꯞꯂꯞꯅ, ꯁꯝꯈ꯭ꯌꯥ, ꯅꯪ ꯍꯥꯏꯌꯨ, ꯅꯪ ꯅꯆꯥꯕꯨ ꯀꯅꯤꯡꯗꯕ꯭ꯔꯣ? ꯅꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯅ ꯐꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯇꯣꯛꯄꯅ ꯐꯕ꯭ꯔꯥ? ꯃꯃꯥꯗꯨꯁꯨ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ꯫ ꯏꯆꯥꯕꯨ ꯍꯦꯟꯕ ꯀꯔꯤ ꯂꯩꯕꯒꯦ? ꯃꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ? ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯆꯥ ꯅꯨꯄꯥꯅ ꯇꯥꯟꯅꯖꯕ ꯆꯍꯤ 2 ꯁꯨꯔꯛꯑꯦ ꯍꯥꯏ꯫ ꯅꯣꯡ ꯐꯥꯎ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯗꯦꯅ ꯅꯍꯥꯟ ꯇꯝꯂꯝꯕꯅꯦ ꯑꯩꯉꯣꯟꯗ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯪꯅꯕ ꯂꯩꯇꯦꯅꯦ ꯃꯃꯥ꯫ ꯃꯃꯥꯗꯨꯒ ꯃꯄꯥꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯩꯅ ꯀꯨꯞꯅ ꯍꯪꯂꯕꯅꯤ꯫ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯅꯕꯣ? ꯃꯄꯥꯗꯨ ꯃꯀꯣꯛ ꯍꯥꯏꯗꯨꯅ, ꯃꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯃꯥ, ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯤ꯫ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯥꯏꯌꯨ, ꯈꯔ ꯊꯦꯝꯅꯧꯗꯅ ꯅꯨꯄꯤꯗꯣ ꯂꯣꯏꯅꯅꯕ꯫ ꯅꯆꯥꯒꯤ ꯃꯆꯤꯡ ꯃꯇꯥꯁꯤꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯅꯨꯄꯤꯗꯣ ꯅꯝꯗꯅ ꯂꯧꯅꯤ, ꯅꯥꯄꯜ ꯌꯩꯊꯠꯀꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯦꯝꯕ ꯍꯩꯔꯣꯏꯗꯧꯔꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯈꯔ ꯂꯧꯗ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯄꯩꯊꯣꯛꯂꯒ, ꯇꯥꯅꯤꯡꯗꯦꯗ ꯁꯝꯈ꯭ꯌꯥ, ꯅꯥꯇꯩ ꯆꯥꯗꯕ꯫ ꯃꯄꯥꯗꯨꯗꯤ ꯑꯋꯣꯏ ꯇꯥꯅ ꯉꯥꯡꯂꯛꯏ꯫ ꯍꯩꯇꯕ ꯄꯣꯠꯇꯨꯗꯤ ꯇꯝꯕꯤ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯝꯕꯤ ꯌꯥꯕ ꯄꯣꯠꯂꯣ? ꯀꯩꯗꯧꯒꯦ? ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯇꯝꯕꯤ ꯇꯥꯔꯦꯗꯅ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯋꯥꯆꯣꯏ ꯉꯥꯡꯂꯅꯨꯗ ꯈꯤꯠ꯫ ꯑꯩꯁꯨꯅꯦ, ꯊꯥꯏꯅ ꯅꯪꯕꯨ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯕꯗꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯤꯁꯦ? ꯅꯆꯥꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯈꯔ ꯇꯝꯕꯤ ꯇꯥꯔꯦꯗꯅ꯫ ꯂꯩꯃꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂꯒ, ꯀꯔꯤ ꯅꯨꯄꯥꯅꯤꯒꯦ ꯁꯤꯗꯤ ꯍꯅꯨꯊꯪꯁꯤꯗ? ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯁꯥꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯦꯝꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯅꯆꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯕ? ꯑꯋꯣꯏ ꯇꯥꯅ ꯇꯧꯔꯗꯕꯩ ꯃꯑꯣꯡꯗꯨꯗ, ꯁꯝꯈ꯭ꯌꯥ, ꯅꯪꯅꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯃꯟꯗꯦꯅ꯫ ꯀꯔꯤ ꯃꯄꯥꯅꯤꯒꯦ ꯁꯤꯗꯤ? ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯔꯛꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯦꯡꯉꯨ꯫ ꯆꯍꯤ 30 ꯁꯨꯔꯛꯂꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯗꯅ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ? ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯑꯁꯤꯕꯨ ꯑꯩꯅꯗꯧꯅ ꯄꯨꯟꯁꯤꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕ ꯅꯨꯄꯤꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤ꯫ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤꯁꯦ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯁꯦ ꯍꯥꯏꯔꯗꯅ꯫ ꯂꯩꯃꯁꯨ ꯋꯥꯈꯜꯗꯨ ꯉꯥꯛ ꯈꯟꯊꯔꯒ, ꯂꯥꯏ ꯇꯤꯟ ꯑꯣꯏꯅ ꯈꯨꯔꯨꯝꯂꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯣꯏꯒꯤ ꯇꯔꯦꯡ ꯀꯥꯏꯗꯨ ꯂꯩꯔꯁꯤꯔ ꯁꯝꯈ꯭ꯌꯥ? ꯍꯣꯏꯅꯦ, ꯌꯥꯏꯌꯦ ꯑꯗꯨꯁꯨ꯫ ꯑꯐꯕ ꯑꯃꯥꯏꯕꯤ ꯊꯤꯔꯁꯤ, ꯀꯥꯟꯅꯗꯦ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯣꯛ ꯊꯕꯥꯟ ꯑꯃꯠꯇ ꯈꯪꯗꯦꯅꯦ꯫ ꯃꯣꯏ ꯃꯃꯥꯗꯨꯒ ꯇꯥꯟꯅꯔꯣ ꯑꯗꯨꯗꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ꯫ ꯃꯃꯥ, ꯅꯪ ꯌꯥꯝ ꯍꯩꯃꯟꯗꯦꯀꯣ ꯅꯪ꯫ ꯍꯣꯏꯁꯦ, ꯑꯗꯨꯒꯤ ꯗꯥꯏꯇꯗꯨꯃꯗꯤꯅꯦ ꯅꯅꯥꯏꯒꯤ ꯑꯣꯏꯖꯔꯒꯦ꯫ ꯅꯆꯥ ꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝ ꯉꯝꯗ꯭ꯔꯤ꯫ ꯑꯐ ꯐꯠꯇ ꯈꯟꯗꯅ ꯏꯆꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯗꯣ ꯄꯤꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡꯒ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯁꯤꯜꯂꯨ꯫ ꯑꯩꯁꯨ ꯀꯣꯔꯧꯗꯨ ꯊꯕꯛ ꯃꯐꯝꯗ ꯎꯅꯗꯨꯅ ꯋꯥ ꯇꯥꯅꯒꯦ꯫ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯃꯗꯤ ꯅꯪ ꯑꯩ ꯆꯪꯗꯅ
ꯑꯔꯩꯕ ꯎꯄꯥꯏ ꯄꯨꯝꯕ ꯊꯤꯗꯨꯅ ꯍꯣꯠꯅꯁꯤ꯫ ꯍꯣꯏ ꯁꯝꯈ꯭ꯌꯥ, ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯆꯍꯤ 10 ꯈꯦꯠꯅꯕꯕꯨ ꯀꯩꯗꯧꯒꯦ? ꯅꯪ ꯑꯩ ꯐꯥꯎ ꯆꯍꯤ 5 ꯍꯦꯟꯅ ꯈꯦꯠꯅꯔꯤꯕꯅꯤ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯤ ꯏꯃꯥꯟꯅꯕ ꯐꯥꯎ ꯆꯍꯤ 10 ꯈꯦꯠꯅꯕ ꯂꯧꯔꯤꯅꯤ꯫ ꯍꯣꯏꯁꯤ, ꯏꯆꯥꯅ ꯄꯥꯝꯂꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯥꯒꯤ ꯔꯨꯝꯁꯤꯁꯨꯅꯦ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯅꯕ ꯇꯧꯁꯤ꯫ ꯉꯥꯏꯈꯣ, ꯄ꯭ꯂꯥꯟ ꯇꯞꯅ ꯇꯧꯁꯤ꯫ ꯅꯆꯥꯁꯦ ꯍꯦꯛꯇ ꯒꯤꯔꯤ ꯇꯛꯂꯨꯕ ꯌꯥꯔꯣꯏ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯈꯟꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ꯫ ꯃꯥꯅ ꯅꯣꯛꯄ ꯎꯔꯒ ꯑꯩꯈꯣꯏꯅ ꯅꯣꯛꯄꯅꯤ, ꯃꯥꯅ ꯋꯥꯕ ꯎꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯏꯕꯨꯡꯉꯣꯒ ꯈꯔ ꯇꯣꯏꯅ ꯂꯣꯏꯅꯅꯕ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯊꯣꯛꯄꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯁꯦꯟꯅꯍꯜꯂꯤꯕꯅꯤ꯫ ꯂꯩꯃꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯄꯤꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯆꯥ ꯅꯨꯄꯥꯅ ꯐꯤꯡꯒꯠꯄꯗ ꯊꯧꯅꯥ ꯍꯥꯞꯀꯗꯧꯕ ꯉꯥꯛꯇꯅꯤ, ꯃꯣꯏꯗꯤ ꯏꯪ ꯇꯞꯄꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯒꯗꯧꯔꯤꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯅꯝ ꯈꯔ ꯀꯟꯕꯗꯨꯗ ꯑꯩꯅ ꯐꯒꯗꯕ ꯑꯃ ꯌꯦꯡꯕꯅꯤ꯫ ꯂꯩꯃ ꯄꯩꯊꯣꯛꯂꯒ, ꯁꯅꯈ꯭ꯌꯥꯁꯨꯅꯦ ꯑꯉꯥꯡꯗꯨ ꯈꯔ ꯊꯦꯝꯕꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯅꯆꯥ ꯅꯨꯄꯥꯗꯤ ꯍꯦꯟꯅ ꯃꯩ ꯆꯨꯁꯤꯟꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ, ꯑꯗꯨꯅꯅꯤ꯫ ꯐꯔꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ꯫ ꯍꯣꯏ, ꯊꯤꯔꯝꯃꯣ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯂꯩꯃꯒ ꯃꯄꯥꯒꯗꯨ ꯃꯆꯥꯒꯤꯗꯃꯛ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯃꯆꯥꯒꯤꯗꯃꯛ ꯅꯨꯄꯤꯗꯨꯕꯨ ꯁꯣꯏꯗꯅ ꯃꯃꯧ ꯑꯣꯏꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯉꯩ ꯒꯥꯔꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯂꯒ ꯈꯥꯝꯈꯤꯕꯗꯨ ꯎꯔꯛꯏ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯃꯥꯔꯁꯟꯅ ꯀꯨꯝꯊꯔꯛꯂꯤꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯔꯁꯟ ꯁꯥꯎꯔꯞ ꯂꯥꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ, ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯆꯠꯂꯤꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯈꯩ ꯌꯥꯎꯕꯗꯨꯗ ꯑꯀꯤꯕ ꯂꯣꯠꯇꯨꯅ, ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯆꯠꯂꯤꯕ, ꯈꯪꯉꯕ? ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯀꯥꯏꯅ? ꯀꯩꯗꯧꯔꯒꯦ, ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯣ? ꯍꯟꯗꯣ! ꯃꯥꯔꯁꯟ ꯁꯥꯎꯔꯞꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄ, ꯌꯥꯝ ꯉꯥꯡꯕ꯭ꯔꯕ? ꯀꯩꯅꯣ? ꯐꯨꯔꯤꯠ ꯆꯤꯒꯦꯌꯝꯅꯤ, ꯅꯪꯒꯤꯁꯤ ꯃꯥꯏ ꯐꯦꯁꯤꯌꯦꯜ ꯇꯧꯅꯕ ꯀꯥꯏꯅ ꯆꯠꯂꯤꯕꯅꯦꯕ, ꯍꯥ? ꯃꯃꯥꯟꯅꯕꯤꯒ ꯌꯥꯎꯕꯗꯨꯗ ꯇꯞꯂꯞꯅ, ꯏꯌꯥꯝꯕꯣ! ꯃꯥꯔꯁꯟꯗꯤ ꯁꯥꯎꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯗꯅ, ꯌꯥꯝ ꯁꯣ ꯇꯧꯖꯅꯤꯡꯕꯩ ꯋꯥꯔꯣ? ꯀꯣꯊꯣꯛꯄꯤꯒꯜꯂꯤꯗꯅ ꯆꯍꯤ 10 ꯐꯥꯎ ꯁꯨꯔꯝꯈꯤꯔꯣꯏ ꯐꯦꯁꯤꯌꯦꯜ ꯇꯧꯕꯒꯤ, ꯌꯥꯔꯣꯏ, ꯂꯥꯎ ꯊꯤꯟꯕꯤꯒꯦ ꯅꯌꯨꯝꯗ꯫ ꯅꯨꯄꯤꯗꯨ ꯐꯨꯔꯤꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ, ꯍꯅꯨꯕ ꯅꯪ ꯀꯩ ꯈꯪꯒꯦ? ꯑꯩꯅ ꯂꯤꯠꯂꯤꯁꯦ ꯑꯀꯣꯠꯄꯤꯅꯦꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯊꯧ ꯂꯩꯇ꯭ꯔꯣ ꯅꯪ? ꯂꯦꯡꯖꯝꯗꯒ ꯈꯔ ꯍꯣꯒꯥꯏꯕ ꯂꯤꯠꯇꯅ ꯌꯥꯝ ꯂꯦꯝꯖꯔꯤꯁꯤꯅꯤꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯄꯩꯊꯣꯛꯂꯒ, ꯅꯪ ꯅꯊꯧ ꯅꯠꯇꯦ꯫ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯅꯪ, ꯂꯥꯛꯑꯣ ꯐꯨꯔꯤꯠꯇꯣ ꯑꯃ ꯂꯩꯕꯤꯒꯦ꯫ ꯃꯦꯆꯤꯟꯅ ꯇꯨ ꯂꯣꯏꯁꯤꯟꯗꯕ ꯃꯌꯥꯝꯗꯣ ꯈꯟꯗꯅ ꯂꯤꯠꯄ ꯍꯧꯅꯗꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯔꯞꯅ, ꯂꯝꯕꯤꯗ ꯆꯠꯄ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯨꯁꯣ, ꯊꯣꯏꯍꯦꯟꯕꯤ ꯍꯣꯏꯁꯨ ꯂꯤꯠꯂꯤ, ꯑꯩ ꯃꯤꯅ ꯁꯦꯠꯅꯗꯕ ꯂꯤꯠꯅꯗꯕ ꯇꯧꯕ ꯅꯠꯇꯤꯌꯦ, ꯅꯪ ꯑꯣꯏꯅ ꯍꯩꯅꯗꯦ, ꯆꯠꯂꯣ꯫ ꯃꯣꯏꯅ ꯅꯪꯅ ꯃꯣꯏꯒ ꯅꯪꯒ ꯃꯥꯟꯅ ꯌꯥꯔꯣꯏ꯫ ꯃꯥꯟꯅꯗꯧꯔꯤ ꯑꯩꯗꯤ꯫ ꯂꯧ ꯆꯠꯈ꯭ꯔꯁꯤ, ꯂꯧ ꯍꯥꯏꯕꯅꯦ꯫ ꯆꯠꯂꯨꯏꯌꯦ꯫ ꯃꯥꯔꯁꯟ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ, ꯐꯔꯦ, ꯕꯕꯥꯗ ꯀꯣꯜ ꯇꯧꯒꯦ, ꯅꯪ ꯈꯪꯉꯤꯕ? ꯅꯨꯄꯤꯗꯨꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯃꯄꯥꯗ ꯀꯣꯜꯗꯨ ꯇꯧꯕꯒꯤ ꯔꯤꯡ ꯆꯠꯂꯤꯕꯗꯨ ꯌꯦꯡꯅ ꯁꯥꯎꯔꯞꯅ, ꯑꯩꯅ ꯉꯥꯡꯕ ꯌꯥꯝ ꯂꯧꯗ꯭ꯔꯕꯅꯤꯅ ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯦꯕ ꯅꯪ꯫ ꯃꯃꯥꯏ ꯐꯦꯁꯤꯌꯦꯜ ꯇꯧꯅꯕ ꯃꯃꯥꯟꯅꯕꯤ ꯑꯈꯠꯄꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯗ꯭ꯔꯦꯁ ꯆꯥꯗꯕ ꯑꯃ ꯁꯤꯠꯆꯤꯜꯂ ꯂꯥꯛꯑꯦꯅ꯫ ꯔꯤꯡ ꯆꯠꯄꯩ ꯃꯈꯣꯜꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯄꯥꯈꯠꯂꯞ ꯇꯧꯅ, ꯏꯌꯥꯝꯕꯣ, ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯅꯣ꯫ ꯍꯥꯏꯗꯣꯛꯀꯗꯣꯏꯅꯤ, ꯌꯥꯝ ꯈꯠꯄ꯭ꯔꯥ ꯍꯥꯏꯕꯣ? ꯏꯌꯥꯝꯕꯣ, ꯑꯩ ꯇꯧꯔꯔꯣꯏ, ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯅꯣꯕ꯫ ꯃꯥꯔꯁꯟ ꯀꯣꯜꯗꯨ ꯀꯛꯂꯒ, ꯑꯗꯨꯗꯤ ꯒꯥꯔꯤꯗ ꯀꯥꯔꯣ꯫ ꯅꯨꯄꯥꯗꯨ ꯃꯀꯣꯛꯀ ꯆꯥꯛꯄꯅꯤ, ꯍꯩꯅ ꯇꯥꯅꯕꯒ ꯌꯥꯗꯕꯒ, ꯃꯥꯅ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯥ ꯃꯄꯥꯕꯨꯗꯤ ꯌꯥꯝ ꯀꯤꯖꯩ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥ ꯅꯨꯄꯥꯗꯨꯕꯨ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯔꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯥꯗꯨ ꯍꯩꯅꯗꯕꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅ
Nati, Purinina, Lingjum to Hobby. Ngak could be the naturally leading I later. Sine, Madam Gawan Baisi. Mika Namli Nadaba. I am tuning in with the midnight of Puritunati. Yamung get to Gumuakaldo. Adunga Kanaredi, Kanam taking me a yare. Nang na ikimupa na birinin. Namadi sel huralaga, facial to Japanangneso, ha? Tongnau rom do on Tokilama Mamaidu, Nupatu do on Chile. Mata Singna, Huran Bahai Buming told Dumadi, Ma sounding luri. Mana sum tok the Bama Hayak Labaduda, Hinkarabani. Lacy Henby, Bisum Anis of Jinaraga. I never I take Huraliba, ha? Sukang Kang the Wad Hirakodo. Nasi powder, Ima Ipatiki sel Huralaga Tabatogi can kiddy. Doshidori. Adunara, Imana 5K mang in Hiraglido. The Peter sounding Mandana, Mapi Ira Chenduna. Imana tricky Pirapagi, I Loropadi. I Huralaga Tabatogi Kande. The Peter, Matanda Pang South sounding cree. Mana sung tok the Bawado Hirak Labaduda, Babakning the Martian book, Asuki Matik Waroje. Tauki Batabak Amada, Nangdi Tawe Haidu Nangang Pagi Saubaga, Tau the Batabak Amada, Nangdi Tawe Haibagi sounding baga, Anisi, saying the kidney. Atauba Magidi, Magi Wadu will look Chinabu Nabada, Oidabakaya Mangang Kiba, Aduga, Tau the Bakang Buna, Tau Kidabakayadubu, Tau Witawe Haidu na Haijilak Pagipendaba. Kanana din ng mayroong gani, Bunchida, Kwaidigi Tamtiba Huran Bahay Pagiming Toldo, Maralay na bumungon na piraklabada, hini-hina wahalari, hini-hina pukning nung sihali. Punchida sung taw-taw da batabak amabo, tawe haydo na gihit nam silak paduda. Lacy Henby, matamoy sok na asuki matik nung ay jadi. Nga sayma na mamay facial taw na bachat pada, nupado na mangonda, huran bihaydo na hayraki bawado na, manakong da singjaya silakli. Magok duso, nung sitpuro baga, masado so inong nungay trabani. Ado po matablap, mapana chatok ringay, mamagi managdasang silai. Ima, se, paisado. Rani haipit paisado da yengdo na lawi. Haima, nang di amata sizinadra bro, kay daw re. Ay na imadagi huran kiba paisado na dro. Ima, ay nga sipaw, noy da minambadi daw kidabani. Machana ko chiko to nang anglakli bawado da, rani jing na raduna. Kay daw ragi ijabo, ha? Kanana nang wanda, namadagi paisa hurali hayragi. Imana nang sizinani haydo da pikibani. Kanana ijada huran biming tol pirino. Yari, ay loy na kangi. Ay isa itanda iromdom lepjaba ngamdabagini. Nati, kanana ijada kari hayda agima. Nang hujik na hayna singtamli bani. Ay koy na nangi awat apa mention dana, kanalakta na mention daw ribano. Napito saw law na. Ay hunda kay mahirak ka no. Noy ay sikra ka pelo. Ngay ko. Ijagi wa si imaging ni. Nati, namana binagahayrak libro, imangangi, kanana hayrak lino ba? Nupido, sounding libe ihuldo, pasin do na, penda na hayrak lami. Noy na yambong da, ay ni imadagi pa'y saura lahayday. Najada ado kung babada na pidaw sa ro, hanggang mo pa ay ka isapong batindo na halo. Noy ay sikra ka pendoy na tro. Hay do na nupido, saurang, jakam ram da chang do na, lady batang do sat by kring. Rani so kong lay to na sang silap do na, machabo kamli. Hay ngay kun he, wa si menta na sinya. Ay na noy yambong da, madugi wado hay kibalay din he. Nupido yang pendre, ado na kapngang daw do na. Ay halo, ay hiningje, ay siningge. Ay hiningje ma. Rani machagi wado da gyan tara do na. Nang yambong na niya, nang gimawong yengi hayda na lak na boyram kani. Imani jagi maramda. Patta na ngangadro, ha? Adubo pa sa buwara niya. Noy nupado dagi, marangyam charo ragi. Noy na nupado gimi changyam changlise. Mana egi life da khut hingjilak gigay mathaw tage. Nupido saw na changkri. Mamado so, machagi mawong kangbana. Tab na changdo na them lagi khana. Sagen changdo, ngasidi mana oy na thomli. Adubo like si henbing ngasidi, chakdo sa si hai bayadre.
Maram khangladi mapana amuk saurakani khanna wa menduna machagi michang changi. Rani thabak loisilamaga machanupigi kaada changlai. Mana changlakpada Laisi henbidu phaijupna masadu kupsinduna hiplaga leirami. Rani tapna hamung machida phamduna Bema Chathoibi Nangbu tumabro Laisi henbi ma khumdaba tawde makhol isisi na khumlai. Tumdre Nga Kay haige Chaksu sadi nang tawriba Si Phone chi lawro Nupidu lawde Masing na mama mapabu aduki matik waraw krabani. Ima, iyare da paidrasu. Ay painingdre, tumlagi. Namanabi na call tawag lamani. Haying do, karay do no masachi ay bani. Ay sunang wanda to halagi haikri. Nati nang bukay doragi. Namit ka ikut-kut lido. Nabido, tablap jep na hipto na. Kay siya daw dida. Call tawdrasu yari. Mama na haiki yabo do bu. Chat kenoy ni yarak do isulay tabo do bu. Phone chi kayam yam na darkar oy haiba ikoy sukhang ni hi. Nang bu jekshin ba, nang bu yengshin ba haiba si, ikoy gidi itaw ni. Nupi do minna, mama na ngang li do taragali. Rani tablap na machabot hemjin bi. Nang jak sana ba chat ka ni haiba do, chalo. Paisa do ay pibiragi. Nang babada di hairano. Koy sunya, school tam loy rakpada. Yang pulak kraba zani. Asing may chat pa yara drama ba? Chalo, imani yari. Nupi to nok petaw na hogalaglaga, mamabu koli. Adobo, machagi may sa paurak paduda, Rani tapna, machagi maraybagda, makutut hamduna. Hayma, nang dinasasi karasagat lidana. Kokso si nung sit puro bay. Mama do tap na hogatuna, ising dalasing karaluptuna, maraybagda tap na tamlai. Si, chak to karajasi, adoga guli jana ba. Natradi haying punbado, naradi yawjaroy sani. Nupido, makok tap na nomlai. Mama mana haibado yari haibagom. Rani sumachana, chana ba chak semito na inbiri. Laisi henbi so haraw-haraw chaduna, hidaguli charaga pothana ba tawbi. Rani sumachage adugumba, haraw ba minokduda, mama bukning karayang jay. Laisi henbi so, mama na thoki baga, magi kagi thong dulon chinduna, mama na bising ka paw paw na jay. Tabak mapamdani, koraw dining temgi mating na, mamay thong makalam kri, haraw mathoy ka kri. Ning tem, jadu sif ama ani chinglam laga, tablap koraw doon chinduna. Ay din na, ichanupa na pami haiduna, makunat hinkiba po tipi ba pami. Nanggi na chanupi oirang bagiso, ay siyam na harawri bani. Koraw so, jadu sif ama ani chingduna. Ay so, taibungogi mating na, tigabil kaira ibani. Kangdi, ikoy gidi ichanupi siya, ang ago oiri, anang bakaragali, taibungo hoy na, namogo oy ni ngoy na kanbaywani. Icha sanana pamjana kanjakiba imongni. Karigi pami pamde haigadoyno. Mukoy masen yanadana laybaduda, tawbagi wani day koyso. Mahana karigi yaroydoyno. Yanabadum hanajasani. Ikoy na sumungonda, atopaga namda kangnadana bahayrini. Ibungo sanado so, mana kupna senabiba. Yengshin bibo dawjarasanu haidana, tadoglabane koyso. Kaidawruni, maraybag thina, atopani sasaba amada tagada baysaru. Aikoy masel kangnana, mapam chaba amada thazaba haibase. Mama mapa oibe aikoy gi thawnine. Icha ningol pokpa aikoy di yamna wai. Icha asina hayeng kanagida layrudoyno khanbada matha saribani. Ado, taibungo hoyni ichabu namaw oina lawshinbige hairadi. Aikoy di laibak yam phakraba zani. Ningthem di koraw gi waduda mathamoy penjakri. Magi langda koraw thore khangli. Sengna hairabada Machanupi Laisi henbina Marsan busung pam di yaning di haiba khangi. Madumakna, machagi apambada thawna hapagam makoyso, nupi tabu phangladi khanna lang thaklibani. Ningthe makok nomduna. Hayeng mana college tambada changadaba paisa gado, aikoy na loy na tawradawni. Magi college sa thugsasin, thindok thinjin tawba mayam riso, ichana soitana tahongani. Makoy nigi marakna, nungsi marido magilay haningi. Nadagidi, taibungo na kayso sing nabiruno. Nasina dong kang natawag kanida.
Ichado mathantani ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯂꯥꯛꯅ ꯐꯅ ꯇꯧꯗꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯏꯕꯥꯏꯒꯤ ꯏꯃꯧ ꯑꯣꯏꯍꯟꯗꯧꯔꯤꯕꯅꯤ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯔꯤꯁꯤꯗꯤ ꯑꯗꯨ ꯇꯥꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯡꯉꯦ ꯑꯉꯥꯡ ꯑꯣꯏꯕꯒ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯪꯗꯦ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯄꯩꯁꯥ パイꯅꯕ ꯄꯩꯁꯥ ꯇꯥꯅꯕ ꯍꯣꯠꯅꯧꯔꯣ ꯍꯥꯏꯗꯅ ꯊꯥꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯍꯌꯦꯡꯅ ꯀꯔꯤ ꯇꯝꯂꯝꯕ ꯍꯥꯏꯕꯁꯦ ꯈꯟꯕꯗꯇ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯦ ꯇꯥꯏꯕꯨꯡꯉꯣ ꯏꯆꯥ ꯅꯨꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥ ꯅꯨꯄꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯑꯩꯅ ꯋꯥꯖꯕꯗ ꯍꯧꯖꯤꯛꯇꯤ ꯏꯌꯥ ꯅꯨꯄꯥꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝ ꯅꯣꯛꯏ ꯈꯪꯉꯤ ꯃꯥꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯄꯥꯁꯤ ꯑꯔꯪ ꯑꯔꯥꯛꯇ ꯈꯔ ꯂꯨꯞꯄꯤ ꯁꯨꯕ ꯅꯣꯝꯕ ꯈꯔ ꯇꯟꯖꯕ ꯄꯩꯁꯥ ꯂꯥꯏꯅ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕ ꯂꯝꯕꯤ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯒꯤ ꯑꯁꯣꯟꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯂꯧꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯑꯗꯨ ꯀꯣꯔꯧ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯨ ꯃꯉꯥꯎ ꯈꯔ ꯊꯤ ꯃꯥꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯑꯃꯗ ꯇꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯅꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯈꯛ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯌꯥꯎꯖꯕꯅꯤ ꯃꯍꯥꯛꯁꯦ ꯀꯥꯏꯗꯦꯗ ꯃꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯅ ꯏꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯥꯏꯅ ꯍꯣꯠꯅꯖꯁꯅꯤ ꯇꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯏꯆꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯆꯍꯤ 3ꯒꯤ ꯃꯇꯝ ꯐꯪꯂꯤꯉꯩ ꯈꯪꯅꯁꯅꯨ ꯂꯣꯏꯅꯁꯅꯨ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯈꯪꯂꯕ ꯃꯇꯝꯗ ꯂꯣꯏꯅꯔꯕ ꯃꯇꯝꯗꯨꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯖꯕ ꯐꯥꯎꯔꯛꯀꯅꯤꯗ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏꯅꯦ ꯀꯣꯔꯧ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯕꯒꯤ ꯑꯩꯒꯤ ꯕꯤꯜ ꯐꯪꯕꯗ ꯅꯪꯉꯣꯟꯗ 30% ꯈꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯅꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯩꯍꯧꯔꯣꯅꯦ ꯍꯥ ꯀꯣꯔꯧ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯇꯥꯏꯕꯨꯡꯉꯣꯁꯤ ꯌꯥꯝ ꯐꯩꯀꯣ ꯑꯩꯅ ꯋꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕꯁꯦ ꯇꯥꯏꯕꯨꯡꯉꯣꯒ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯆꯥ ꯅꯨꯄꯤꯅ ꯌꯥꯒꯦ ꯌꯥꯔꯣꯏ ꯇꯣꯛꯎ ꯑꯩꯅ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣ ꯁꯅꯥꯒꯤ ꯃꯐꯝꯗ ꯏꯆꯥ ꯅꯤꯡꯉꯣꯜꯗꯣ ꯁꯤꯟꯅꯒꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥ ꯊꯦꯝꯕ ꯅꯪꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯜꯂꯤꯈꯩ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯗꯧꯔꯤꯅꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯃꯦꯟꯈꯠꯀꯗꯧꯔꯤꯅꯤ ꯑꯗꯨꯕꯨ ꯀꯣꯔꯧ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯅ ꯀꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯕꯗꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯔꯝꯕ ꯊꯣꯛꯂꯒꯗꯤ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯗꯧ ꯑꯩꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯦ ꯍꯩꯅꯗꯦ ꯋꯥꯁꯛꯎ ꯍꯥꯏꯔꯁꯨ ꯋꯥꯁꯛꯀꯅꯤ ꯑꯩꯗꯤ ꯇꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯁꯅꯥꯗ ꯂꯨꯞꯂꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯨꯅ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯐꯨꯔꯕꯁꯨ ꯋꯥꯀꯠꯂꯣꯏ ꯃꯥꯕꯨ ꯁꯣꯏꯕꯗꯒꯤ ꯆꯦꯜꯂꯕꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯧꯒꯗꯕ ꯂꯩꯇꯦꯗ ꯏꯃꯧꯅꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯗꯨꯃꯗꯤ ꯑꯩꯅ ꯈꯜꯂꯨꯗꯦꯀꯣ ꯃꯥ ꯃꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯁꯤꯗ ꯉꯥꯏꯁꯦꯟ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯩꯇ ꯂꯥꯏꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯣꯛꯃꯤꯟꯅꯔꯤ ꯀꯣꯔꯧꯗꯤ ꯄꯩꯁꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯄꯪꯄꯥꯗ ꯄꯪꯊꯈ꯭ꯔꯦ ꯃꯥ ꯃꯆꯥꯅꯨꯄꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯤꯀꯥ ꯇꯧꯗꯧꯔꯤ ꯕꯤꯜ ꯀꯥꯏꯊꯔꯛꯂꯤ ꯄꯩꯁꯥ ꯐꯪꯂꯅꯤ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯈꯨꯗꯛꯇꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯤꯗ 12 ꯂꯣꯏꯔꯛꯄꯒ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯛ ꯄꯥꯝꯖꯅ ꯅꯔꯁꯀꯤ ꯂꯥꯏꯟꯗ ꯆꯪꯒꯦ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ 12 ꯑꯦꯛꯖꯥꯝ ꯊꯥꯔꯤꯉꯩꯗꯁꯨ ꯃꯃꯥ ꯃꯄꯥꯗ ꯃꯥꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ BSc ꯅꯔꯁꯤꯡ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯔꯁꯟꯒꯤ ꯃꯄꯥꯅ ꯄꯤꯈꯤꯕ ꯈꯨꯗꯣꯡꯆꯥꯕꯗ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯄꯥꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯃꯗꯨꯃꯛꯅ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯇꯅꯕ ꯐꯅ ꯀꯟꯅ ꯊꯤꯡꯈ꯭ꯔꯦ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯗꯕ ꯄꯤꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥ ꯑꯃꯗ ꯈꯪꯍꯟꯗꯅ ꯑꯦꯛꯖꯥꯝꯁꯤꯗꯗꯤ ꯂꯣꯟꯅ ꯊꯥꯍꯧꯔꯒꯦ ꯈꯟꯅ ꯃꯃꯥꯟꯅꯕꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯣꯟꯅ ꯐꯣꯝ ꯂꯧꯕ ꯂꯥꯛꯏ ꯐꯣꯝ ꯂꯧꯔꯨꯕꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯔꯁꯟꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯇꯨꯝ ꯈꯪꯍꯟꯍꯜꯂꯤ
ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯐꯣꯝꯗꯨ ꯁꯠ ꯃꯨꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯂꯞ ꯇꯧꯅ ꯌꯥꯝꯕꯣ ꯌꯥꯝꯕꯣ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯐꯣꯝꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯌꯥꯝꯕꯣ ꯐꯣꯝꯗꯨ ꯄꯤꯔꯛꯑꯣ ꯅꯪ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝ ꯇꯧꯅꯤꯡꯂꯤꯁꯤ ꯀꯩꯒꯤꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯌꯥꯝꯕꯣ ꯄ꯭ꯂꯤꯖ ꯐꯣꯝꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯃꯥꯔꯁꯟ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯅꯞꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯄꯤꯔꯣꯏ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯅꯤ ꯃꯗꯨꯗꯗꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯌꯥꯝꯕꯣ ꯃꯪꯂꯥꯟ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯃꯁꯤ ꯁꯤꯟꯐꯝꯁꯦ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯕꯕꯥ ꯐꯥꯎ ꯈꯪꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯟꯕ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯃꯤꯅ ꯉꯥꯡꯂꯤꯁꯤꯅ ꯆꯨꯝꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩ ꯑꯦꯛꯖꯥꯝꯗꯨꯗꯪ ꯊꯥꯖꯒꯦ ꯈꯜꯂꯛꯇ꯭ꯔꯗꯤ ꯇꯣꯛꯀꯦꯕ ꯈꯟꯒꯦꯔꯥ ꯈꯜꯂꯣꯏꯔꯥ ꯇꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯨꯄꯤꯗꯨ ꯉꯁꯤꯗꯤ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯎꯠꯇꯦ ꯐꯣꯝꯗꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯈꯤꯕꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯁꯥꯎꯒꯠꯂꯨꯕ ꯉꯝꯗ ꯇꯞꯅ ꯑꯦꯛꯖꯥꯝ ꯈꯛ ꯐꯝꯕ ꯌꯥꯎꯒꯦꯕ ꯑꯩ ꯈꯜꯂꯛꯇ꯭ꯔꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗ ꯇꯝꯒꯦ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯄꯦꯄꯔꯗꯨ ꯃꯈꯨꯠꯅ ꯊꯥꯡꯒꯠꯇꯨꯅ ꯁꯤꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥ ꯁꯤꯔꯣ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯅꯨꯄꯥꯗꯨꯗꯩ ꯆꯦꯗꯨ ꯂꯧꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯅ ꯆꯦꯗꯨ ꯄꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯗꯨ ꯁꯦꯒꯥꯏ ꯃꯇꯧꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯌꯥꯝꯕꯣ ꯐꯔꯤꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯕ ꯍꯥ ꯅꯨꯄꯤꯗꯨ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯦꯒꯥꯏꯔꯤꯕ ꯐꯣꯝꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞꯁꯤꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯕꯒꯨꯝ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯁꯥꯎꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯨ ꯐꯥꯖꯤꯟꯖꯅꯕ ꯍꯣꯠꯅꯖꯩ ꯅꯨꯄꯤꯗꯨ ꯃꯈꯣꯟ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯂꯣꯟꯅ ꯊꯣꯛꯆꯔꯛꯄꯅꯤ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯈꯔ ꯀꯞꯂꯗꯤ ꯌꯥꯔꯦ ꯆꯠꯂꯁꯤ ꯅꯨꯄꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯄꯁꯨ ꯇꯧꯗꯦ ꯀꯣꯂꯦꯖ ꯀꯥꯔꯝꯗꯥꯏꯁꯤꯗ ꯊꯣꯛꯃꯣꯛ ꯇꯧꯅꯨ ꯑꯣꯏꯒꯗꯕ ꯈꯜꯂꯒ ꯊꯕꯛ ꯇꯧꯁꯤ ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕꯁꯤꯡꯗ ꯆꯣꯡꯁꯤꯟꯗꯅ ꯊꯕꯛ ꯇꯧꯔꯛꯀꯅꯣ ꯕꯦꯝꯃ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯪ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯑꯩꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯉꯥꯏꯔꯛꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯀꯩ ꯈꯪꯒꯦ ꯆꯠꯈ꯭ꯔꯁꯅꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯣ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯇꯝꯊꯤꯕ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯤ ꯃꯥꯅ ꯁꯦꯒꯥꯏꯈꯤꯕ ꯐꯣꯝ ꯃꯆꯦꯠ ꯃꯆꯦꯠꯇꯨꯗ ꯅꯨꯄꯤꯗꯨꯅ ꯑꯗꯨꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯖꯕ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯍꯥꯏꯕ ꯃꯇꯧꯗꯨꯗ ꯈꯪꯉꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯅꯤꯌꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯝꯒꯦ ꯈꯜꯂꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯌꯦꯛꯈꯤꯅꯤ ꯁꯨꯛꯇꯝ ꯍꯦꯛ ꯇꯝꯍꯜꯂꯣꯏ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯐꯥꯏ ꯆꯠꯁꯤ ꯌꯨꯝꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯀꯟꯊꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯡꯒꯜꯅ ꯀꯟꯈꯤꯕꯅ ꯃꯥ ꯉꯝꯗꯦ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯔꯞꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯥꯗꯣꯛ ꯈꯨꯠꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯒꯥꯔꯤꯗ ꯀꯥꯍꯟꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯡ ꯁꯤꯠꯇ ꯐꯝꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯅꯨꯄꯤꯗꯨ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯃꯨꯛꯏ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕꯅꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯗꯨꯁꯨ ꯃꯇꯧꯗꯨ ꯈꯪꯕꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯏ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯏꯌꯥꯝꯕꯣ ꯑꯩ ꯅꯔꯁ ꯇꯝꯕꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯏꯌꯥꯝꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯩ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯤꯡꯗ꯭ꯔꯤꯁꯤ ꯅꯪꯅ ꯐꯅ ꯄꯥꯝꯂꯁꯨ ꯑꯩꯅ ꯌꯥꯗꯦ ꯅꯪꯅ ꯐꯅ ꯇꯧꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯊꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯨ ꯏꯌꯥꯝꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩ ꯑꯦꯛꯖꯥꯝꯁꯤꯗꯗꯤ ꯊꯥꯒꯦꯕ ꯈꯜꯂꯛꯇ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ ꯃꯊꯣꯡ ꯆꯥꯗꯕꯅꯤꯉꯥꯏ ꯇꯧ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯌꯥꯒꯦ ꯅꯔꯁ ꯇꯝꯒꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ
ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯐꯔꯦ ꯌꯥꯝꯕꯨꯡꯅ ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩ ꯄꯥꯝꯗꯦ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯣ ꯑꯣꯏꯔꯔꯣꯏꯗꯕ ꯀꯛꯄ ꯌꯥꯔꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯕꯣꯡ ꯕꯕꯥꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯥꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯣꯏꯕ ꯄ꯭ꯂꯤꯖ ꯕꯕꯥꯕꯨꯗꯤ ꯌꯥꯝ ꯀꯤꯕ ꯑꯣꯏꯔꯦ ꯍꯥ ꯌꯥꯗꯦ ꯈꯪꯂꯗꯤ ꯅꯁꯥꯅ ꯈꯪꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯑꯅꯝ ꯀꯟꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯝꯒꯦ ꯈꯜꯂꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪ ꯍꯥꯠꯂꯣ ꯑꯩ ꯍꯥꯠꯂꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯍꯥꯠꯂꯣ ꯑꯗꯨꯗ ꯑꯩ ꯄꯦꯜꯂꯅꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯇꯧꯖꯕ ꯌꯥꯗꯕ ꯐꯣꯔꯁ ꯇꯧꯗꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯊꯤꯡꯕ ꯄꯤꯗꯅ ꯑꯩ ꯌꯥꯝꯕꯨꯡꯗꯗꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏꯌꯦ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯂꯥꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯉꯁꯤꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯌꯥꯎꯅꯤꯡꯕꯅ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯌꯥꯗꯦ ꯇꯧꯅꯣ ꯍꯥꯏꯔꯕꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤ ꯃꯗꯨꯃꯛꯅ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯈꯩ ꯄꯨꯟꯕ ꯂꯥꯛꯄꯅꯤ ꯅꯨꯄꯤꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯂꯥꯡꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯔꯞꯅ ꯍꯦ ꯀꯩꯅꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯆꯤꯡꯒꯅꯣ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯍꯦ ꯅꯪ ꯂꯥꯎ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯌꯥꯝꯕꯣꯡ ꯃꯥꯔꯁꯟ ꯇꯥꯗꯦ ꯁꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯤ ꯃꯃꯥꯡꯁꯤꯗ ꯊꯥꯗꯣꯛꯑꯣ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯅꯪꯅ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯤꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯗꯈꯩ ꯆꯠꯂꯝꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯅ ꯊꯥꯗꯣꯔꯛꯄꯒ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯥꯔꯁꯟ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯅꯨꯄꯤꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯟꯅꯕꯤꯒꯤ ꯃꯔꯨꯝꯗ ꯀꯤꯅ ꯂꯩꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯚꯥꯏ ꯅꯪ ꯆꯠꯈꯤꯅꯨ ꯁꯨꯝ ꯂꯩꯌꯨ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯥꯟꯅ ꯃꯥꯔꯁꯟꯕꯨ ꯎꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯃꯥꯁꯨ ꯀꯤꯅ ꯚꯥꯏ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯗꯨ ꯆꯪꯈ꯭ꯔꯤ ꯅꯨꯄꯤꯗꯨꯁꯨ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯈ꯭ꯔꯤ ꯂꯤꯡꯕꯅ ꯁꯥꯔꯤꯕ ꯑꯅꯝꯅ ꯀꯜꯂꯤꯕ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯅ ꯇꯥꯗ꯭ꯔꯤꯕ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯊꯥꯔꯛꯂꯗꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯙꯞ ꯇꯧꯏ ꯅꯨꯄꯤꯗꯨꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯑꯅꯝ ꯀꯟꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯆꯠꯀꯅꯨ ꯍꯥꯏꯔꯤꯗꯣ ꯍꯥ ꯅꯪ ꯌꯥꯝ ꯑꯅꯝ ꯀꯜꯂꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ 12 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯦꯅ ꯍꯥꯏꯅꯕꯩꯅꯤ ꯅꯣꯏꯅ ꯄꯨꯜꯂꯣꯏꯗꯕ ꯃꯐꯝꯗ ꯇꯝꯍꯟꯕꯤꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯌꯥꯝ ꯏꯔꯥꯡ ꯇꯧꯅꯨ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯀꯩ ꯏꯔꯥꯡ ꯇꯧꯔꯒꯦ ꯆꯠꯈ꯭ꯔꯁꯣ ꯃꯤ ꯃꯌꯥꯝ ꯄꯨꯟꯐꯝꯁꯤꯗ ꯂꯥꯛꯂꯒ ꯃꯥꯅ ꯑꯐꯥꯎ ꯁꯥꯗꯅ ꯃꯤ ꯃꯃꯥꯡꯗꯒ ꯆꯤꯡꯊꯣꯛꯇꯅ ꯃꯥꯔꯁꯟ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯕ ꯁꯥꯔꯤ ꯂꯥꯎ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯂꯩꯔꯝꯕ ꯋꯥ ꯑꯃ パイꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯕꯣꯝꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯜꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯆꯩꯅꯥꯈꯣꯜꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯔꯁꯟ ꯍꯟꯗꯦ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯨꯄꯤꯗꯨ ꯐꯝꯊꯗꯨꯅ ꯈꯨꯕꯣꯝꯗꯨꯗ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯅꯝ ꯑꯗꯨ ꯀꯟꯕꯅꯤ ꯁꯥꯎꯏ ꯈꯪꯅ ꯃꯆꯤꯟꯗꯨꯁꯨ ꯈꯨꯝꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ ꯄꯥꯏꯔꯝꯕ ꯋꯥꯗꯨ ꯂꯪꯊꯣꯛꯂꯒ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎ ꯆꯤꯡꯏ ꯅꯨꯄꯤꯗꯨꯁꯨ ꯆꯩꯅꯥꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯂꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯏ
ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯔꯞꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ ꯇꯨꯃꯤꯟ ꯐꯝꯃꯨ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯆꯩꯅꯥꯗꯨꯅꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯈꯤꯇ ꯇꯞꯅ ꯊꯧꯋꯣ ꯃꯥꯔꯁꯟ ꯈꯨꯝꯗꯦ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ ꯌꯥꯝ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯀꯟꯅ ꯊꯧꯔꯤ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯃꯛ ꯀꯟꯅ ꯊꯧꯔꯛꯄꯅ ꯑꯆꯤꯛꯄ ꯃꯤ ꯄꯥꯛꯅ ꯆꯠꯅꯗ꯭ꯔꯕ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯌꯩꯁꯤꯟꯒꯦ ꯇꯧꯕꯗꯨ ꯃꯈꯨꯠꯅ ꯐꯥꯗꯨꯅ ꯉꯥꯛꯏ ꯅꯨꯄꯤꯗꯨꯗꯤ ꯂꯝꯍꯥꯡꯒ ꯑꯣꯏꯕꯗꯨꯗ ꯃꯁꯥꯗꯨ ꯍꯩꯅꯗꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯥꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯁꯨ ꯈꯥꯡꯗꯨꯅ ꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯤ ꯅꯨꯄꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯅꯪꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯂꯧꯔꯒꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯌꯥꯝꯕ ꯆꯠꯂꯨꯏ ꯌꯨꯝꯗꯒ ꯑꯝꯇ ꯊꯤꯜꯂꯨꯏ ꯅꯪ ꯀꯣꯏꯕ ꯆꯠꯄ ꯌꯥꯝ ꯄꯥꯝꯗꯥꯏ ꯍꯥ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯗꯨꯅ ꯏꯃꯥꯟꯅꯕꯤꯈꯩ ꯄꯨꯟꯕꯅꯤ ꯀꯣꯏꯕ ꯄꯥꯝꯕ ꯅꯠꯇꯦ ꯈꯪꯉꯕꯣ ꯄꯥꯝꯗꯕꯩꯔꯥ ꯈꯠꯇꯅ ꯅꯣꯛꯇꯅ ꯂꯩꯔꯝꯃꯤꯗꯣ ꯅꯨꯄꯥꯒꯤ ꯂꯦꯡꯖꯨꯝꯗꯒ ꯐꯨꯗꯅ ꯅꯣꯛꯇꯅ ꯅꯨꯄꯤꯗꯨꯁꯨ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯇꯧꯗꯦ ꯆꯣ ꯅꯆꯤꯟꯗꯨ ꯊꯤꯔꯛꯀꯅꯨ ꯑꯩ ꯂꯣꯏꯅ ꯎꯏꯀꯣ ꯅꯨꯄꯤꯗꯨ ꯈꯨꯕꯣꯝꯗꯨ ꯅꯥꯕꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯕꯅꯤ ꯅꯨꯄꯥꯗꯨꯕꯨ ꯀꯤꯕꯁꯨ ꯄꯣꯛꯂꯕꯅꯤ ꯑꯩ ꯃꯇꯨꯡ ꯂꯣꯏꯅ ꯌꯥꯗꯕ ꯇꯧꯔꯔꯣꯏꯒꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯜꯂꯣꯏ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯗ ꯄꯨꯔꯅꯤꯅ ꯀꯣꯂꯦꯖ ꯑꯝꯇ ꯀꯥꯍꯜꯂꯣꯏ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯍꯜꯂꯔꯣꯏ ꯅꯨꯄꯤꯗꯨꯁꯨ ꯇꯧꯔꯗꯕꯣꯏ ꯅꯤꯡꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯑꯩ ꯃꯇꯨꯡꯗ ꯆꯠꯆꯔꯔꯣꯏꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯏꯟꯖꯒꯦ ꯈꯣꯟ ꯀꯟꯈꯤꯕꯗꯨꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯌꯥꯝꯕ ꯑꯩ ꯈꯛ ꯅꯠꯇꯅ ꯏꯃꯥ ꯍꯣꯏꯗ ꯐꯥꯎ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯉꯝꯂꯤꯕꯅꯦꯕ ꯅꯪꯁꯦ ꯅꯨꯄꯤꯗꯨ ꯇꯞꯂꯞ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯏꯃꯥꯅ ꯌꯥꯗꯦ ꯌꯥꯗꯦ ꯈꯪꯅ ꯆꯠꯂꯤꯅꯦꯕ ꯃꯀꯣꯛꯇꯣ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯑꯩ ꯆꯠꯆꯔꯔꯣꯏ ꯑꯩ ꯇꯧꯔꯔꯣꯏꯕ ꯀꯣꯂꯦꯖꯇ ꯀꯔꯝ ꯀꯥꯟ ꯀꯥꯗꯣꯏꯕ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯂꯞ ꯌꯦꯡꯗꯨꯅ ꯃꯟꯗꯦꯗꯒꯤ ꯆꯠꯀꯦ ꯑꯗꯣ ꯊꯣꯏꯍꯦꯟꯕꯤꯗꯨ ꯇꯝꯃꯤꯟꯅꯒꯦꯕ ꯏꯌꯥꯝꯕ ꯈꯪꯗꯦ ꯀꯣꯂꯦꯖ ꯍꯣꯡꯕ ꯌꯥꯔꯣꯏ ꯃꯥꯅ ꯍꯣꯡꯂꯛꯄꯗꯤ ꯈꯟꯅꯕ ꯌꯥꯏ ꯅꯨꯄꯤꯗꯨ ꯇꯞꯂꯞꯅ ꯍꯣꯏ ꯑꯗꯣ ꯏꯌꯥꯝꯕ ꯌꯨꯝ ꯍꯜꯂꯁꯤ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯥꯅ ꯐꯨꯈꯤꯕꯗꯨ ꯑꯗꯨꯛ ꯁꯥꯐꯨ ꯀꯟꯈꯤꯕꯅꯤ ꯁꯣꯏꯗꯅ ꯅꯥꯔꯝꯒꯅꯤ ꯆꯩꯔꯥ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯁꯥꯎꯔꯝꯕ ꯅꯨꯄꯥꯗꯨ ꯇꯞꯊꯔꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯅꯪ ꯁꯤꯗ ꯐꯝꯂꯝꯃꯨ ꯑꯩ ꯐꯠꯂꯛꯀꯦ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯀꯨꯏꯗꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄ꯭ꯔꯞ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯥꯔꯁꯟ ꯃꯣꯂꯣꯝꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯄꯤꯔꯒ ꯁꯤ ꯃꯣꯂꯣꯝꯅꯤ ꯁꯤꯗꯩ ꯁꯤꯜꯂꯣ ꯅꯥꯕ ꯐꯅꯕ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯕ ꯈꯔ ꯏꯟꯅꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯉꯤ ꯉꯥꯛꯊꯣꯛꯑꯣ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯊꯣꯛꯈ꯭ꯔꯤ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯕꯒ ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯗ ꯄꯤꯔꯒ ꯆꯥꯛꯁꯨ ꯆꯥꯔꯝꯃꯔꯣꯏ ꯁꯤ ꯆꯥꯔꯣ ꯑꯗꯨꯒ ꯊꯤꯟꯕꯤꯔꯒꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯜꯂꯁꯤ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯅꯗꯨꯅ ꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯁꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯕꯨ ꯍꯩꯅꯗꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯇꯞꯅ ꯍꯣꯔꯦꯟ ꯆꯥꯔꯒꯦ ꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯔꯝꯗ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠꯇꯨ ꯄꯤꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯤ ꯌꯨꯝ ꯌꯧꯕꯒ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯤ ꯅꯨꯄꯤꯗꯨꯗꯤ ꯍꯧꯖꯤꯛꯇ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯨꯗꯣꯛꯄ ꯉꯝꯗ ꯃꯥꯔꯁꯟꯅ ꯂꯩꯔꯝꯕ ꯑꯆꯥꯄꯣꯠ ꯄꯣꯂꯤꯊꯤꯟꯗꯨ ꯄꯨꯜꯂꯞ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯤ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯇꯥꯟꯖꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯃꯃꯥꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯃꯃꯥꯗꯨꯅ ꯎꯍꯧꯔꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯨꯟꯗꯣꯛꯂꯤꯗꯨꯕꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩ ꯇꯠꯂꯤ ꯇꯧꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯐꯠꯇꯕꯅꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯄꯣꯂꯤꯊꯤꯟꯗꯨꯗ ꯌꯦꯡꯗꯨꯅ
Sidi achapot ngaktanine. Nati nangbu. No yambung na thilakidai. Mana layram manatro. Nupidu pakhala mamagi makhong konduna. Ima, yambung da haiganoba. Ma saurakani. Ay mayam kizayi. Asigumba napchadaba thabakse tawno haibani. Mina nuksidana pirakpadu kaidawgi. Mama, ay mathang tawzararoi haiba. Nangne, kama henbalabani. Nangi nawungshidi ay phaw hainadeko. Nupidu chumna leplaga. Ma, Yari changuso. Nasakto yeningde. Hay ngai ko. Kaigin nangna nakhong sigliduna kaidawre. yambung na Phori bro. nupidu tabla makoktu nomduna. Kalak tumpil. Nakhong thudik lamdrido. Yam pharabani nang. Laisi henbi mamada sauni yenglaga. Ay ne, atopada koksinjagini. No yambong daro. Mangondo oiradi yai. Ay hojimak phone tawkhige. Laisi henbidi mamagi mawungduda prok prok chaklabani. Ima, ay na nang sinangamaroi. No yambong na niya, adom sena zakrani. Aduna dum phari. Laisi henbi sauri tawduna. Kaigino, no ina isi mangoda thasana silisimo. Ay na sukmamamdam. Sukay ay nadabo na pado na tridi. Ay gisebi na balay trabo. Ay sikrora. Ha, sikrora ba? Machin siyang kumbra ba niya? Thadalakado niyong kumasya. Laisi henbi mata singna yam sauningli. Nupado na mangoda makut thaba jayba ngamba tawbada. Mamaga mapagana magi wa amada tabidaba makai. Nupado gi michangda laikhibaduda thamai kairabani. Masadu sauningna sawum amaga loinana imungda changkri. Rani su machada tawrisi yango haibago mangagtu ilamaga thokri. Masu upai lekti. Mapuroibana kanna taksilaklabanina. Mapuroibagi apambagi matung inkri. Phondani Ningthemdu drawing room da famduna nok tana wari sari. Ningthemna Hay, nang na matam chana pau pirakpadagi imawdu yenglure haiba chalure. Namana basisu nupidu da puglup higlupkri. Senaba yengshinba tawbada yumda ikhoiga wari sanaba phangdrabanine. Phondagi loyana Aduni mangonda uhongba mayam uhawrabani. Aisune nupidu gamtang unaraga yanaba themgi khanbani. Pharak takri tawrisi. Mana angangdu chahi ani henna tanaraktan nungshirabani. Adusu babu aikhoidaga haiba chanati. Kona mana huran-hurandana chalise. Kadaidano na yengthoklakanda khangbani. Maso aikhoina mateng pangshinkhibadagi haujikti ngawri bungo. Nangna natawgi matawsi yengladi khangni. Natte nangbu kayam koina lairaga thoklakadoinone. Khangdi babu toina sum sathok jasin tawbada nungaide. Chahi ahum mari oirasu sida lairaga tawgadaba loishingadaba mayamse loishilamgi tawbani. Marshan chu pak phangnadri. Maso nupi senabai duty da promotion ka khrabani ekhoina ga tanaruba ngamba chanati. Haujik sune kaishu ningsingbirakte. Horen thabakka leirakandani. Mana hatu phone tawraklaga wakra hairam la thamkidoisi. Hanaga hairuradi yam thina sense khanglakla abani. Ningthem noktuna. Ikoi sune magi mawong kharadi khangleda. Ado maru oina nupi machaduna icha nupa angawbase. Yaningdene hainadeba. Sakmakna hingchaba mali. Tawthorakpa thabakna angawba. Magok chakpa malabanina nupiduna kiramlani. Migidi nungsiradi pangthai nupini yanaba chatlena hai. Ado madi pura kainomni. Magi isawlang-langdana angangdu kanna sinari. Phu khotana su tawra mali. Dhap tawdana nupidu sinari. Aikhoina su karide hairuni. Themnaudana nupidu loinau haibu maching phatti. Anang kalli haina tana yadena amuk toiba. Eidi managa tawramdaido mittaga sangsang ui. Maduna kamay nupi phangdoino. Khangdene maha chandando. Adu babo masu nupani. Mana ngamnaba nupido adum loina sani. Hayeng aina thuklaklakanda tapna ingna wari saraga loiri. Hoi aduni. Icha leithabasi nang pabonggidi khut ihang badawna taw. Nang leiramlabadi natawna matha sadan. Nupini yabidabi isawlangdi sisulanglamo. Miloina bahaitabaga wangang sangang phasadabadu tawrini. Hayeng nupiduna mai magun khanglakladi Marshana lotana chelasu adum inara dawnida.
ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯃꯃꯤ ꯇꯥꯔꯛꯇ꯭ꯔꯤ ꯇꯧꯔꯤꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯇꯨꯅ ꯅꯪꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ, ꯇꯧꯔꯗꯕꯣꯏ ꯈꯜꯂꯤ꯫ ꯈꯪꯗꯦꯗ, ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯄꯥꯕꯨꯡꯁꯦ ꯄꯨꯟꯁꯤ ꯁꯥꯡꯗꯧꯒ ꯃꯥꯜꯂꯤ꯫ ꯃꯥꯔꯁꯟꯗꯒꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯅꯍꯥ ꯃꯥꯜꯂꯕꯅꯤꯗ꯫ ꯍꯌꯦꯡ ꯑꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯄꯨꯟꯅ ꯄꯥꯔꯇꯤ ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯑꯍꯟ ꯃꯥꯟꯒꯗꯕ ꯅꯠꯇꯦꯗ꯫ ꯍꯩ ꯑꯉꯥꯎꯕꯁꯤꯗꯤ, ꯗꯃꯥꯁꯤ ꯇꯥꯔꯗꯤ ꯁꯥ ꯂꯥꯟꯊꯣꯛꯅꯔꯅꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯇꯧꯔꯝꯂꯒ ꯍꯦꯛ ꯊꯣꯛꯂꯛꯎ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤ ꯏꯄꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯩ꯫ ꯅꯪꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯗ꯫ ꯑꯗꯨ ꯊꯝꯂꯒꯦ, ꯃꯤ ꯈꯔ ꯂꯥꯛꯏ, ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯀꯣꯜ ꯀꯛꯈ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ, ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯔ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯥ ꯃꯊꯥ ꯁꯥꯕ ꯐꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝꯗꯨ ꯎꯄꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯊꯨꯞꯂꯤ꯫ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯕꯦꯝꯃꯥ, ꯁꯦ ꯐꯣꯟꯁꯦ ꯄꯥꯏꯌꯨ." "ꯀꯅꯥꯏ ꯐꯣꯟꯅꯣ?" "ꯌꯥꯔꯦ, ꯑꯩ ꯄꯥꯏꯅꯤꯡꯗ꯭ꯔꯦ. ꯑꯩ ꯐꯣꯟ ꯄꯥꯏꯍꯟꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯀꯅꯥꯒꯅꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ? ꯌꯥꯔꯦ, ꯁꯥꯗ꯭ꯔꯁꯨ." ꯔꯥꯅꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯨꯅ, "ꯅꯪꯅ ꯐꯣꯟ ꯄꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯤꯅ ꯇꯧꯔꯛꯄꯗꯣ ꯄꯥꯏꯕ ꯇꯥꯕꯅꯤ. ꯁꯦ, ꯅꯣꯏ ꯌꯥꯃꯨꯡꯅ ꯀꯣꯜ ꯄꯥꯏꯔꯛꯑꯣꯏ. ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤ. ꯁꯦ, ꯄꯥꯏꯈꯠꯂꯕꯅꯤ." ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯐꯣꯟꯗꯨ ꯃꯃꯥꯗꯒꯤ ꯇꯞꯅ ꯂꯧꯗꯨꯅ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ "ꯅꯁꯥꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄꯒ ꯄꯥꯏꯕ ꯍꯩꯅꯗ꯭ꯔꯤꯁꯤꯅꯤꯅꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯊꯣꯛꯂꯒ, "ꯅꯣꯏꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯃ ꯐꯪꯉꯤ ꯌꯥꯗꯦ, ꯑꯃ ꯐꯪꯉꯤ ꯌꯥꯗꯦ. ꯑꯩꯁꯦ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ. ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒ ꯑꯝꯇ ꯇꯧ ꯌꯥꯗ꯭ꯔꯦꯕ." ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯒꯅꯦ ꯀꯔꯤꯝ ꯀꯥꯟꯅꯗꯕꯅꯤ. ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ. ꯑꯗꯨꯅ ꯑꯣꯏꯗꯧꯕ, ꯌꯥꯗꯧꯕ, ꯄꯥꯝꯖꯒꯗꯕ ꯊꯕꯛ ꯇꯧ ꯑꯗꯨ꯫ "ꯐꯔꯦ ꯑꯗꯨꯏꯗꯤ. ꯌꯥꯃꯨꯡꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨ. ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯑꯅꯨ. ꯌꯥꯃꯨꯡꯅ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯍꯥꯏꯔꯁꯨꯅꯦ, ꯑꯩꯅ ꯌꯥꯃꯨꯡꯕꯨ ꯁꯨꯛꯍꯩ ꯍꯩꯅꯗꯦ. ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯈꯪꯉꯕ?" ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ, ꯈꯪꯉꯕ? ꯅꯪꯅ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯉꯦꯅ ꯑꯣꯏꯍꯟ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅ ꯐꯅ ꯂꯩꯀꯪꯗ ꯂꯣꯠꯂꯁꯨ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯊꯤꯔꯒ ꯍꯥꯔ ꯂꯧ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯤꯡ ꯍꯣꯡꯒꯦ. ꯌꯥꯝ ꯄꯛꯇꯤ, ꯌꯥꯝ ꯊꯤ ꯄꯛꯇꯦꯀꯣ. ꯍꯌꯦꯡꯗꯩ ꯀꯣꯂꯦꯖ ꯀꯥ ꯍꯧꯔꯗꯧꯅꯤ. ꯏꯃꯥꯗ ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯄꯤꯔꯝꯕꯅꯦ. ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯥꯒꯤꯅꯦꯅ ꯃꯃꯥꯅ ꯂꯩꯔꯛꯑꯦꯅ ꯈꯜꯂꯨꯔꯒ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ, "ꯌꯥꯃꯨꯡꯅ ꯑꯣꯏꯔꯦ ꯐꯅꯦꯛ ꯄꯤꯔꯝꯃꯤꯁꯦ, ꯅꯠꯇꯦ. ꯌꯥꯃꯨꯡꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂ ꯁꯤꯟꯅꯔ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯈꯔ ꯐ꯭ꯔꯤ ꯊꯥꯎ. ꯑꯩꯒꯤ ꯁꯦꯞꯁꯦ ꯑꯣꯏꯖꯔꯛꯇ꯭ꯔꯦ." ꯀꯔꯤꯒꯤ ꯐ꯭ꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯇꯧꯔꯝꯗꯣꯏ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ, ꯈꯪꯉꯕ? ꯊꯕꯛ ꯆꯤꯟꯒꯦꯔꯥ ꯆꯤꯜꯂꯣꯏꯔꯥ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯁꯦꯟꯅꯗꯣꯏꯅꯤ. ꯊꯕꯛꯇꯩꯗꯤ ꯅꯪꯅꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ, ꯈꯪꯉꯕꯣ? ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯥ ꯀꯤꯕꯅ ꯃꯥ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯣꯏꯅꯗ ꯌꯥꯗꯕꯒꯤ, ꯇꯧꯗ ꯌꯥꯗꯕꯒꯤ ꯆꯠꯃꯤꯟꯅꯔꯤꯕ, ꯂꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯅ, "ꯌꯥꯔꯦ, ꯐꯣꯟ ꯊꯝꯃꯨ. ꯑꯩ ꯅꯪꯅ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ." ꯑꯩꯉꯣꯟꯗ ꯅꯪ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯊꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯝ ꯇꯧꯔꯝꯗ꯭ꯔꯁꯨꯅꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅ ꯈꯣꯏꯗꯧꯁꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯕꯅꯤ. ꯅꯍꯥꯟꯈꯩꯗꯤ ꯐꯅ ꯉꯥꯡꯅꯔꯁꯨ ꯃꯆꯤꯟ ꯈꯛꯇ ꯈꯨꯝꯅꯕꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯟ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯤꯕꯗꯨꯅ ꯑꯍꯥꯟꯕꯅꯤ. ꯁꯥꯎꯕ ꯈꯛ ꯅꯠꯇꯅ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯎꯔꯛꯄꯅ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯅꯨꯄꯥꯗꯨꯁꯨ ꯀꯤꯕ ꯄꯣꯛꯏ. ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯣꯛꯆꯥꯛꯄ ꯑꯉꯥꯎꯕꯅꯤ ꯈꯟꯅ ꯌꯥꯔꯤꯈꯩ ꯅꯨꯄꯥꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯥ ꯈꯠꯅꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯁꯣꯟꯊꯅ, ꯌꯥꯝ ꯅꯝꯊꯅ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯁꯨ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯔꯤꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯂꯞꯅ, "ꯍꯌꯦꯡꯗꯣ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯈꯪꯅꯕ ꯌꯥꯎꯗꯕꯅꯤꯅ ꯆꯠꯇꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯀꯣꯂꯦꯖꯁꯤ." ꯀꯔꯤꯒꯤ ꯆꯠꯅꯤꯡꯗꯕꯅꯣ? ꯆꯠꯇ ꯌꯥꯔꯣꯏ, ꯑꯩꯅ ꯊꯤꯟꯗꯣꯏꯅꯤ. ꯄꯨꯡ 10 ꯅꯪꯅꯕ ꯆꯠꯁꯤ. ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯂꯧ ꯂꯥꯛꯇꯣꯏꯅꯤ. ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ. ꯙꯞ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯉꯥꯡꯂꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ ꯇꯧꯔꯤ. "ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯑꯣ. ꯑꯩ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯒꯦ. ꯊꯝꯃꯒꯦ, ꯑꯩ ꯊꯕꯛ ꯇꯧꯔꯤ." ꯊꯕꯛ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ. ꯐꯔꯦ ꯐꯔꯦ, ꯊꯝꯃꯒꯦ. ꯍꯌꯦꯡ ꯃꯔꯩꯃꯨꯛ ꯇꯧꯔꯛꯂꯕ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤ ꯅꯪ.
Nupidu wa makha taramda koldo kakri. Ma nupadugo onchinaduna wari saningdi. Wa ngangningdi yamna su hainadi. Rani phone lauraga. Gyan tana wari sana yabado. Sabtra tawdoige isaw langdoiga. Phanekluda hellabani. Horen lauragi. Nang hing chanabana pinarolgado. Khando. Hoi. Machagi tintakpa paukhumduna Rani suwa makha taramda kadudagi thokri. Laisi henbisu mamana chatkibaga nupadudagi kamaina laithokani khalli. Twelve exam loikraba matung kanagi so athingba ayetpa yauda ahanba college karadongni haiduna mingsel mamangda pungmuk hena famduna kiraga thoglai. Laisi henbi mamagi manakla laiduna ningai tawri. Ma, ai ithanda dom jacharage ba. Phone do ngasi ka puruge. Phone do noi yamungna paikrabani. Ai ngonda laite. Mamagi do ina pukhrage ba. College ahanba kabani na Imanabi singa pau phaungnabada nungai do mandeba. Hari phari pukro. Noi yamunga pau phaungno. Haure moi matai manaugi yamung asi. Imana ngoina lege leiro nang yam pamladi. Hai, mathong cha da bawa do nganga dune nangbo. Gari da bu phajadana aigine kaine sembiri no khangdi. Paisa pa ina khulena aise. Hekta thazarege sinine. College loibaga luhongna bawa loina ni kaina yam haina dai. Noi chopchani ko ai di mangonda suklai hek leiroi. Phone phangi lo chin dana amta pai hande ba. Rani su sauna. Hai, adudi nangna nupa mu pau phaunarambadai natro. Adudi 12 oiragani pau yam phaunabasu nate. Rani su machagi mawongduda. Is kayada ngamlini yenguni mase. Oiroidaba mayamduda matam manghandoi sharu. Noi yamungi matung ilu. Nang sune haibagi wani. Namit yam ngawi. Nupidu taina fam khangda yalamma bektu lokthokduna khanglang langki. Tauri si yenguni masi sauri ni kaina. Hai, jingjai bom kai ni henang. Challoye, college kamda challoi bai. Challo nu phare duna. Laisi hen bi saurap mapan thoklakpani. Adobo gate tagi Martian changlakpa ubaduda mamagi manakta sangsilaktuna khanglep lep silai. Laisi hen bi pakhalap tauna. Ima yamung leye. Haima. Nang college ni haiduda la iboiramni. Jo, chatminaro. Ima thabagyami. Hairam lagarani do chakum rom da changkri. Nupi du su oiraroi khanglabana tumin leptuna lei. Marsan su mama macha laungna khibudu taribani. Aduna masu imung da changlaktuna leblai. Marsan na. Ima di karai chatkre. Nang nei saulang lamiduna kaigino. Laisi hen bi marai tali tawduna. Ai do college salaroige na. College loishin loiraga chalaroi hariduna karige. Ha, ngaiko. College dress helaga luhung chatlamdagi kebadawna kera isina kamai tawbado. Nupidu su pakhalap tawna. Mai ta thoge. Aigi machingdu laktringaida amda sata thoso. Ai ngairabani. College taw aina thindoribani. Chatabage yaroi. Nupidu nupaduga onchinaduna manaruba tandana bathroom changkri. Nupidu mamaidu kaim hektaidana mamai taba loiraga adum thoglakle. Yambo ai college salaroige hayingdai chatlage. Aduna mukayge. Ha, ainane amanu phau thindoribani. Lo, wathi dawnu. Ngasina college ahanba kadoini. Gyan tana phajana ka. Ai saurokpa ngaino yam thuna thoglo. Hairam laga Martian du thokri. Nupidu su upai lekta sauning mana langkriba bektu satkun katuna mapanda thoglakle. Martian di hanna driver seat tu da phama leirami. Nupidu di Martian bo hainadabana maningi thong do hangdaba dawi. Yam VIP ra mamang phamula. Aine wayong ningdi ko nang. Nupidu upai lekti tanna mamang rom da laglaga thong du tapna hangdok tu na kakhalai. Mani he karakpaga gari du start tawraga thauba hawi. Martian gari tu thongna laisi hen bida haipet yenglaga. Ke phone paining mana khanglak ngamdreba ha
Nupidu maray tatli. Adoy nate. Adudi kaigi, ha? Kaiginoba? Nupidu nupadugi mawang mataw khangbana mata tawsilai. Makhwangidu taptharaga yam gyan tana hairi. Yambung nu sum phone tawrakpada mamagidai wari sabadu nungaite. Ai isu ikai dawbani. Is. Nangna gyan tasilaiduna kaigi. Nupidu masamdo haipet makunna semna. Sum Marsan su Lexi hen bibo haipet yengduna. Nangna bu gyan tani haidi pigini. Ado, sim anawba silabani. Nupa amtagi number ship tawramba yaroi. No changdok hangjin tawnaba imanaba ani khakni. Yaroi. Nangna college nungtigi chatoisha. Kaidonabado, ha? Namanabi lairi mayamduda hango. Nupa amataka tinaba yaroi. Aina na hana GB da tamhaningmani. Moigidi khangnaba pak laidina. Sida tamhanbai wani. Lexi hen bi Marsan da phalap yengduna. Imanabi amataga suti nahande. Loina su sawi. Imanaba moy aniga imanabi kharaga yawbagi aisu sum tamage tawni. Yambung nasu sida tamana fai haiduda. Phone piyo hairadine. Aina haiba khara ilo. Namanaba amata tinaba yaroi. Pau phongnaba yaroi. Lexi hen bisu phone dubu phangladi yari khanna. Hoi. Marsan na gari du tapna thauduna Lexi hen bibu college pau thinbirai. Marsan su hana college sida khangnaba leibana Oja singa unaduna wari khara tawrami. Miyoibagi athenba wakalna machagi aningba apamba khangna mathak thongbani ngammi haiduna. Aikhoigi apambagi matung inna khong thangadabani haiba wakal sina lamjingduna tungda kari thokani khantharuda Rani su laimana chachi haiba maphamduda lagli. Mi su yamna leirami numidang wairamga oire. Rani ga laimbaga su mi yengnaba loiba ngaiba oina piktak tawna leiriba leikoldu yengba oina koichat chattuna wari sai. Laimana yengode Rani lakliba miyam sibu hiyang thang leirimbi ima khurumbagi pau nambasi mangai. Aikhoi anina lakliba thabaksi mangon oida mali. Laisang sigi akoibasida sumaina hailai suna thabirisi isorsi ingna chikna leida leiramdau hek wakhalsida phawine nangbo. Rani chatli yengli haibatani ningol popi oibaga machana yaningdabaduga ma wakhaldu leita phamama ikhang khangjadi mapuroibagi maraina khangba ngamda maphamsi yawrakhibani aduna sumabukningda tayangta soibi ihulama phawbugam tawri thamoinasu hallasi haina hanjin inchilakpagum tawi leimasu Rani na mangduna tumin laikhibaduda masanomduna Raniya kaidawrage nangbo. Rani su ikhang khangna kaishu tawdiye. Leimasu Rani na khalliba khudingmak khangba ngamdrabasu khara makhaidi Rani da phawribadu khangba ngammi. Aduba mikupsigi oinadi machanupani hena lumna lawkhibana khanglabasu khangsinna khidre. Masu namhai haijilai. Raniya wakhal lang phang khanaroisiko ichagana chagase naksinaraknaba mama ikhoina sindaba yadabani. Yaningdrabasu upaidi leitabana. Hoi namsi. Ngaihak ngairaba tungda misu anamba hanakre. Thenglabasu thengna ngaibani. Ingna chikna saningba wari oibana. Ima maibiduna su kaushilakli. Sanglenda karamdaida ima aduna Tairen pumphai lalukok na hana kiktok chamthok pirai. Laisang karamdai laibakta ahumlak kattuna karakli. Mama oibi anido maybi mayra purakliba ngamjaba uhai wahaidusu kachaduna khurumbi. Loirabada mamittu tapna pangduna laimana hana wa haudori. Aikhoini imagi nakta lakjaribasi. Maybi tuna yamna khangna. Icha imogi pangnabi yengba lakpa natra. Laima yamna harauna. Mani ma aduda. Ima tu tapna mamit ushinkri. Nupa nupi anigi mapuk numit hanglaba tungda. Chingu mapaw supirakli. Nungsira ida, nungwala ida. Ngasi ingagi mangani panba. Yay paraba kuraw numit asida. Pali mama oibi anina. Chingu gi mapaw achang bawo. Tazagi haire duna. Ima nangi sangaida. Ngamjaba hairangkan. Maybi mayrakan. Ngamjaba taret ki senjaka chariba se. Chingu nang nalawbiyo.
ꯍꯩꯔꯥꯡ ꯑꯃꯅ ꯍꯩꯔꯥꯡꯒꯤ ꯂꯩꯈꯜ ꯆꯥꯝꯃ ꯅꯤꯄꯥꯟꯅꯤ ꯈꯟ ꯂꯩꯔꯥꯡ ꯑꯃꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯜ ꯆꯥꯝꯃꯒ ꯅꯤꯄꯥꯟꯅꯤ ꯈꯟ ꯆꯤꯡꯉꯨ ꯃꯄꯥꯎ ꯑꯆꯪꯕꯃꯛꯇ ꯄꯤꯅꯕꯤꯌꯨꯀꯣ ꯏꯃꯥꯗꯨꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯑꯔꯨꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯆꯥꯟꯅꯍꯟꯕꯗꯤ ꯑꯔꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯅ ꯅꯛꯁꯤꯟꯅꯖꯔꯛꯄꯅ ꯐꯩ ꯊꯣꯏꯅ ꯄꯛꯅ ꯋꯥꯏꯅꯗꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯏꯕꯨꯡꯉꯣꯅ ꯐꯤꯡꯒꯠꯂꯤꯕ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕꯗꯨꯕꯨꯗꯤ ꯑꯩ ꯂꯩꯗ ꯁꯣꯜꯂꯛꯄꯤꯒꯦ ꯃꯕꯨꯛ ꯃꯔꯥ ꯏꯪꯅꯕ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯅꯛꯁꯤꯟꯅꯔꯛꯄꯒꯤ ꯃꯃꯤꯗꯤ ꯎꯕꯤꯕ ꯅꯠꯇ꯭ꯔꯥ ꯅꯛꯁꯤꯟꯅꯕꯒꯤ ꯃꯃꯤꯁꯦ ꯋꯥꯅꯗꯤ ꯎꯏꯕꯨ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯂꯣꯏꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯕꯨꯛ ꯃꯔꯥ ꯏꯪꯂꯛꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩ ꯅꯨꯄꯥꯁꯤ ꯎꯕꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯕꯨꯡꯉꯣꯗꯣ ꯍꯥꯟꯅ ꯏꯪꯊꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯇꯍꯥꯒꯨꯝꯁꯤ ꯑꯗꯣ ꯏꯃꯥꯅ ꯄꯣꯠ ꯊꯥꯕꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯨꯄꯥꯁꯦ ꯎꯕꯒ ꯄꯥꯝꯕ ꯔꯥꯅꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯅꯝꯁꯤꯅ ꯍꯥꯏꯁꯦ ꯇꯧꯕꯗ ꯏꯃꯥ ꯇꯨꯡꯗ ꯏꯆꯥꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯏꯃꯥꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯗꯨꯅ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯄꯣꯠ ꯊꯥꯖꯤꯜꯂꯨꯔꯒ ꯑꯀꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯏꯪꯅ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯕꯨꯛ ꯃꯔꯥꯁꯤ ꯍꯥꯟꯅ ꯇꯞꯊꯍꯟꯈꯤꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅꯕꯨ ꯏꯪꯂꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯦꯝꯕꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯊꯣꯏꯅ ꯐꯠꯇꯕ ꯈꯨꯗꯝꯗꯤ ꯎꯕ ꯐꯪꯗꯦ ꯋꯥꯔꯤꯗꯨ ꯈꯔ ꯁꯥꯔꯕ ꯇꯨꯡꯗ ꯔꯥꯅꯤꯒ ꯂꯩꯃꯒꯗꯨ ꯃꯥꯔꯁꯟꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯟꯃꯤꯟꯅꯔꯛꯏ ꯅꯨꯄꯥꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯔꯥꯅꯤꯗꯤ ꯑꯀꯣꯟꯕꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯆꯥ ꯀꯧꯕꯅ ꯅꯨꯄꯥꯗꯨꯗ ꯄꯤꯕꯗꯨ ꯏꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯂꯩꯃꯗꯤ ꯒꯥꯔꯤꯗ ꯐꯝꯅ ꯐꯝꯅ ꯃꯀꯣꯛꯇ ꯄꯣꯔꯝ ꯀꯌꯥ ꯑꯃ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯔꯥꯅꯤ ꯊꯥꯗꯔꯝꯂꯒ ꯂꯩꯃꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥꯗꯨ ꯀꯥꯗ ꯆꯪꯕꯒ ꯃꯐꯤ ꯃꯔꯣꯜ ꯍꯥꯟꯅ ꯍꯣꯡꯗꯣꯛꯏ ꯁꯣꯝꯗ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯐꯣꯟ ꯄꯤꯔꯝꯕꯗꯒꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯔꯁꯟꯒꯤ ꯃꯦꯁꯦꯖ ꯑꯃ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯝꯃ ꯃꯦꯁꯦꯖꯇꯨ ꯁꯤꯟꯈꯛ ꯇꯧꯔꯝꯂꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯨꯗ꯭ꯔꯤ ꯃꯥ ꯁꯦꯡꯅ ꯃꯥꯔꯁꯟꯕꯨ ꯍꯩꯅꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯔꯁꯟꯁꯨ ꯍꯟꯗꯦ ꯃꯅꯝ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯅ ꯁꯦꯠꯇꯨ ꯑꯔꯁꯤꯞꯇ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯔꯁꯟꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯅ ꯃꯦꯁꯦꯖ ꯌꯦꯡꯂꯝꯂꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕ ꯃꯦꯁꯦꯖ ꯁꯤꯟꯐꯥꯎ ꯇꯧꯁꯤꯜꯂꯛꯇ꯭ꯔꯕꯗꯨꯗ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯣꯜꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯐꯣꯟꯗꯒꯤ ꯃꯥꯔꯁꯟꯅ ꯀꯩꯅꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯃꯦꯁꯦꯖ ꯀꯝꯇ ꯌꯦꯡꯂꯛꯇ꯭ꯔꯦꯅꯦ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯗꯨꯅ ꯑꯩꯗꯣ ꯅꯣꯠꯁ ꯈꯔ ꯌꯦꯡꯂꯒ ꯏꯔꯝꯕꯅꯤ ꯑꯗꯨꯅꯅꯤ ꯁꯤꯅꯤ ꯀꯔꯥꯏ ꯐꯣꯇꯣ ꯊꯥꯔꯣ ꯌꯦꯡꯒꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯨꯄꯤꯗꯨ ꯁꯠ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯅꯣꯠꯁꯤꯡꯗꯨ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯊꯥꯈꯤ ꯃꯥꯔꯁꯟꯁꯨ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯅꯪ ꯀꯩꯗꯧꯔꯤ ꯌꯦꯡꯒꯦꯕ ꯍꯥꯏꯔꯒ ꯃꯥꯔꯁꯟ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯤ ꯅꯨꯄꯤꯗꯨꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯅꯪꯍꯧꯗ ꯈꯣꯏꯗꯧ ꯄꯪꯁꯥꯎ ꯁꯥꯎꯒꯠꯂꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯂꯒ ꯏꯟꯁꯄꯦꯛꯁꯟ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯏ ꯃꯥꯔꯁꯟꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯥꯛꯂꯤ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯄꯥꯏꯈꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯅꯣꯠꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯤ ꯃꯥꯔꯁꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯐꯃꯨꯡꯗ ꯀꯅꯥꯅ ꯄꯥꯅꯒꯦ ꯍꯥ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯄꯥꯏꯌꯦ ꯇꯦꯕꯜꯗ ꯐꯝꯕꯗ ꯈ꯭ꯋꯥꯡ ꯅꯥꯏ ꯅꯪꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯎꯠꯂꯣ ꯌꯦꯡꯒꯦ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯦꯅꯕ ꯃꯦꯀꯞ ꯕꯣꯛꯁ ꯂꯩꯔꯤꯗꯨ ꯎꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯉꯥꯡꯂꯛꯑꯅꯤ ꯆꯩꯔꯛꯂꯅꯤ ꯈꯟꯅ ꯄꯥꯈꯠꯄ ꯄꯣꯛꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯎꯠꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯔꯁꯟ ꯃꯈꯣꯟ ꯀꯜꯂꯞꯅ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯍꯥ ꯇꯥꯗ꯭ꯔꯕꯕ ꯅꯨꯄꯤꯗꯨ ꯀꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯣ ꯑꯩꯒꯤ ꯃꯦꯀꯞ ꯕꯣꯛꯁ ꯂꯩꯌꯦ ꯀꯔꯤ ꯃꯦꯀꯞ ꯕꯣꯛꯁ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯄꯗ ꯀꯦꯗꯣꯏꯕ ꯍꯥ ꯎꯠꯂꯣ ꯌꯦꯡꯒꯦ ꯎꯠꯂꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯔꯞ ꯃꯥꯒꯤ ꯃꯦꯀꯞ ꯕꯣꯛꯁꯇꯨ ꯎꯠꯇꯨꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯨꯝ ꯀꯦꯅꯕ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯌꯥꯝꯕꯨꯡꯅ ꯁꯥꯎꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡ ꯍꯨꯟꯗꯣꯛꯈꯤꯒꯦ ꯀꯔꯤ ꯍꯥ ꯍꯌꯦꯡ ꯀꯥꯏꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯨꯟꯗꯣꯛꯁꯨ ꯅꯪ ꯌꯥꯝ ꯏꯔꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯩꯅ ꯀꯜꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯨ
ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯨꯛꯇꯣꯛꯂꯒ ꯑꯃ ꯇꯧꯔꯦ ꯐꯨꯕ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯌꯥꯝꯕꯨꯡꯅ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯤ ꯃꯦꯀꯞ ꯕꯣꯛꯁꯤꯗ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯩ ꯄꯩꯁꯥ ꯀꯌꯥꯅꯣ ꯑꯩ ꯍꯟꯖꯤꯟꯒꯦ ꯑꯩ ꯄꯤꯒꯦ ꯑꯝꯇ ꯍꯨꯟꯗꯣꯛ ꯀꯔꯥꯏ ꯅꯪꯒꯤ ꯅꯣꯠ ꯁꯤꯟꯕꯩꯗꯣ ꯑꯗꯨꯈꯛ ꯎꯠꯂꯤꯗꯨꯕꯨ ꯑꯇꯩꯁꯨ ꯎꯠꯂꯛꯎ ꯌꯦꯡꯒꯦ ꯅꯨꯄꯤꯗꯨ ꯑꯣꯏꯔꯔꯣꯏ ꯈꯟꯕꯅ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯇꯞꯅ ꯎꯠꯂꯛꯏ ꯃꯥꯔꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯁꯣꯛꯆꯤꯟꯅꯔꯒ ꯀꯩꯅꯣ ꯕꯣꯛꯁ ꯈꯨꯆꯥꯎꯁꯤꯗꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯀꯦꯗꯣꯏꯔꯣ ꯍꯦꯛ ꯀꯦꯔꯝꯕꯗ ꯅꯪ ꯑꯩꯅ ꯀꯩ ꯇꯧꯔꯛꯀꯅꯤꯁꯦ ꯅꯁꯥꯅ ꯈꯪꯖꯧ ꯅꯃꯥꯡꯗ ꯀꯦꯗ꯭ꯔꯁꯨ ꯅꯇꯨꯡꯗ ꯀꯦꯒꯦ ꯌꯥꯔꯣꯏ ꯏꯇꯣꯡ ꯑꯣꯏꯒꯦꯔꯥ ꯏꯃꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯩ ꯃꯈꯩ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯁꯤꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯁꯥ ꯅꯊꯟꯗ ꯁꯤꯖꯈ꯭ꯔꯣ ꯅꯪ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯕ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯔꯣꯏ ꯅꯨꯄꯤꯗꯨ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯔꯤ ꯃꯥꯁꯤꯡꯅ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗ ꯌꯦꯜꯂꯛꯂꯤꯕꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯥꯔꯁꯟ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯅꯣꯠ ꯁꯤꯜꯂꯤꯗꯨꯗ ꯑꯃꯨꯛ ꯇꯥꯔꯛꯏ ꯀꯩꯅꯣ ꯅꯣꯠ ꯁꯤꯜꯂꯦ ꯍꯥꯏꯔꯒ ꯀꯣꯂꯣꯝ ꯑꯝꯇ ꯎꯗꯦꯅ ꯅꯠꯇꯦ ꯅꯪꯅ ꯈꯨꯠꯇꯨꯅ ꯑꯗꯨꯝ ꯏꯔ ꯁꯤꯜꯂꯤꯔꯣ ꯅꯨꯄꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯥꯗ ꯇꯥꯈꯤꯕꯩꯅꯦ ꯑꯁ ꯌꯥꯝꯕꯨꯡꯒꯤ ꯏꯟꯁꯄꯦꯛꯁꯟꯁꯤꯗꯤ ꯌꯥꯝ ꯇꯜꯂꯤ ꯈꯤꯇꯪꯒ ꯁꯣꯏ ꯌꯥꯄꯣꯟꯇꯦ ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯅꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯁꯥꯅ ꯅꯔꯥ ꯂꯩꯔꯕꯅꯤꯅ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯦꯅꯦ ꯅꯪ ꯇꯧꯔꯤ ꯀꯗꯔ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯈꯪꯂꯔꯣꯏꯁꯤꯔꯣ ꯈꯪꯅꯤꯡ ꯈꯪꯖꯧꯅ ꯅꯪ ꯍꯌꯦꯡ ꯈꯪꯅꯤꯕ ꯐꯣꯟꯗꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯦꯕ ꯎꯅꯔꯀꯥꯟꯗ ꯈꯪꯂꯅꯤ ꯅꯪ ꯅꯨꯄꯤꯗꯨ ꯆꯩꯁꯣꯏ ꯆꯥꯔꯅꯤ ꯄꯥꯈꯠꯅ ꯁꯨꯝ ꯏꯕꯨꯡꯅꯦꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡꯂꯥ ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯝꯇ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯅꯤꯡꯗꯦ ꯑꯇꯩ ꯑꯇꯩ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯗꯤ ꯅꯃꯪꯗꯣ ꯐꯥꯎꯃꯪꯂꯨꯔꯅꯨ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯅꯪ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯑꯩꯗꯤ ꯅꯪ ꯐꯥꯔꯒ ꯂꯧꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯊꯣꯛꯂꯒ ꯌꯥꯝꯕꯨꯡꯅ ꯀꯣꯂꯦꯖ ꯃꯅꯨꯡ ꯐꯥꯎ ꯊꯤꯟꯕꯗ ꯃꯤꯅ ꯀꯅꯥꯅꯣ ꯍꯪꯂꯛꯄꯗꯨ ꯏꯀꯥꯏꯌꯦꯅ ꯏꯕꯨꯡꯅꯦꯅ ꯂꯣꯏ ꯈꯨꯝꯈ꯭ꯔꯦ ꯐꯔꯦ ꯍꯌꯦꯡꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯅꯣꯏ ꯀꯣꯂꯦꯖꯇꯨꯗ ꯂꯥꯎꯔꯝ ꯇꯥꯔꯦꯗꯅ ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯠꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯝꯕ ꯌꯥꯔꯣꯏꯅ ꯃꯥꯔꯁꯟꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯇꯧꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯌꯥꯔꯦ ꯀꯣꯛ ꯆꯥꯛꯄ ꯑꯩ ꯀꯣꯂꯦꯖ ꯀꯝꯇ ꯇꯝꯃꯔꯣꯏ ꯀꯣꯂꯦꯖ ꯀꯝꯇ ꯀꯥꯔꯔꯣꯏꯕ ꯑꯩ ꯐꯔꯦ ꯑꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯀꯣꯏꯅꯕꯁꯨ ꯄꯥꯝꯗꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯦ ꯕꯕꯥꯒ ꯏꯃꯥꯒꯅ ꯇꯛꯃꯟꯕꯒꯤ ꯀꯤꯃꯟꯗꯅ ꯌꯥꯝꯕꯨꯡꯒ ꯂꯣꯏꯅꯕꯩ ꯋꯥꯅꯤ ꯑꯩ ꯌꯥꯝꯕꯨꯡ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯝ ꯄꯥꯝꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯔꯗꯤ ꯌꯥꯝꯕꯨꯡꯅꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯦꯛꯅꯕ ꯃꯆꯦꯟꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯅ ꯐꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯗꯧꯔꯤ ꯅꯪꯅ ꯐꯅ ꯂꯣꯠꯀꯦꯔꯥ ꯆꯦꯟꯒꯦꯔꯥ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯈꯪꯅꯒꯦꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯝꯗꯅ ꯂꯧꯅꯤ ꯅꯨꯄꯥ ꯀꯣꯏꯔꯝꯃꯦꯗꯅ ꯅꯨꯄꯥꯗꯣ ꯍꯥꯠꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦꯗꯅ ꯅꯪ ꯐꯨꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯗꯧꯅꯤ ꯂꯣꯏꯅ ꯇꯧꯗꯧꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯏꯅꯥꯛ ꯈꯨꯜꯂꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯌꯥꯝꯕꯨꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯏꯒꯣꯗꯨꯅ ꯂꯩꯔꯤ ꯐꯥꯎ ꯑꯩꯇ ꯅꯠꯇꯦ ꯌꯥꯝꯕꯨꯡꯗꯤ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯐꯪꯂꯣꯏ ꯑꯄꯪꯕ ꯕꯕꯥꯗ ꯅꯈꯣꯏꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯄꯪꯊꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯂꯥꯡꯗ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯊꯨꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯒꯤ ꯃꯣꯠ ꯑꯃ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯂꯩꯖꯔꯤꯕꯅꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝꯕꯨꯡꯁꯨ ꯈꯪꯖꯤꯟꯕ ꯐꯩ ꯃꯥꯔꯁꯟ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯐꯩ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯅꯪꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯃꯨꯟꯗꯨꯅ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯃꯥꯔꯁꯟ ꯁꯥꯎꯔꯞ ꯇꯧꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯤꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯍꯠꯇꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯕꯨꯛꯅꯤꯡꯗ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯃꯄꯥꯕꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯧꯖꯩ
ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯒꯦ ꯅꯥꯏꯌꯦꯅ ꯌꯥꯝꯕꯨꯡꯗ ꯈꯔ ꯍꯥꯏꯕꯤꯌꯣ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯀꯩꯗꯧꯔꯒꯦꯅꯦ ꯀꯣꯛ ꯆꯤꯛꯑꯦ ꯆꯠꯄ ꯉꯝꯃꯔꯣꯏꯕ ꯍꯩ ꯅꯍꯩ ꯅꯁꯤꯡ ꯇꯝꯕꯗ ꯏꯔꯥꯡ ꯐꯂꯥꯡ ꯇꯧꯅꯨꯀꯣ ꯅꯪ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨ ꯀꯣꯛ ꯆꯤꯛꯄꯗꯨꯗꯤꯅꯦ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯒ ꯑꯗꯨꯝ ꯐꯖꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯑꯃ ꯇꯧꯔꯤ ꯌꯥꯝꯕꯨꯡ ꯑꯃ ꯇꯧꯔꯤ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡ ꯑꯅ ꯍꯩ ꯅꯪꯒꯤꯗꯤ ꯌꯥꯝꯕꯨꯡ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥ ꯀꯅꯥ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯑꯩ ꯃꯥ ꯄꯥꯝꯗꯦ ꯃꯥꯃꯨꯛ ꯍꯩꯅꯗꯕ ꯑꯅꯤꯁꯨꯗꯤ ꯑꯩ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯥꯗꯨꯗ ꯑꯗꯨꯛ ꯌꯥꯝ ꯂꯨꯞꯄꯨꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯊꯣꯛꯇꯧꯅꯨ ꯅꯃꯥꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯦ ꯍꯥꯏꯗꯨꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯃꯥ ꯅꯣꯏ ꯆꯞꯆꯅꯤꯀꯣ ꯑꯩ ꯃꯥ ꯄꯥꯝꯗꯦ ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯦ ꯑꯩ ꯃꯥꯏ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯕ ꯄꯥꯝꯗꯦꯕ ꯑꯩ ꯃꯥꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯄꯥꯕꯨꯅꯦ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅꯦ ꯅꯃꯤꯠ ꯅꯅꯥꯆꯣꯏꯅꯨꯀꯣ ꯅꯪ ꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯠꯇꯦ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯃꯥꯅ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯃꯥꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯃꯉꯣꯟꯗ ꯊꯥꯖꯔꯒ ꯍꯥꯠꯍꯜꯂꯒꯦ ꯍꯥꯏꯔꯣ ꯔꯥꯅꯤꯗꯨ ꯇꯞꯊꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯑꯐꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯍꯌꯦꯡ ꯏꯆꯥꯅ ꯇꯨꯡ ꯀꯣꯏꯅ ꯐꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯤꯅꯅꯕ ꯅꯠꯇꯤꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯅꯨꯄꯥꯗꯤ ꯊꯤꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ ꯃꯃꯥꯅ ꯃꯥꯔꯁꯟꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯪꯒꯠꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯌꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩꯌꯦ ꯑꯩ ꯌꯥꯝꯕꯨꯡ ꯄꯥꯝꯗꯦꯕ ꯔꯥꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯠꯇꯦ ꯀꯅꯥ ꯀꯣꯏꯔꯤꯕ ꯍꯥ ꯀꯅꯥꯒ ꯑꯃꯨꯛ ꯈꯪꯅꯔꯤꯅꯣ ꯅꯣꯏ ꯃꯈꯥꯔꯣꯝꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯅꯨꯄꯥ 2-3 ꯀꯣꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯝꯕꯗꯒꯤ ꯇꯨꯃꯤꯟ ꯆꯦꯟꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯣꯏꯗ꯭ꯔꯤꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯔꯤꯅꯦ ꯁꯣꯏꯊꯔꯛꯂꯤꯁꯤ ꯑꯗꯨꯅ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯐꯔꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯈꯪꯅꯕ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯅꯪꯒꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯟꯕꯤꯕ ꯃꯥꯃꯨꯛ ꯐꯕ ꯂꯩꯔꯣꯏ ꯊꯤꯔꯁꯨꯅꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯅꯨꯄꯤꯗꯨ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯏꯃꯥ ꯑꯩ ꯃꯉꯥꯜꯒ ꯈꯪꯅꯕ ꯆꯍꯤ 2 ꯍꯦꯜꯂꯦ ꯑꯩ ꯌꯥꯝꯕꯨꯡꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩ ꯍꯥ ꯀꯩꯅꯣ ꯍꯥꯏ ꯊꯣꯛꯇꯧꯅꯨ ꯀꯅꯥꯅꯣ ꯃꯉꯥꯜ ꯍꯥꯏꯕꯣ ꯍꯥ ꯑꯩ ꯌꯥꯝꯕꯨꯡꯗꯣ ꯌꯥꯕ ꯉꯝꯃꯣꯏꯌꯦ ꯑꯩꯕꯨ ꯌꯥꯝꯕꯨꯡꯗ ꯊꯥꯖꯕꯤꯒꯅꯨ ꯃꯥꯅ ꯊꯤꯅ ꯐꯨꯕꯗ ꯏꯃꯥ ꯍꯣꯏ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯕ ꯉꯝꯒꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯝ ꯍꯦꯟꯕꯒꯤꯅꯤ ꯀꯔꯤꯅꯣ ꯃꯤꯅ ꯈꯔ ꯈꯝꯕꯜ ꯆꯥꯎꯖꯩ ꯄꯥꯝꯖꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯍꯥꯏꯕ ꯏꯜꯂꯣ ꯅꯪ ꯂꯩꯌꯣ ꯅꯪ ꯄꯥꯝꯂꯗꯤ ꯍꯩ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨꯅꯦꯍꯦ ꯅꯄꯥ ꯇꯥꯔꯒ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯅꯔꯅꯤ ꯅꯪꯕꯨ ꯏꯃꯥꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗꯕꯁꯤꯕꯣ ꯑꯁꯤꯅꯁꯨ ꯁꯥꯎꯗꯅ ꯇꯧꯔꯤ ꯃꯤꯅ ꯄꯨꯔꯛꯂꯤꯗꯣ ꯃꯔꯝ ꯍꯥꯏꯕꯨ ꯑꯗꯨ ꯂꯩꯔꯕꯅꯤ ꯑꯩꯅ ꯍꯜꯂꯛꯄ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗꯕ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯥꯡꯒꯣꯜꯗ ꯃꯥꯔꯁꯅ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯉꯥꯡꯅꯈ꯭ꯔꯤꯕ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯀꯤꯕꯅ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄ꯭ꯔꯞ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯏꯃꯥ ꯌꯥꯝꯕꯨꯡ ꯂꯩꯍꯧꯏ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯔꯥꯅꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯆꯦꯜꯂꯣ ꯅꯪ ꯆꯦꯅꯦ ꯍꯥꯏꯗꯥꯏꯅꯦ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯑꯔꯣꯏꯗꯥꯏꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯥꯟꯅꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯗꯕ ꯌꯥꯗꯦ ꯅꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯒꯦ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕꯁꯨ ꯌꯥꯗ ꯃꯥꯒꯤ ꯀꯥꯗꯁꯨ ꯆꯪꯂꯨꯕ ꯌꯥꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ
ꯃꯥꯔꯁꯟ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯞꯅꯤꯡꯕꯅ ꯏꯐꯨꯟ ꯐꯨꯟꯒꯠꯂꯤ꯫ ꯃꯥꯔꯁꯟꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯃꯊꯥꯁꯨ ꯁꯥꯔꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯃꯥꯔꯁꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, "ꯏꯌꯥꯝꯕꯣꯛ, ꯀꯣꯂꯦꯖꯇꯣ ꯉꯁꯤꯗꯤ ꯂꯦꯞꯄꯁꯤ." ꯃꯥꯔꯁꯟ ꯄꯤꯁꯨ ꯃꯅꯤꯗꯨ ꯁꯨꯞꯆꯤꯜꯂꯒ, "ꯀꯩꯗꯧꯔꯕ? ꯍꯥ? ꯀꯩꯗꯧꯔꯒꯦꯕ? ꯉꯥꯏꯈꯣ, ꯀꯅꯥꯅꯣ ꯅꯪꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯅ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯅ, "ꯅꯨꯡꯁꯤꯅꯗꯦ. ꯌꯨꯝꯁꯤꯗ ꯃꯃꯥꯁꯨ ꯂꯩꯕꯅꯤꯅ ꯐꯖꯗꯦ. ꯀꯣꯟꯅ ꯎꯅꯔꯁꯤ ꯏꯌꯥꯝꯕꯣꯛ." ꯉꯥꯏꯈꯣ, ꯅꯔꯣꯜ ꯆꯨꯝꯂꯝꯃꯨ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ, "ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕ. ꯑꯩ ꯀꯅꯥꯝ ꯅꯨꯡꯁꯤꯅꯗꯤꯌꯦ." ꯅꯨꯡꯁꯤꯅꯗꯦ? ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯆꯩ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ, "ꯏꯌꯥꯝꯕꯣꯛ, ꯑꯩ ꯀꯅꯥꯝꯇ ꯀꯣꯏꯅꯗꯦ ꯍꯥꯏꯕ. ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯝꯇ ꯊꯥꯖꯕꯤꯌꯣ." ꯆꯩ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯑꯩꯅ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯄꯨꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯔꯣꯜ ꯆꯨꯝ. ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯅ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯣꯏ ꯍꯥꯏꯔꯤꯁꯤꯅ? ꯍꯥ?" "ꯑꯩ ꯍꯥꯏꯗꯤꯌꯦ. ꯀꯣꯂꯦꯖ ꯆꯠꯆꯒꯦ ꯍꯥꯏꯕꯅꯦ." ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯥꯔꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯆꯤꯟ ꯑꯗꯨ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯔꯣꯜ ꯆꯨꯝ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯀꯤꯃꯟꯕꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯥꯔꯁꯟꯗꯤ ꯁꯥꯎꯃꯟꯕꯅ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ "ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯅꯞꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯃꯤꯠꯅ ꯅꯆꯣꯏꯕ ꯂꯦꯞꯈꯤꯕ ꯑꯃꯗ ꯑꯁꯨꯛ ꯌꯥꯝ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯦꯟꯗꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯂꯩꯖꯩ. ꯏꯌꯥꯝꯕꯣꯛ ꯂꯥꯞꯊꯣꯛꯈꯣꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯅꯝꯀꯜꯂꯤꯗꯤ ꯑꯩ ꯅꯠꯇꯤꯌꯦ, ꯏꯌꯥꯝꯕꯣꯛꯅꯦ. ꯑꯩꯅ ꯂꯣꯌꯦꯜ ꯑꯣꯏꯗꯕꯁꯨ ꯅꯠꯇꯦ." ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯏꯅ ꯊꯥꯔꯛꯏ꯫ ꯀꯩ ꯍꯥꯏꯕ? ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯃꯥꯏꯅ ꯈꯨꯝ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯕ ꯌꯥꯔꯣꯏ. ꯍꯦꯛ ꯈꯪꯅꯔꯝꯕꯗ ꯅꯪꯒ ꯈꯪꯅꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯈꯣꯡ ꯊꯨꯗꯦꯛꯀꯅꯤ. ꯑꯗꯨꯒ ꯅꯪꯁꯨ..." ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯁꯦꯟꯖꯥꯎ ꯄꯥꯏꯔꯦꯅ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯍꯥꯏꯊꯕꯤꯅꯕ ꯃꯤꯁꯨ ꯂꯥꯛꯀꯅꯤ ꯈꯪꯖꯤꯟꯕꯤꯌꯨ. ꯅꯪꯉꯣꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ." ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯃꯈꯛꯇꯅꯤ. ꯑꯍꯦꯟꯕ ꯑꯃ, ꯑꯋꯥꯠꯄ ꯑꯃ ꯍꯦꯛꯇ ꯃꯦꯟꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯉꯛꯆꯥꯎ ꯊꯦꯛꯄꯒꯤ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛꯅꯤ. ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯒꯤꯅꯤ. ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ, ꯅꯋꯥ ꯑꯝꯇ ꯂꯧꯗꯦ. ꯅꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯐꯥꯔ ꯂꯧꯅꯤ." "ꯑꯩꯅ ꯅꯪ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯇꯥꯏꯕꯪꯗ ꯇꯣꯛꯈꯨ. ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ. ꯑꯩ ꯃꯇꯤꯛ ꯆꯥꯗꯦ. ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯊꯤꯕꯤꯌꯨ ꯌꯥꯝꯕꯣꯛ." ꯃꯥꯔꯁꯟꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨ ꯐꯥꯊꯖꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯅ ꯀꯞꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ, "ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯖꯔꯣꯏ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯝꯕꯣꯛꯇ ꯂꯩꯕ ꯉꯝꯃꯣꯏꯌꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯝꯕꯣꯛ." ꯃꯥꯔꯁꯟ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ, "ꯐꯩ. ꯅꯪ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯗꯨꯅ ꯉꯥꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯊꯕꯛꯅ ꯎꯠꯀꯅꯤ. ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅ ꯇꯥꯔꯦꯗꯅ. ꯐꯩ. ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯂꯥꯞꯊꯣꯛꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯄꯥꯈꯠꯅ ꯃꯥꯔꯁꯟꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ, "ꯌꯥꯝꯕꯣꯛ, ꯑꯩ ꯂꯥꯟꯖꯔꯦꯕ." "ꯀꯧꯔꯛꯀꯅꯨ. ꯅꯪ ꯑꯩꯅ ꯀꯩ ꯇꯧꯔꯛꯀꯦꯗꯣ ꯌꯥꯝ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯎꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯃꯇꯤꯛ ꯅꯪ ꯌꯥꯝꯅ ꯋꯥꯡꯂꯦꯅꯦ, ꯍꯥ?" ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯤꯅꯦꯁꯨ ꯈꯪꯕꯅ ꯅꯨꯄꯤꯗꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯅ, "ꯌꯥꯝꯕꯣꯛ, ꯃꯣꯏꯁꯤ ꯀꯅꯥꯅꯣ? ꯑꯩ ꯀꯤꯌꯦ. ꯃꯣꯏꯁꯤ ꯊꯥꯗꯣꯛꯀꯣ." "ꯅꯔꯣꯜ ꯆꯨꯝꯗ꯭ꯔꯗꯤ ꯄꯨꯈ꯭ꯔꯗꯧꯅꯤ ꯉꯁꯤ." ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ, "ꯂꯨꯍꯣꯡꯕ ꯌꯥꯒꯦ. ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯕꯗꯣ. ꯑꯗꯣ ꯃꯤꯁꯤꯡꯁꯦ, ꯌꯥꯝꯕꯣꯛ, ꯑꯩ ꯀꯤꯌꯦ."
ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯨꯄꯤꯗꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨ ꯀꯧꯅꯤꯅ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯆꯠꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯔꯣꯜꯁꯤꯡꯂꯕꯣ? ꯅꯔꯦ ꯑꯅꯤ ꯂꯣꯡꯕ ꯋꯥꯔꯤ ꯁꯟꯗꯣꯔꯛꯄꯗ ꯑꯩ ꯄꯥꯝꯗꯦ, ꯍꯥꯏꯗꯧꯕ ꯑꯃ ꯍꯥꯏꯌꯨ꯫ ꯌꯥꯔꯦ, ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯑꯗꯣ ꯀꯣꯂꯦꯖ ꯂꯣꯏꯐꯥꯎꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯃꯥꯔꯁꯟ ꯇꯞꯊꯔꯛꯇꯨꯅ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯃꯇꯨꯡ ꯍꯦꯛ ꯇꯧꯔꯛꯂꯕ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯁꯤꯝ ꯑꯅꯧꯕ ꯑꯃ ꯄꯤꯔꯛꯀꯦ꯫ ꯅꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯏꯃꯥꯍꯣꯏꯒ ꯑꯩꯒ ꯍꯥꯞꯂꯗꯤ ꯌꯥꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯩꯕꯅꯤꯅ ꯄꯥꯈꯠꯃꯟꯗꯅ ꯍꯣꯏ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯏꯃꯨꯡ ꯆꯪꯗꯨꯅ ꯔꯤꯁꯦꯠ ꯇꯧꯊꯣꯛꯂꯒ ꯄꯤꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯍꯧꯖꯤꯛꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯨꯗ ꯋꯥꯏ ꯁꯪꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ꯫ ꯀꯣꯔꯧꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯒ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯔꯥꯅꯤꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯁꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯕꯥ, ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯊꯔꯒ ꯕꯕꯥ, ꯌꯥꯔꯗꯤ ꯑꯩ ꯌꯥꯝꯕꯨꯡꯒ ꯂꯨꯍꯣꯡꯕꯤꯅꯨ꯫ ꯕꯕꯥ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ, ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯄꯪꯆꯪ ꯆꯪꯕ, ꯑꯩꯕꯨ ꯀꯥ ꯍꯦꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯩ ꯃꯑꯣꯡꯁꯦ ꯕꯕꯥꯅ ꯈꯔ ꯌꯥꯝꯕꯨꯡꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯕꯕꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯩꯁꯨ ꯍꯤꯛꯇꯣꯛꯆꯔꯣꯏ꯫ ꯌꯥꯝꯕꯨꯡꯅ ꯄꯪꯇꯧ ꯇꯧꯕꯗꯨꯗꯤ꯫ ꯀꯣꯔꯧ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯤꯡ ꯐꯠꯇꯕ, ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯇꯦꯡꯅ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯐꯪꯖꯗꯅ ꯌꯥꯝꯅ ꯋꯥꯗꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯛꯇꯨꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯁꯅꯨ, ꯃꯗꯨꯗ ꯑꯩꯅ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯅꯪꯅ ꯃꯥꯕꯨ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯃꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯅꯕ, ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯌꯥꯗꯕꯗꯤ ꯑꯩꯅꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯃꯗꯨ ꯈꯪꯅ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯔꯁ ꯇꯝꯒꯦ ꯍꯥꯏꯁꯨ ꯌꯥꯗꯕ, ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯣꯂꯦꯖꯇꯁꯨ ꯇꯝꯍꯟꯗꯕ, ꯐꯣꯟ ꯐꯪꯏ ꯃꯥꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯝꯇꯒ ꯄꯥꯎ ꯐꯥꯎꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯣꯏꯔꯨꯕꯩ, ꯀꯩꯅꯣꯝ ꯇꯧꯔꯨꯕꯩ ꯄꯪꯐꯨꯗꯁꯨ ꯐꯨꯕ꯫ ꯑꯁꯨꯛ ꯁꯥꯊꯤꯕ ꯅꯨꯄꯥꯗꯨꯗ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯊꯥꯖꯒꯦ ꯈꯜꯂꯤꯅꯣ? ꯀꯣꯔꯧ ꯃꯃꯤꯠ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯇꯧꯅ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯅꯄꯥꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤꯗꯨꯗꯤ ꯑꯩꯅ ꯌꯦꯡꯕꯤꯕ ꯇꯥꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯗꯅ ꯅꯪꯅ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯂꯣꯏ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ, ꯅꯪꯕꯨꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯒꯗꯕ ꯅꯨꯄꯥꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯅ ꯕꯕꯥ, ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯗ ꯄꯪꯊꯕꯗꯨꯗꯅꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯈ꯭ꯔꯤꯁꯤ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯃꯥꯅ ꯀꯣꯂꯦꯖꯇ ꯀꯣꯏꯏꯟ ꯏꯟꯅꯗꯅ, ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯇꯧꯔꯤꯗꯣ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯐꯖꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯀꯣꯔꯧ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕ ꯅꯊꯧ ꯅꯠꯇꯦ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃꯅ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯏꯟꯕ ꯀꯩꯗꯧꯒꯦ? ꯀꯩꯗꯧꯒꯦꯕ? ꯅꯪ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯥꯏꯔꯝꯗꯨꯅ ꯀꯣꯔꯧꯗꯨ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯔꯥꯅꯤ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯄꯥ ꯑꯁꯤꯅ ꯃꯈꯣꯏꯗ ꯐꯖꯅ ꯂꯨꯞꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯐꯅ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯄꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ꯫ ꯅꯪꯁꯨ ꯅꯪ ꯕꯕꯥꯅ ꯁꯤꯜꯂꯤꯁꯤ ꯌꯥꯅꯕ ꯍꯣꯠꯅꯧ꯫ ꯃꯁꯤ ꯅꯠꯇꯅ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ, ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯋꯥ ꯇꯥꯅꯃꯤꯟꯅꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞꯁꯤꯗꯅꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯁꯅꯥ, ꯅꯪ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯥꯝꯂꯕ꯭ꯔꯣ? ꯅꯨꯡꯁꯤꯔꯕ꯭ꯔꯅꯦ? ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ? ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯃꯄꯥ ꯑꯃ ꯑꯣꯏꯔꯒꯅꯦ ꯁꯝꯈꯤꯌꯥꯁꯤ ꯌꯥꯝ ꯂꯦꯝꯖꯗ꯭ꯔꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯊꯟꯇꯅꯤ, ꯁꯣꯏ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯇꯧꯗꯧꯕ, ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ꯫ ꯔꯤꯄꯤꯠ, ꯇꯧꯗꯧꯕ, ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯒ
ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯥꯅ ꯉꯥꯡꯂꯛꯄ ꯉꯥꯏꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯔꯁꯟ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯋꯥ ꯂꯣꯠꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯁꯨ ꯍꯥꯟꯅ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯨꯕꯁꯦ ꯌꯥꯝ ꯐꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯃꯗꯨꯃꯗꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯉꯥꯡꯒ ꯑꯣꯏ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯕꯁꯨ ꯅꯠꯇꯦ, ꯃꯁꯥꯒꯤ ꯑꯅꯝ ꯀꯟꯕꯒ ꯍꯩꯅ ꯇꯥꯟꯅꯕ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯏꯆꯥꯅ ꯄꯥꯝꯅ ꯊꯤꯟꯈꯤꯕ ꯑꯃꯠꯇ ꯐꯪꯍꯟꯗꯅ ꯇꯣꯛꯈꯤꯗ꯭ꯔꯤ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯒꯦ꯫ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ, ꯙꯞ ꯇꯧ ꯇꯧꯗꯅ ꯂꯣꯏꯅꯔꯤꯕꯅꯦ ꯑꯩꯒꯤꯁꯤ꯫ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ ꯅꯠꯇꯦ, ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯅ ꯉꯝꯅꯕ ꯅꯝꯗꯅ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯔꯒ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯂꯩꯖ ꯂꯩꯖꯕ ꯍꯩꯖꯕ ꯎꯄꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ, ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯅꯝ ꯍꯥꯗꯅ ꯗꯞ ꯇꯧꯔꯒ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯗꯅ ꯂꯧꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯅ ꯇꯥꯕꯅꯤ꯫ ꯑꯅꯝ ꯀꯟꯕꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯍꯦꯟꯅ ꯑꯅꯝ ꯀꯟꯗꯨꯅ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯇꯨ ꯊꯤꯛꯊꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯌꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯅꯨꯄꯤꯗꯨ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯃꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔ ꯂꯣꯏꯔꯦ꯫ ꯃꯥꯔꯁꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯥꯔꯦ, ꯑꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯣ, ꯑꯩꯒꯤꯗꯤ ꯑꯣꯀꯦ ꯍꯥꯏꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯍꯥꯏꯅ ꯃꯥꯔꯁꯟ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯂꯩꯍꯧꯔꯤ꯫ ꯃꯥꯔꯁꯟ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯒ ꯊꯤꯟꯊꯗꯅ ꯔꯥꯅꯤꯗ ꯀꯣꯜ ꯇꯧꯏ꯫ ꯔꯥꯅꯤꯁꯨ ꯃꯁꯥꯅ ꯈꯪꯅ ꯐꯣꯟꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯝꯃ? ꯆꯥꯔꯦꯗ, ꯀꯨꯏꯔꯦ, ꯇꯨꯝꯕꯨ ꯇꯨꯝꯂꯝꯃꯅꯤ꯫ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯩ ꯂꯧ ꯂꯥꯛꯀꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯥꯎꯏ ꯈꯪꯕꯅ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯣꯛ, ꯍꯌꯦꯡꯗꯤ ꯀꯣꯂꯦꯖꯇ ꯌꯥꯝꯕꯨꯡꯅ ꯊꯤꯟꯕꯤꯅꯨ, ꯑꯩ ꯏꯊꯟ ꯑꯗꯨꯝ ꯆꯠꯆꯒꯦ꯫ ꯀꯩꯒꯤꯅꯣ? ꯌꯥꯔꯣꯏ, ꯅꯊꯟ ꯆꯠꯄꯒꯤ ꯌꯥꯔꯣꯏ, ꯏꯔꯥꯡ ꯇꯧꯒꯦ ꯍꯥꯏꯔꯣ ꯅꯪ? ꯑꯁ ꯅꯠꯇꯦꯕ, ꯌꯥꯝꯕꯨꯡꯅ ꯃꯅꯨꯡ ꯐꯥꯎ ꯌꯧꯅ ꯊꯤꯟꯕꯗꯣ ꯃꯌꯥꯝꯅ ꯀꯅꯥꯅꯣ ꯍꯪꯅꯔꯤ, ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕ꯫ ꯑꯩꯅ ꯏꯀꯥꯏꯃꯟꯗꯅ ꯑꯩ ꯏꯕꯨꯡꯅꯦꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯍꯌꯦꯡꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯅꯣꯏ ꯀꯣꯂꯦꯖꯇꯨꯗ ꯂꯥꯎꯔꯝ ꯇꯥꯔꯦꯗꯅ, ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ, ꯀꯅꯥꯒꯨꯝꯕ XYZ ꯑꯃꯠꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯝꯕ ꯌꯥꯔꯣꯏꯅ꯫ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯇꯧꯗꯨꯗ ꯌꯥꯔꯦ, ꯑꯩ ꯀꯣꯂꯦꯖꯀ ꯑꯝꯇ ꯆꯠꯆꯔꯔꯣꯏ꯫ ꯐꯔꯦ ꯑꯗꯨꯅ, ꯋꯥꯏ ꯁꯪꯉꯤ, ꯆꯦꯜꯂꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯦ ꯈꯪꯕꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯣꯟꯊꯤ ꯆꯥꯗꯅꯕ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯅꯍꯥꯟ ꯀꯣꯂꯦꯖꯇ ꯀꯥꯔꯨꯕꯗ ꯑꯗꯨꯗ 11-12ꯇ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯊꯦꯡꯅꯩ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ, ꯌꯥꯝ ꯄꯥꯝꯃꯤ, ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯅ ꯀꯅꯥꯏ ꯂꯥꯡꯂꯦꯟꯅꯣ? ꯊꯥꯖꯤꯜꯂꯛꯀꯅꯤ, ꯏꯈꯠꯂꯗꯅ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯕꯨ ꯂꯛꯅꯒꯦ ꯌꯥꯎꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯌꯦꯡ ꯌꯥꯝꯕꯨꯡꯅ ꯂꯥꯡꯂꯦꯟꯗꯣ ꯅꯨꯡꯁꯤꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ, ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ꯫ ꯂꯥꯡꯂꯦꯟꯒ ꯂꯣꯏ ꯆꯥꯏꯗꯣꯏꯅꯤ ꯉꯁꯤ, ꯍꯌꯦꯡꯃꯛ ꯅꯪꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯁꯦ ꯅꯣꯏ ꯀꯣꯂꯦꯖꯀꯤ ꯃꯤ ꯂꯣꯏꯅ ꯈꯪꯍꯟꯒꯦ ꯈꯪꯅꯤ꯫ ꯅꯠꯇꯦ, ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣꯕ? ꯅꯪꯅ ꯅꯃꯥꯟꯅꯕꯤꯒꯤ ꯁꯤꯟꯖꯜꯂꯛꯏꯁꯤꯕꯣ, ꯍꯥ? ꯃꯤꯅ ꯌꯥꯝꯕꯨꯡꯁꯦ ꯀꯅꯥꯅꯣ ꯍꯪꯅꯔꯛꯄꯗꯨꯗ ꯏꯀꯥꯏꯃꯟꯗꯅ ꯑꯩ ꯏꯕꯨꯡꯅꯦ ꯍꯥꯏꯈ꯭ꯔꯦ꯫ ꯏꯕꯨꯡꯅꯦ ꯍꯥꯏꯕꯩꯅꯦ ꯂꯥꯡꯂꯦꯟꯅ ꯌꯥꯝꯕꯨꯡ ꯄꯥꯝꯃꯦ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡꯅꯦꯕ, ꯍꯥ? ꯐꯩ, ꯅꯪꯒꯤ ꯅꯕꯨꯡꯂ, ꯅꯪꯒꯤ ꯅꯨꯄꯥꯔꯥꯗꯣ ꯍꯌꯦꯡꯗꯤ ꯅꯣꯏ ꯀꯣꯂꯦꯖꯇꯨꯗ ꯂꯩꯕ ꯃꯌꯥꯝꯗꯨꯗ ꯈꯪꯍꯟ ꯇꯥꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯃꯆꯤꯟ ꯇꯨꯝꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯥꯡꯂꯦꯟꯒ ꯃꯥꯔꯁꯟꯒ ꯈꯪꯅꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯣꯂꯦꯖꯇ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯆꯠꯈꯤꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯃꯌꯥꯗ ꯊꯣꯏꯍꯦꯟꯕꯤꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯤ, ꯅꯪ ꯂꯥꯛꯑꯕ? ꯀꯣꯛꯆꯥꯛꯄꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤꯗꯨ ꯅꯪ ꯎꯍꯧꯗ꯭ꯔꯕ? ꯂꯥꯡꯂꯦꯟꯗꯤ ꯂꯥꯛꯈ꯭ꯔꯕ? ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ, ꯅꯪꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯄꯥꯎ ꯐꯥꯎꯅꯗꯧꯁꯨ꯫
Ngarangsu lake hairamaga adum lakhidre nangdi. Phongi wa palakpaduda Lexi Henby sauninglap tawna. Ang ngawbu kokchakpa ama thengnarudan ai punchise lekha tarabani. Mana haimandana phone phau lokshin khrebi ma. Kaino? Noi ani bu koinaraba. Lexi Henby pisum ani sukchinnaduna. Karai dei koinabano. Ai ne khoidog yam saugal ijani. Makok aduk chakpa sono aduk yam chuba. Minungsiga amata khangdaba. Miki aningba pamba khuding chagat yetpa nupani. Mana ngamibu mamaga babaga su pau phaunari wari sanari. Makhoi family ga tharaktana wari saloi khrebi ma. Baba hoi sune. Ai ke aningba apamba amata khangda khai adum yakre. Moina ayaba pikhrabani nupaduna su si yade si tawno na aise robot ki dumaina order pirakpa khaktong na bahairi. Ai sune baba ki bagi upai lei mandabagi warasu wanda loinari bani. Hoine chahi ani hena school mamang da leplambadagi thonggal da khanglep lepsila abanina wata bani natra. Lexi Henby nahandagi magi watam phomga leitabaga ngasi thoyen bi thengnabai harawaga yanchina khiduna magi oiba wari kaya ama tamjari. Nurse tamba sumane yade form du sumane sigaikre my facial tongna ba haibu so man da namdana tahon khidre mayam pulaga chak sanabadu phau yaroina chingtho phorini madi mayam ga manade ba saurini na khutcha yaw yam tawri sidani aini yam sauning lisi nupi na nupa pamdradi phasana pamde haiduni ne ada nangna pamde hainade na baba da haiba kirasu mama da phasana hayu kaino ado yarati matha sari se nahana pharamani bema ai sune upai leita mai matung inare leirisin college si sumana thindok thinjin tawri lobo sumana lak tawri college si da mangal hui chudamini mana muktoiba nupa amatta ko china da wari saba yaroi mi pun ba yaroi sinabu kari nupa no khangde mi na tawbu khuding chongsin da na thingjili as ai punchi se matui kokchak poduna sena mandana warabani nakal da ki nupa mana Lexi Henby natro anido matung khang on thori nupa du lairik amaga boy amaga paira chatlambaduga uriba saktam dugana satradi natre khangi aduba kamdauna Lexi Henby gi ming khanglamino haibadi khangdi Lexi Henby nadi mabu nongto ukiba thengnakiba yaudribani Lexi Henby na tingak kanano khana yengle laibaduda nupa duna hairaklammi ai nini noi sarni Martian gi mama da bani noi yambung na nang shida tambani khara sena biyo na hairakpa mabu chatkraba Martian palakpaduda Lexi Henby di khoidau sauningli mafam khuding Martian gi mi ngak ta lai kramale na khalei Lexi Henby tapna sir yambung di ai thamlam laga dum han kreda madi machinga ma dawbani loina babudi am nungai nang sum khanglakani maimo ado nang kradi ngausinaba langba mi punba kharahan batari no yamungda nupi angang khaidana khupu chapu kainom tawbani Lexi Henby nokning dana nok phetau sinaduna ahoi sir phari adudi class da law ai changlamage ko class ka yaudredi ai dino yambungda haidukadoi ne hairam laga osa du chatkri Lexi Henby sauningna sini yengo mada ingoda tawbirisi college sida phau ining ikhatam na lehandabani adu tobu yaroiga ada tobu yaroiga aina bu hek toge khalaba mana adum pamde yadi aina fana lona thumna tawrasu karai thenu khangde hekta phut phaujile tha aina ningthau mana phaklang da thetle do tawrabani maidi aina mai maram da ngangba tumina ma khangandana chatpa mayam se ma loi khangle rame khangde lai sisu kokchak pai mi changkhraba kaino nangna hinadraga kayang kuina mana chongchin dana nangi nak talak pangam doino nangna pamdi yaning de haido adum uchilo mane talamai dok jagrani angang wakhal oibaga Lexi Henby su mama na bina hairi du fari khalli phana oiduna su ma Martian bo asuki matik hainadi maru oina magi apambu khuding tawba yaroi haiduna chongchin dana khamlakpa aduda suni maram aduna mama mapani yarasu mapagi khonthi sarisu sana ma Martian bu yaning de haina de haibasi utkani amadi mana pamdaba khuding su manung kana tawrani haibagi wakhalama jab yung na lepkhri
ꯁꯣꯝꯗ ꯅꯤꯡꯊꯦꯝ, ꯀꯣꯔꯧ, ꯔꯥꯅꯤ ꯑꯍꯨꯝꯗꯨ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯏꯆꯥ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗꯨꯒ ꯅꯣꯏꯅ ꯌꯥꯕꯤꯔꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧ, ꯄꯥꯎꯁꯦ ꯃꯔꯤ ꯃꯔꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯇꯥꯔꯤꯅꯦꯍꯦ꯫ ꯇꯥꯏꯕꯪꯉꯣꯟꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯁꯤꯗꯤ ꯀꯩꯁꯨꯕ ꯅꯠꯇꯦꯗ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯁꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤꯁꯦ ꯇꯜꯂꯤ ꯇꯧꯔꯤꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯏꯅ ꯑꯗꯨꯝ ꯍꯩꯖꯔꯛꯑꯗꯧꯅꯤꯗ꯫ ꯔꯥꯅꯤ ꯇꯞꯂꯞꯅ ꯑꯗꯨ ꯇꯥꯏꯕꯪꯉꯣ, ꯏꯆꯥꯅꯨꯄꯤꯅ ꯁꯅꯥꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕ, ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯤ꯫ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯉꯥꯏ, ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯨ ꯉꯥꯏ, ꯁꯧ ꯁꯧ ꯂꯥꯎꯔꯒ ꯑꯗꯨꯝ ꯍꯦꯛ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯃꯃꯤꯠ ꯂꯨꯔꯞ ꯔꯥꯅꯤꯗ ꯌꯦꯡꯉꯤ, ꯃꯥꯒꯤ ꯑꯁꯥ ꯑꯃ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯅ꯫ ꯀꯣꯔꯧꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯗꯣ? ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯅ ꯀꯩꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗ ꯊꯥꯖꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛ ꯉꯥꯎꯖꯕꯒꯤ, ꯂꯪꯖꯕꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯅ ꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯇꯥꯏꯕꯪꯉꯣꯁꯤꯅ ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜꯗꯣ ꯌꯥꯍꯟꯕꯤꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝ ꯇꯧꯕꯤꯔꯒ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯄꯨ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯑꯣꯏꯔꯁꯨ ꯐꯥꯗꯨꯅ ꯑꯣꯏꯔꯁꯨ ꯄꯤꯅꯤ꯫ ꯅꯪ ꯃꯃꯥꯅꯤ, ꯅꯪꯅꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯂꯝꯆꯠꯇꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯇꯥꯏꯕꯪꯉꯣ ꯍꯣꯏꯅ ꯁꯥꯎꯗꯧꯕ, ꯏꯕꯨꯡꯉꯣ ꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯆꯥꯅꯨꯄꯤꯅ ꯇꯧꯍꯟꯕ ꯌꯥꯔꯣꯏ꯫ ꯔꯥꯅꯤ ꯋꯥ ꯃꯈꯥ ꯇꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯅ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯊꯥꯖꯕ ꯊꯝꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕ ꯇꯧꯔꯨꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯤ꯫ ꯃꯗꯨꯃꯛꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛ ꯎꯁꯤꯟꯅꯗꯕ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯈꯥꯡꯕ ꯇꯥꯔꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯀꯣꯔꯧꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯗ ꯃꯥ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯤ꯫ ꯏꯃꯨꯡꯁꯤꯒꯤꯗꯤ ꯀꯣꯔꯧꯅ ꯑꯍꯜꯅꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯀꯣꯔꯧꯒꯤ ꯋꯥꯈꯜ ꯍꯔꯥꯎꯅꯕ, ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯅꯤꯡꯊꯦꯝꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯀꯣꯔꯧꯒꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯕ꯫ ꯈꯪꯗꯕ ꯎꯗꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯉꯣ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯥꯠꯅꯤ꯫ ꯃꯃꯥ ꯃꯆꯥ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥꯅꯤ ꯃꯥꯌꯣꯛꯅꯔꯤꯕ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯃꯃꯥ ꯏꯕꯦꯝꯃꯁꯤꯕꯨ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯍꯩꯅꯗꯕ, ꯄꯥꯝꯗꯕꯒ ꯑꯣꯏꯔꯤꯕ꯭ꯔꯣ? ꯔꯥꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯔꯤꯕꯨ ꯌꯦꯠꯂꯨꯅꯤ? ꯃꯄꯥꯅ ꯃꯆꯥꯒꯤ ꯑꯐ ꯐꯠꯇ ꯈꯟꯗꯅ ꯀꯅꯥꯅ ꯈꯟꯕꯤꯗꯧꯔꯤꯕꯅꯣ? ꯇꯥꯏꯕꯪꯉꯣ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯃꯥꯅꯤ, ꯏꯆꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯀꯣꯔꯧꯒꯤ ꯃꯑꯣꯡꯗꯨꯗ ꯄꯪꯍꯗ ꯍꯔꯥꯎꯈ꯭ꯔꯤ, ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔꯤ꯫ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯩꯅꯣ ꯁꯤꯗ ꯂꯥꯛꯀꯦ꯫ ꯃꯃꯥꯁꯤꯅ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯇꯣꯏꯅ ꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯏꯃꯧ ꯃꯁꯛ ꯎꯔꯤ, ꯃꯥꯗꯤ ꯐꯣꯇꯣꯗ ꯈꯛ ꯎꯔꯒ ꯂꯩꯔꯦꯅ ꯍꯥꯏ ꯂꯩꯔꯕꯅꯤ꯫ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯁꯤꯗ ꯁꯣꯏꯗꯅ ꯁꯤꯟꯒꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯑꯣ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯑꯣ꯫ ꯆꯥꯛ ꯀꯧꯒꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯌꯥꯏꯅ ꯆꯥꯛ ꯀꯧꯒꯦ꯫ ꯀꯧꯕꯨ ꯀꯧꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯂꯥꯛꯂꯣꯏ? ꯉꯟꯇꯥ ꯂꯥꯛꯀꯦ꯫ ꯉꯥꯒ ꯌꯦꯟꯒꯗꯣ ꯑꯩ ꯉꯝꯂꯒꯦ꯫ ꯆꯥꯅꯤꯡꯕ ꯆꯥꯅꯕ ꯌꯦꯟꯁꯥꯡꯗꯣ ꯑꯩ ꯁꯤꯟꯒꯦ꯫ ꯔꯥꯅꯤꯅꯁꯨ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯁꯨ ꯎꯅꯅꯤꯡꯉꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯁꯥꯕꯨ ꯁꯥꯟꯅꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏꯅꯦ꯫ ꯂꯥꯛꯑꯣ, ꯋꯥꯔꯤ ꯁꯥꯁꯤ ꯉꯥꯏꯁꯦꯟ ꯑꯣꯏꯗꯧꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯅꯤ꯫ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯈꯤꯅꯤꯗ꯫ ꯃꯥꯅ ꯑꯅꯝ ꯀꯟꯕ ꯌꯥꯗ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯝꯗꯅ ꯄꯤꯒꯗꯧꯔꯤꯅꯤ꯫ ꯅꯍꯥꯟ ꯇꯥꯏꯕꯪꯉꯣꯟꯅ ꯇꯧꯈꯤꯕꯗꯨꯁꯨ ꯁꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤꯗ꯫ ꯅꯤꯡꯊꯦꯝꯅ ꯖꯥꯠ ꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒ ꯍꯣꯠꯅꯔꯤꯕ, ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ꯫ ꯏꯆꯥꯁꯤꯡꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯁꯤꯜꯂꯝꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅ ꯀꯔꯝꯕꯅꯣ, ꯐꯠꯇꯕ ꯂꯝꯕꯤꯅ ꯀꯔꯝꯕꯅꯣ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ, ꯑꯐ ꯐꯠꯇ ꯊꯤꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ,
ꯁꯥꯐꯒꯗꯕ ꯑꯃ ꯌꯦꯡꯕꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯔꯥꯅꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯨ ꯌꯥꯗꯦ꯫ ꯇꯧꯒꯦꯅꯕꯨ ꯈꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯅꯝ ꯀꯟꯕ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯑꯃ ꯂꯩꯖꯩ꯫ ꯏꯆꯥ ꯁꯅꯥꯗꯣ ꯃꯄꯥ ꯑꯩꯒꯤ ꯃꯆꯤꯡ ꯈꯔ ꯂꯧꯕꯅꯤ꯫ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯗꯕ ꯊꯕꯛꯀ ꯇꯧꯔꯛꯂꯕꯗꯤ ꯆꯤꯟꯗꯩꯗꯤ ꯈꯨꯠꯅ ꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯗꯣ ꯑꯅꯝ ꯀꯜꯂꯗꯤ ꯆꯩꯁꯨ ꯈꯔ ꯆꯥꯔꯅꯤ ꯁꯣꯏꯗꯅ꯫ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏꯅ ꯌꯥꯏ꯫ ꯏꯆꯥꯗꯣ ꯑꯅꯝ ꯀꯜꯂꯤꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯅ ꯊꯦꯡꯅꯖꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦꯀꯣ꯫ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯁꯤꯍꯟꯕꯤꯒꯤ ꯃꯔꯝꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯔꯥꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯗꯕ ꯇꯥꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕꯗ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ꯫ ꯁꯣꯝꯗ ꯀꯣꯂꯦꯖ ꯂꯣꯏꯔꯛꯄꯗꯅꯤ ꯂꯩꯁꯤꯍꯟꯕꯤꯅ ꯂꯥꯡꯂꯦꯟꯁꯨ ꯕꯦꯛꯇ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯗꯨꯅ ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯌꯥꯝꯕꯨꯡ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤ꯫ ꯃꯥꯏ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯎꯒꯟꯕ ꯋꯥꯍꯩ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩ꯫ RKꯒ ꯑꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔ ꯐꯣꯡꯗꯣꯛꯎ꯫ ꯊꯦꯡꯕꯨ ꯊꯦꯡꯅꯔꯗꯤ ꯅꯩꯔꯒꯦ ꯈꯟꯕꯅꯦ꯫ ꯑꯗꯣ ꯃꯥ ꯉꯁꯤ ꯂꯥꯛꯄ ꯎꯗꯦꯅꯦ꯫ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯂꯝꯒꯅꯤ, ꯂꯥꯛꯑꯣ꯫ ꯒꯦꯠꯇ ꯅꯪ ꯍꯥꯟꯅ ꯊꯣꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯝꯃꯣꯕꯀꯣ꯫ ꯂꯥꯡꯂꯦꯟꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯍꯟꯕꯤꯗꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯈꯟꯅ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯂꯥꯡꯂꯦꯟ ꯆꯠꯈꯤꯕꯒ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯞꯅ ꯀꯅꯥ? ꯑꯩꯅꯦ꯫ ꯅꯪꯁꯨ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯅꯍꯥꯟꯈꯩ ꯐꯖꯅꯒ ꯎꯗꯦ꯫ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯕꯣ꯫ ꯊꯥꯏꯅ ꯇꯨꯏꯁꯟ ꯃꯐꯝ ꯄꯨꯟꯈꯤꯕꯗꯣ ꯀꯥꯎꯔꯕꯣ? ꯃꯦꯠꯁ ꯇꯨꯏꯁꯟ ꯃꯐꯝꯗ ꯑꯩꯈꯣꯏꯅꯦ ꯑꯗꯨ ꯐꯖꯅ ꯀꯧꯅꯈ꯭ꯔꯤꯗꯨꯗꯤ꯫ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯗꯨꯅꯦꯕ ꯅꯪꯅ ꯑꯩ ꯀꯧꯐꯝ ꯊꯣꯛꯇꯦꯕ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ꯫ ꯅꯨꯄꯤꯗꯨ ꯇꯟꯗꯤ ꯇꯟꯕꯅꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯥꯔꯁꯟ ꯂꯥꯛꯄ ꯎꯕꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯍꯥꯏꯔꯛꯀꯦ꯫ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯂꯩꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ꯫ ꯐꯔꯦ, ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯔꯦꯟ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯅꯨꯄꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯔꯁꯟꯗꯨ ꯃꯀꯣꯛ ꯆꯥꯛꯄ ꯌꯥꯎꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯌꯥꯝꯕꯨꯡꯒꯤ ꯑꯕꯦꯝꯃ, ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯂꯧꯕ ꯂꯥꯛꯏꯌꯦ꯫ ꯀꯣꯂꯦꯖꯁꯤꯗ ꯈꯪꯍꯜꯂꯛꯏꯁꯤ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦꯅ꯫ ꯅꯨꯄꯤꯗꯨ ꯀ꯭ꯂꯥꯁ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯇꯤꯡꯉꯛ ꯃꯥꯔꯁꯟꯗ ꯑꯃꯨꯛ ꯌꯦꯡ, ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯦꯞꯂꯤ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯀꯩꯅꯣ ꯌꯥꯝꯕꯣ? ꯀꯅꯥꯅꯣ ꯑꯕꯦꯝꯃ ꯍꯥꯏꯕꯣ? ꯃꯥꯔꯁꯟꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯤꯍꯟꯕꯤꯗꯣ? ꯃꯥꯅꯗꯤ ꯅꯪꯒ ꯃꯥꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯩ ꯍꯥꯏꯗ꯫ ꯃꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯝꯕꯨꯡꯗꯣ ꯃꯥꯏ ꯃꯕꯨꯡꯅꯦ ꯍꯥꯏꯌꯦ ꯑꯩꯗꯗꯤ꯫ ꯑꯣ, ꯏꯀꯥꯏꯕꯒꯤ ꯍꯥꯏꯔꯤꯅꯤ꯫ ꯃꯥ ꯑꯩ ꯈꯪꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯪꯁꯨ ꯃꯥꯏ ꯃꯔꯨꯞꯅꯤꯅ ꯈꯪꯖꯤꯜꯂꯨ꯫ ꯀꯣꯂꯦꯖꯁꯤꯗ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯄ ꯅꯨꯄꯥꯒ ꯌꯥꯎꯔꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯣ, ꯃꯈꯣꯡ ꯊꯨꯗꯦꯛꯀꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯑꯁꯥ ꯀꯥꯏꯕꯒꯨꯝ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯂꯩꯁꯤꯍꯟꯕꯤꯗꯨ ꯕꯦꯟꯁꯇ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯉꯔꯥꯡ ꯂꯩꯁꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯗ ꯊꯑꯣꯏꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯦ꯫ ꯅꯨꯄꯥꯗꯨ ꯇꯞꯅ ꯂꯩꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯕꯦꯟꯁꯇꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯕꯦꯝꯃ꯫ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯊꯋꯥ ꯁꯥꯗꯅ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯕꯦꯒꯇꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯊꯣꯛꯈꯤꯗꯣꯏ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯥꯍꯥ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ꯫ ꯀꯩꯅꯣ? ꯀꯗꯥꯏꯗꯅꯣ? ꯂꯩꯁꯤꯍꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯩ ꯃꯌꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯊꯨꯅ꯫ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯧꯔꯛꯄꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯪꯉꯕ? ꯅꯪ ꯑꯩꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯕꯅꯤꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯉꯥꯎꯔꯦ꯫ ꯂꯩꯁꯤꯍꯟꯕꯤ ꯃꯨꯛꯇꯨꯅ ꯑꯩꯅ ꯀꯩꯗ ꯌꯣꯜꯂꯒꯦ? ꯊꯥꯏꯅꯒꯤ ꯏꯃꯥꯟꯅꯕꯅꯤ ꯈꯪꯕ꯭ꯔꯥ? ꯅꯪꯅꯅꯦ ꯑꯩ ꯌꯣꯜꯂꯤꯗꯤ꯫ ꯑꯩꯁꯦ ꯅꯕꯨꯡꯅꯦ ꯍꯥꯏꯗꯨꯅ
ꯅꯃꯥꯟꯅꯕꯤꯒ ꯈꯪꯅꯍꯟꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯅꯤ ꯑꯩꯅ ꯊꯨꯒꯥꯏꯅꯤꯡꯂꯤꯁꯦ꯫ ꯑꯩꯕꯨ ꯅꯪꯒ ꯈꯪꯅꯔꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯄꯨꯟꯒꯅꯣ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯑꯩꯅ ꯅꯪ ꯄꯥꯝꯗꯕꯩꯅꯦꯁꯦ? ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ ꯐꯥꯔ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯃꯤ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯏꯀꯥꯏꯕꯣꯏ, ꯌꯥꯝꯕꯣꯡ ꯑꯁꯤ ꯀꯣꯂꯦꯖ ꯃꯅꯨꯡꯅꯤ ꯍꯥꯏꯕꯅꯤ, ꯑꯩ ꯏꯊꯟꯇ ꯂꯥꯛꯀꯦ꯫ ꯑꯩ ꯅꯪ ꯊꯥꯖꯗꯤ ꯆꯤꯡꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯥꯀꯜꯗ ꯆꯠꯂꯨ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯈꯨꯠꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯨꯄꯤꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ, ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ, ꯃꯤꯅ ꯎꯔ ꯐꯖꯗꯤꯌꯦ꯫ ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ ꯃꯋꯥ ꯂꯧꯗꯦ, ꯑꯩꯅ ꯊꯥꯡꯂꯒ ꯆꯠꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ꯫ ꯅꯨꯄꯤꯗꯨ ꯃꯤꯍꯨꯟꯗꯨ ꯃꯐꯝꯁꯨ ꯈꯪꯗ꯭ꯔꯕꯅꯤ꯫ ꯐꯣꯟꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯂꯧꯁꯤꯟꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯛꯏ꯫ ꯒꯥꯔꯤꯗ ꯀꯥꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯔꯁꯟ ꯁꯥꯎꯅ, ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯈꯔ ꯍꯟꯕꯗꯤ ꯐꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤ ꯃꯇꯤꯛ ꯅꯪ ꯌꯥꯗꯕꯤꯁꯦ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯉꯥꯎꯔꯒ ꯂꯩꯔꯕ ꯑꯩꯁꯦ ꯅꯪꯅ ꯐꯥꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯣꯛ ꯆꯥꯛꯍꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯏꯇꯞ ꯇꯞꯅ, ꯇꯣꯛꯅꯔꯁꯦ ꯍꯥꯏꯗꯨꯕꯨ? ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯅꯪ ꯑꯩꯁꯦ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯨꯄꯥꯗꯨ ꯌꯥꯃꯣꯡꯍꯥꯗ, ꯐꯔꯦ ꯀꯩꯅꯣ, ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅ ꯅꯨꯡꯁꯤꯔꯗꯤ ꯌꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯁꯤꯡꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕ ꯌꯥꯔꯦ ꯀꯩꯅꯣ, ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯧꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯋꯦꯗꯅꯦꯁꯗꯦꯅꯤ, ꯏꯃꯥꯅ ꯅꯨꯃꯤꯠ ꯌꯥꯝ ꯐꯩ ꯍꯥꯏꯗꯅ ꯗꯨꯛꯀ ꯊꯥꯎꯕꯅꯤ, ꯑꯗꯨꯅ ꯆꯦꯜꯂꯁꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ, ꯀꯩꯅꯣ ꯉꯥꯎꯔꯛꯀꯅꯣ꯫ ꯉꯥꯎꯗꯦ ꯑꯩ, ꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯃꯥꯟꯅꯗꯕ ꯑꯃ ꯁꯦꯝꯒꯠꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯂꯧꯔꯅꯤꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯅꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯏꯃꯥꯒꯅ ꯇꯥꯟꯅꯔꯒ ꯈꯨꯊꯤ ꯌꯦꯡꯂꯨꯔꯦ, ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝꯅ ꯄꯛꯅꯩ, ꯌꯥꯝ ꯐꯩ ꯍꯥꯏ꯫ ꯑꯗꯣ ꯀꯣꯟꯅ ꯍꯣꯡꯁꯤ, ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯦ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯤ, ꯅꯪꯅ ꯉꯁꯤ ꯋꯦꯗꯅꯦꯁꯗꯦꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯪꯁꯦ ꯊꯥꯖꯒꯗꯕ ꯅꯠꯇ꯭ꯔꯦ꯫ ꯊꯥꯖꯗꯕ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕ ꯍꯨꯏꯅ ꯍꯧꯗꯣꯡ ꯇꯥꯟꯅꯈ꯭ꯔꯁꯨ ꯑꯅꯤꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯈꯟꯅ ꯃꯄꯨꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯌꯦꯡꯕꯅꯤ꯫ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯃꯔꯣꯏ, ꯌꯨꯝ ꯊꯤꯜꯂꯝꯃꯒꯦ, ꯐꯖꯅ ꯆꯪꯈ꯭ꯔꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯒꯥꯔꯤꯗꯨ ꯌꯨꯝꯂꯣꯝꯗ ꯊꯧꯔꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔꯗꯨ ꯍꯣꯟꯊꯩ꯫ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ, ꯅꯨꯄꯥꯗꯨꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯅꯤꯡꯗ꯭ꯔꯦ꯫ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯃꯥꯔꯁꯟꯅ, ꯍꯩꯅ ꯇꯥꯟꯅꯕ ꯈꯔ ꯌꯥꯅꯁꯦ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤ ꯈꯪꯉꯕꯣ? ꯅꯨꯄꯤꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯣꯛꯂꯝꯃꯒ ꯒꯥꯔꯤꯗꯨꯗꯩ ꯁꯥꯎꯔꯪꯅꯅ ꯀꯨꯝꯗꯨꯅ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯥꯔꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯊꯕꯛꯅꯒ ꯆꯤꯟꯕꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯅꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈꯤꯕ, ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯄꯥꯈꯠꯄꯒꯤ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯥꯔꯁꯟꯅ ꯊꯤꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡ ꯌꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯃꯄꯥꯗꯨ ꯁꯥꯎꯅ ꯂꯦꯞꯄ ꯉꯥꯏꯔꯝꯕꯗꯨꯗ ꯅꯨꯄꯤꯁꯤꯅꯁꯨ ꯃꯃꯥ ꯃꯄꯥꯗꯤ ꯀꯤꯅ ꯆꯠꯄꯅ ꯍꯜꯂꯛꯄꯒ ꯃꯥꯡꯒꯣꯟꯗ ꯃꯄꯥꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯦꯞꯄꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯀꯣꯔꯧꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯩ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯣꯏ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯅꯪ꯫ ꯅꯨꯄꯤꯗꯨ ꯄꯥꯛ ꯆꯪꯗꯦ, ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯊꯥ ꯁꯥꯅ ꯂꯦꯞꯂꯤ꯫ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯄ꯭ꯔꯞ ꯆꯪꯂꯣ, ꯑꯩ ꯃꯌꯥꯏ ꯀꯥꯗ ꯐꯝꯂꯝꯒꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ, ꯃꯄꯥꯟꯁꯤꯗ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯆꯪꯈ꯭ꯔꯕꯗ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯤꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥ, ꯕꯕꯥꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯦꯡꯕꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ꯫ ꯅꯪꯅ ꯀꯣꯂꯦꯖꯇ ꯀꯩꯗꯧꯔꯨꯒꯦ? ꯅꯄꯥꯁꯤ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ, ꯅꯪ ꯉꯁꯤꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯅꯄꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯁꯠ ꯆꯪꯂꯨꯔꯁꯨ, ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡꯁꯤꯗ ꯀꯅꯥꯝ ꯂꯩꯕ ꯉꯝꯅꯔꯔꯣꯏ꯫ ꯑꯩ ꯀꯤꯖꯩ ꯃꯃꯥ꯫ ꯅꯪꯅꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯝ ꯂꯧꯗꯤꯌꯦ, ꯑꯗꯨꯅ ꯈꯔꯗꯤ ꯆꯩ ꯆꯥꯕ ꯈꯣꯟꯊꯤ ꯆꯥꯕ ꯈꯔ ꯇꯧ ꯇꯥꯔꯦ꯫ ꯐꯅꯁꯨ ꯃꯆꯥꯎꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯎ ꯀꯩꯗꯧꯒꯦ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯨꯄꯥꯗꯣ ꯈꯔ ꯐꯤꯡ,
ꯏꯁꯧ ꯈꯔ ꯂꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ ꯅꯨꯄꯤꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯇꯞꯂꯞ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯀꯤꯊꯤꯛꯀꯤꯔꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯀꯣꯔꯧ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯐꯝ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯁꯤ ꯅꯪꯅ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯀꯣꯂꯦꯖꯇꯨꯗ ꯏꯀꯥꯏꯕ ꯄꯤꯔꯤꯗꯣ ꯍꯥ ꯅꯪꯒꯤꯗꯃꯛ ꯅꯃꯥꯒ ꯑꯩꯒꯅ ꯐꯅꯕ ꯁꯤꯜꯂꯤꯁꯤ ꯅꯪ ꯈꯪꯗꯦꯅꯦ ꯅꯪ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯅꯨꯄꯥꯗꯨꯅꯅꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯈꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯨꯔꯣ ꯅꯪ ꯍꯥ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯨꯔꯣ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯣꯏ ꯌꯨꯝꯁꯤꯗ ꯑꯩ ꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯁꯨ ꯍꯟꯖꯔꯛꯑꯣꯏꯒꯦ ꯃꯄꯥꯗꯨ ꯁꯥꯎꯅ ꯐꯝꯂꯝꯕꯗꯩ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯔꯛꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯨꯄꯤꯗꯨ ꯃꯄꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗ ꯄꯤꯔꯛꯇꯦ ꯃꯃꯥ ꯑꯣꯏꯔꯕꯗꯤ ꯖꯧ ꯈꯨꯝꯂꯝꯕꯁꯨ ꯌꯥꯕꯅꯤ ꯏꯕꯨꯡꯉꯣꯗꯨꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯏꯖꯠ ꯀꯜꯂꯤꯕꯅꯤ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯆꯣꯞꯀꯗꯕꯗꯒꯤ ꯏꯕꯨꯡꯉꯣꯗꯨꯅ ꯀꯟꯕꯤꯔꯛꯈꯤꯕ ꯋꯥꯔꯕ ꯃꯇꯝ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯀꯅꯥꯝꯇꯅ ꯄꯥꯝꯕꯝ ꯇꯤꯡꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯈꯤ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯍꯥ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯋꯥꯔꯛꯇꯕꯤ ꯑꯃꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯟꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗꯐꯥꯎ ꯁꯤꯡꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯤꯗꯨ ꯑꯔꯣꯏꯕ ꯋꯥꯍꯩꯗ ꯃꯄꯥꯕꯨ ꯆꯥꯛꯅ ꯌꯦꯡꯂꯒ ꯑꯩꯕꯨ ꯃꯥꯒꯤ ꯂꯃꯟ ꯆꯤꯡꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒ ꯅꯣꯏ ꯄꯦꯜꯂꯗ꯭ꯔꯣ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯂꯝꯆꯠ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯨ ꯌꯣꯟꯕ ꯅꯠꯇꯦ ꯃꯥꯅ ꯄꯥꯡꯂꯛꯈ꯭ꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯨꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄꯅꯤ ꯃꯥꯅ ꯌꯥꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯔꯣꯏ ꯃꯥꯅ ꯅꯪꯕꯨ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯧ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯅꯪꯕꯨ ꯃꯉꯣꯟꯗ ꯊꯥꯖꯈꯤꯕꯅꯤ ꯅꯃꯥꯅꯁꯨ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏ ꯅꯪꯁꯨ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯂꯩꯈꯥ ꯇꯥꯔꯨꯔꯕ ꯃꯌꯥꯝꯁꯦ ꯏꯖꯠ ꯄꯨꯝꯕ ꯈꯣꯝꯗꯨꯅ ꯄꯨꯔꯛꯅꯕꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯃꯥꯅ ꯄꯤꯔꯛꯂꯕꯅꯤꯅ ꯃꯥꯅ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯑꯃꯈꯛ ꯅꯤꯔꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯤꯔꯣꯏ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯈꯟꯅ ꯑꯩꯅꯁꯨ ꯌꯥꯈꯤꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯪꯅ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯒꯗꯒꯦ ꯈꯟꯅ ꯁꯦꯟꯅꯔꯛꯄꯒꯨꯝ ꯏꯆꯥꯒꯤ ꯑꯐꯕ ꯈꯣꯡꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡꯅꯤꯅꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯟꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯈꯨꯠꯇ ꯄꯥꯏꯕ ꯃꯅꯤꯒꯤ ꯀꯥꯟꯅꯕ ꯉꯥꯜꯂꯛꯄ ꯃꯩꯉꯥꯜ ꯅꯪ ꯈꯪꯗꯦ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯅꯨꯄꯤꯗꯨ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯍꯥꯏꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯇꯥꯔꯦꯗꯅ ꯅꯄꯥ ꯑꯩꯒꯤ ꯆꯤꯊꯛꯇꯐꯥꯎ ꯈꯨꯝꯕ ꯉꯝꯕ ꯅꯪ ꯈꯪꯅꯤ ꯀꯣꯂꯦꯖ ꯑꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯇꯣꯛꯀꯦ ꯇꯣꯛꯑꯣ ꯅꯪ ꯇꯣꯛꯑꯣ ꯆꯠꯄ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯃꯥꯅ ꯀꯣꯂꯦꯖꯇ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯤ ꯅꯣꯏꯅ ꯈꯪꯕꯤꯗꯤꯌꯦ ꯍꯣꯏ ꯅꯪꯅ ꯇꯧꯔꯛꯂꯤꯗꯤ ꯃꯤꯅ ꯇꯧꯔꯛ ꯇꯥꯕ ꯅꯪ ꯀꯅꯥꯅ ꯍꯥꯏꯕ ꯏꯟꯅꯨꯒꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦꯅꯦ ꯕꯕꯥ ꯍꯣꯏ ꯑꯩꯒꯤ ꯃꯃꯜ ꯀꯌꯥ ꯂꯧꯕꯤꯔꯨꯔꯒꯦ ꯃꯄꯥꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯗꯨꯅ ꯃꯆꯥꯗꯨꯗ ꯀꯟꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯅꯥꯜꯂꯤ ꯃꯈꯣꯡꯁꯤꯗ ꯊꯨꯗꯦꯛꯂ ꯐꯗꯧꯅꯤ ꯕꯕꯥ ꯅꯪ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯦꯕ ꯍꯥ ꯍꯥꯏꯅ ꯄꯣꯞ ꯀꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯒꯤ ꯆꯩꯗꯨ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯃꯥꯗꯨ ꯃꯄꯥꯅ ꯆꯩꯅ ꯀꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯩꯁꯨꯗꯨ ꯂꯧꯗꯨꯅ ꯈꯝꯗꯣꯛꯏ ꯃꯄꯥꯗꯨ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯅ ꯍꯥꯏꯔꯒ ꯁꯥꯎꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ ꯃꯥꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯑꯋꯥꯕꯗꯨ ꯇꯝꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯔꯥꯅꯤꯅ ꯑꯩꯗꯤꯅꯦ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯂꯅꯤꯁꯦ ꯈꯪꯂꯕꯅꯤ ꯅꯪꯅ ꯍꯥꯏꯅ ꯇꯥꯅꯕ ꯌꯥꯗꯦ ꯅꯤꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯅꯤꯡꯂꯒ ꯆꯠꯂꯦꯕ ꯑꯩ ꯂꯩꯔꯨꯏꯌꯦ ꯅꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯍꯥꯠꯂꯣ ꯍꯩ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯑꯅꯝ ꯀꯟꯕ ꯅꯆꯤꯟ ꯈꯨꯝꯕꯗꯨꯗꯅꯤ ꯁꯣꯛꯂꯤ ꯄꯜꯂꯤꯅ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯁꯤ ꯌꯦꯡꯉꯛꯀꯅꯣ ꯑꯩꯅ ꯁꯤꯔꯁꯨ ꯌꯦꯡꯕꯤꯔꯛꯀꯅꯣ ꯅꯪ ꯁꯤꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯁꯤꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯀꯌꯥꯝ ꯏꯟꯗ꯭ꯔꯒꯦ ꯍꯟꯗꯛ ꯈꯪ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯁꯨ ꯃꯤꯅ ꯅꯔꯁ ꯇꯝꯖꯒꯦ ꯍꯥꯏꯕꯁꯨ ꯅꯣꯏꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯀꯣꯂꯦꯖꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯍꯟꯕꯁꯨ ꯅꯣꯏꯅ ꯌꯥꯕꯩꯅꯦ
ꯃꯤꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯀꯗꯕ ꯊꯕꯛꯇꯤ ꯅꯪꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯅꯣꯏ ꯃꯍꯩꯃꯤꯆꯪ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯤꯔꯝꯂꯁꯨ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯗꯣ ꯅꯣꯡꯅ ꯅꯣꯡꯅ ꯈꯨꯠꯁꯤꯡꯗꯨꯅ ꯆꯨꯕ ꯉꯝꯕ ꯑꯣꯏꯌꯨ ꯅꯣꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯏꯟꯈꯠꯂꯛꯂꯕꯅꯤ, ꯃꯤꯒ ꯂꯣꯏꯅꯔꯦ ꯇꯤꯟꯅꯔꯦ, ꯃꯄꯥꯟ ꯈꯔ ꯊꯣꯛꯂꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ? ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯅ ꯌꯦꯡ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ ꯅꯪ꯫ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨꯁꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯋꯥ ꯉꯥꯡꯗ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯂꯦꯖꯇ ꯊꯣꯛꯈ꯭ꯔꯤꯕ ꯑꯃꯗꯤ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯇꯔꯪꯃꯩ ꯏꯆꯠ ꯆꯠꯂꯕꯅꯤ꯫ ꯃꯥꯁꯨ ꯋꯥꯈꯜꯗꯨ ꯏꯃꯪ ꯃꯪꯉꯤ꯫ ꯃꯥꯅ ꯁꯥꯒꯠꯂꯨꯔꯤꯕ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯤꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯥꯡꯂꯦꯟ? ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯊꯣꯏ, ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣ? ꯁꯤꯔꯤꯌꯁ ꯀꯌꯥꯝ ꯇꯥꯁꯤꯜꯂꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨꯅꯦ, ꯀꯩꯅꯣꯕ? ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯂꯣꯏ ꯍꯦꯛ ꯈꯨꯝꯗꯣꯛꯀꯦ꯫ ꯑꯃ RK ꯃꯥꯔꯁꯟꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒ ꯂꯩꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ? ꯃꯥꯔꯁꯟꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯂꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯁꯨ ꯀꯔꯤꯅꯣꯗꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥ ꯀꯣꯏꯊꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯔꯤꯕꯨꯗꯤ ꯂꯩꯅꯕ ꯅꯠꯇꯦꯗ꯫ ꯌꯥꯝꯕꯨꯡꯗꯣ ꯃꯥꯅ ꯂꯩꯁꯤ ꯄꯥꯝꯖꯩꯅ ꯇꯥꯟꯅꯕꯅꯤ꯫ ꯀ꯭ꯂꯥꯁ 11ꯗꯩꯅꯤ ꯌꯥꯝꯕꯨꯡꯅ ꯂꯩꯁꯤ ꯇꯥꯟꯅꯔꯛꯏꯁꯤ꯫ ꯑꯗꯣ ꯂꯩꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯀꯅꯥꯒꯤ ꯀꯣꯂꯦꯖ ꯊꯤꯟꯕ ꯂꯧꯕ ꯌꯥꯝꯕꯨꯡꯅ ꯂꯣꯏ ꯇꯧ ꯂꯩꯔꯕꯅꯤ꯫ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯁꯦꯟꯁꯨ ꯂꯣꯏ ꯈꯪꯅꯔꯕ ꯍꯥꯏꯁꯦ? ꯌꯥꯝꯕꯨꯡꯒꯤ ꯐꯦꯃꯤꯂꯤꯗꯣ ꯂꯩꯁꯤ ꯍꯣꯏ ꯕꯕꯥꯒ ꯈꯪꯅ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯑꯦꯡꯒꯦꯖ ꯇꯧꯕꯩ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯑꯗꯣ ꯂꯩꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ꯫ ꯃꯣꯏ ꯕꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯁꯨꯝ ꯆꯠꯃꯤꯟꯅꯔꯤꯕꯅꯤ, ꯂꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯁ, ꯑꯩꯅꯗꯤ ꯂꯩꯁꯤꯒꯤ ꯃꯕꯨꯡ ꯊꯣꯛ ꯃꯥꯜꯂꯦ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ, ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯋꯥꯈꯜꯒ ꯁꯥꯒꯠꯂꯨꯏꯅꯤ꯫ ꯂꯩꯁꯤꯁꯨ ꯀꯔꯤꯝꯒ ꯍꯥꯏꯗꯦ꯫ ꯃꯥꯗꯤ ꯍꯩꯅꯗꯕꯩ ꯑꯣꯏꯖꯥꯠꯅꯤꯅꯦ꯫ ꯑꯩꯉꯣꯟꯗꯒ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯛꯂꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯉꯁꯥꯏ ꯑꯗꯨꯝ ꯆꯣꯞꯄꯦ, ꯍꯣꯞꯀ ꯂꯣꯏ ꯀꯥꯏꯔꯦ꯫ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯍꯧꯔꯣ꯫ ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜꯒ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯂꯩꯁꯤꯁꯨ ꯌꯥꯝꯕꯨꯡꯅꯕꯨꯗꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅ ꯂꯩꯔꯕꯅꯤ꯫ ꯌꯥꯝꯕꯨꯡꯅꯤ ꯃꯇꯥ ꯑꯃꯒꯤ ꯃꯤꯅꯤꯗꯣ꯫ ꯄꯩꯁꯥ ꯄꯥꯏꯕ, ꯏꯅꯥꯛ ꯈꯨꯟꯕꯩ ꯍꯧꯅꯕ, ꯃꯤꯁꯨ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ, ꯁꯛꯁꯨ ꯌꯥꯝ ꯀꯥꯛꯄꯅꯤ꯫ ꯑꯗꯨꯃꯛꯅ ꯂꯩꯁꯤꯅꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯉꯝꯗ ꯂꯩꯈ꯭ꯔꯤꯗꯨꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡꯗꯤ ꯄꯣꯄꯨꯂꯔꯁꯨ ꯈꯔ ꯑꯣꯏ꯫ ꯃꯥꯅꯗꯤ ꯂꯩꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯦ, ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯃꯣꯏ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯔꯣꯏ꯫ ꯑꯩꯁꯦ ꯌꯥꯝ ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤꯅꯦꯅꯁꯨ ꯁꯣꯏꯗꯅ ꯈꯜꯂꯝꯃꯅꯤ꯫ ꯌꯥꯝꯕꯨꯡꯗ ꯑꯩꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ ꯑꯃꯔꯣꯝꯗ ꯐꯔꯕꯅꯤ꯫ ꯑꯩꯅ ꯂꯩꯁꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯣ ꯈꯪꯗꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯆꯠꯂꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯌꯥꯅꯤ ꯊꯦꯡꯅꯔꯛꯂꯤꯁꯤ꯫ ꯑꯗꯨꯅ ꯀꯩꯁꯨꯝ ꯈꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯁꯨ ꯈꯔ ꯀꯣꯂꯦꯖ ꯂꯥꯛꯑꯣ ꯋꯥꯔꯤ ꯈꯪꯅꯕ꯫ ꯅꯪꯗꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯇꯥꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯌꯥꯔꯤꯁꯤ, ꯑꯗꯨꯏ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ꯫ ꯑꯩ ꯁꯦꯡꯅ ꯌꯥꯝ ꯏꯀꯥꯏ꯫ ꯌꯥꯝꯕꯨꯡꯅ ꯈꯪꯗ꯭ꯔꯁꯨ ꯂꯩꯁꯤꯅ ꯈꯪꯈꯤꯕꯅꯤꯅ ꯁꯨꯝ ꯏꯀꯥꯏꯌꯦ ꯑꯩ꯫ ꯂꯩꯁꯤꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯨ ꯅꯠꯇꯗꯨꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯃꯜꯂꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯔꯤ꯫ ꯃꯥ ꯁꯦꯡꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯐꯥꯎ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏꯍꯦꯟꯅ, ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦꯕ? ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯍꯥꯏꯌꯨꯁꯤ꯫ ꯊꯣꯏ, ꯀꯩꯁꯨ ꯑꯍꯦꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯂꯩꯁꯤꯗ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯒ ꯈꯪꯅꯗꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯅ ꯐꯥꯎ ꯍꯥꯏꯔꯨꯔꯦ꯫ ꯍꯣꯏ, ꯃꯥꯅꯕꯨꯗꯤ ꯌꯥꯝꯕꯨꯡꯗꯣ ꯄꯥꯝꯖꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯈꯪꯗꯦ, ꯌꯥꯝ ꯏꯀꯥꯏꯌꯦ꯫ ꯑꯩꯗꯤ ꯉꯁꯤꯗꯣ ꯌꯥꯝꯕꯨꯡꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯐꯣꯡꯗꯣꯛꯍꯧꯔꯒꯦꯅ ꯁꯦꯝ ꯁꯥꯔꯨꯔꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯄꯥ ꯑꯃꯗꯨꯝ ꯊꯤꯁꯤ꯫ ꯅꯨꯄꯥꯕꯨ ꯌꯥꯝꯕꯨꯡ ꯈꯛꯇꯔꯣ? ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯅꯣꯏ ꯅꯔꯁꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯤ ꯍꯥꯏꯅꯕꯗꯣ ꯀꯩꯝ ꯈꯟꯅꯗ꯭ꯔꯕꯣ? ꯂꯩꯁꯤꯁꯨ ꯐꯣꯝꯗꯤ ꯂꯧꯔꯨꯔꯦ ꯍꯥꯏꯒꯨꯝꯗꯤ ꯇꯧꯕꯅꯤ꯫ ꯃꯥꯗꯤ ꯕꯕꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯕꯨꯡꯅꯁꯨ ꯄꯥꯝꯗꯦꯅ ꯐꯣꯝꯒ ꯁꯦꯒꯥꯏ ꯃꯥꯜꯂꯤ꯫ ꯇꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯁꯨ ꯁꯨꯝ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯦ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯇꯝꯊꯔꯒ ꯊꯕꯛ ꯊꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯒꯦ, ꯀꯥꯟꯅꯗꯦ꯫
ꯊꯣꯏꯍꯦꯟꯕꯤꯒꯤ ꯐꯥꯒꯤꯗꯨꯗ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤ ꯃꯕꯥ꯫ ꯐꯔꯦ ꯊꯝꯃꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ꯫ ꯍꯣꯏ, ꯀꯣꯂꯦꯖꯇ ꯊꯦꯡꯅꯁꯤꯀꯣ꯫ ꯅꯪꯒꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯗꯨꯗꯤ ꯇꯧꯔꯅꯨꯀꯣ꯫ ꯂꯥꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥ ꯉꯁꯤꯒꯤ ꯀꯣꯂꯦꯖꯀꯤ ꯊꯧꯗꯣꯛꯇꯨ ꯃꯤꯠꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯥ ꯄꯦꯟꯊꯣꯛꯂꯒꯦ ꯀꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨꯗꯤ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯔꯥꯅꯤꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯁꯨ ꯀꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯔꯥꯅꯤ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯔꯥꯅꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ "ꯕꯦꯃꯥ, ꯆꯥꯛꯁꯦ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯆꯥꯅꯤꯡꯗ꯭ꯔꯦ." ꯔꯥꯅꯤ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ "ꯀꯩꯅꯣ ꯆꯥꯅꯤꯡꯗ꯭ꯔꯦꯕꯣ? ꯅꯄꯥꯒꯤ ꯃꯆꯤꯡꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯑꯣ." ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯅ ꯍꯤꯞꯅ "ꯑꯩ ꯆꯥꯔꯔꯣꯏ." "ꯅꯄꯥꯅ ꯐꯨꯕꯩꯅꯤꯅꯦ ꯅꯪꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯇꯧꯔꯤꯁꯦ." ꯉꯁꯥꯏꯗꯩ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯅꯌꯥ ꯅꯨꯄꯥ ꯆꯥꯅꯕꯗꯣ ꯆꯥꯛ ꯀꯧꯔꯤꯗꯣ ꯑꯩ ꯐꯨꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏꯔꯣ?" "ꯍꯣꯏ, ꯍꯔꯥꯎꯔꯤꯕ, ꯍꯔꯥꯎꯔꯤꯕ." "ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯃꯤ ꯂꯥꯛꯂꯤꯁꯦ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ, ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯂꯥꯛꯑꯣꯀꯣ, ꯂꯥꯛꯑꯣ. ꯅꯄꯥꯅ ꯃꯤꯍꯨꯜ ꯐꯠꯇꯕꯒ ꯅꯪꯅ ꯑꯅꯝ ꯀꯟꯕꯒ ꯑꯩꯗꯤꯅꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯤ. ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ. ꯍꯩ, ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯅꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯊꯣꯛꯈ꯭ꯔ ꯆꯠꯂꯣ, ꯊꯣꯡ ꯂꯣꯟꯖꯤꯟꯒꯦ." "ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦ ꯃꯁꯤ. ꯂꯥꯛꯑꯣ ꯃꯤ ꯉꯥꯏꯅ ꯍꯧꯔꯕꯅꯤ." "ꯑꯩ ꯈꯣꯡ ꯅꯥꯏ." "ꯑꯩꯅꯦ ꯃꯤ ꯂꯩꯕꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯪ." ꯅꯨꯄꯤꯗꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯈ꯭ꯔꯦ꯫ ꯃꯥ ꯃꯄꯥ ꯂꯥꯛꯄꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯔꯪ ꯑꯔꯥꯛꯅ ꯉꯥꯎꯔꯕꯅꯤ ꯃꯄꯥꯗꯨꯗꯤ꯫ ꯀꯣꯔꯧꯗꯨ ꯁꯥꯎꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ? ꯑꯩꯅ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕꯗꯨꯔꯣ ꯄꯥꯝꯂꯤꯁꯦ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯂꯒ "ꯕꯕꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." "ꯀꯩ ꯀꯣꯟꯅ ꯆꯥꯒꯦꯗꯤ? ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯀꯩꯗꯧꯒꯦ ꯍꯥ? ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯃꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯎꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯁꯨ ꯅꯠꯇꯦ. ꯅꯪ ꯑꯩ ꯃꯤꯍꯨꯜꯗ ꯂꯥꯛꯀꯗꯧꯔꯦꯀꯣ." "ꯅꯍꯥꯟꯈꯩ ꯑꯩꯁꯨ ꯌꯥꯎꯔꯤꯗꯨꯕꯨ ꯕꯕꯥ, ꯑꯩ ꯆꯥꯔꯔꯣꯏꯒꯦꯕ." "ꯀꯩꯅꯣ ꯆꯥꯔꯔꯣꯏ ꯍꯥꯏꯕ ꯍꯥ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯒꯤ ꯁꯞꯇ꯭ꯔꯗꯨꯒꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯍꯩꯅꯗꯕꯅ ꯃꯆꯤ ꯂꯦꯡꯗꯦ꯫ "ꯃꯁꯤ ꯀꯨꯝꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯁꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯃꯃꯥ, ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ." ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ "ꯍꯩꯅ ꯆꯤꯟꯊꯤꯅꯨ, ꯅꯒꯨꯟ ꯈꯪꯉꯤ ꯂꯥꯛꯑꯣ." "ꯅꯥꯁꯤꯟꯅꯔꯅꯨ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ. ꯅꯪ ꯂꯥꯛꯀꯦꯔꯥ ꯂꯥꯛꯂꯣꯏꯒꯦꯔꯥ?" ꯍꯥꯏꯔꯒ ꯄꯥꯛꯊꯗꯨꯅ ꯐꯨꯅꯕ ꯆꯩꯊꯤꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯕꯨꯗꯤ ꯀꯤꯕꯅ "ꯂꯥꯛꯑꯒꯦ, ꯕꯕꯥ ꯍꯣꯏ ꯆꯠꯄꯤꯔꯝꯃꯣ." "ꯍꯩ, ꯃꯥꯡ ꯊꯥꯔꯨ ꯂꯥꯎ. ꯑꯩꯅ ꯆꯤꯡꯂꯒ ꯄꯨꯗ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯣ." "ꯏꯌꯥꯝꯕꯨꯡꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ?" "ꯂꯥꯛꯑꯦ, ꯋꯥꯔꯤ ꯁꯥꯗꯧ ꯌꯥꯝ ꯂꯩ. ꯂꯥꯛꯑꯣ. ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯅꯤ, ꯂꯥꯛꯑꯣ ꯃꯤ." "ꯗ꯭ꯔꯦꯁ ꯍꯣꯡꯂꯛꯀꯦ." "ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯦ, ꯁꯤ ꯁꯦꯠꯄ ꯅꯨꯡꯉꯥꯏꯇꯦ." "ꯃꯁꯤ ꯌꯦꯡꯕꯅꯤ ꯃꯁꯦ. ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯎꯀꯣ. ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ." ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯀꯨꯝꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯃꯄꯥ ꯆꯠꯈ꯭ꯔꯕꯗ ꯃꯤꯠꯄꯥꯟꯗ ꯉꯁꯥꯏꯗꯒꯤ ꯄꯜꯂꯤꯕ ꯃꯄꯤꯗꯨ ꯂꯩꯊꯣꯛꯏ꯫ "ꯗ꯭ꯔꯦꯁ ꯍꯣꯡꯅꯤ ꯍꯥꯏꯗꯨ ꯁꯠ ꯍꯣꯡ. ꯃꯤ ꯂꯥꯛꯂꯤꯁꯤ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯅꯤ. ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗꯅꯕ ꯇꯧ ꯍꯥꯏꯕꯅꯤ. ꯌꯥꯗꯦꯕ ꯅꯪ. ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯩ ꯍꯧꯅꯕ ꯃꯇꯝꯁꯤꯗ ꯍꯨꯔꯥꯟꯕ ꯇꯥꯀꯣꯁꯤꯗ ꯑꯩ ꯊꯥꯖꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯏꯃꯥ ꯏꯄꯥꯁꯤꯕꯨ ꯀꯩꯅꯦ ꯈꯜꯂꯨꯒꯦ? ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤ. ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯣꯏꯅꯣ? ꯍꯥ? ꯀꯩ ꯈꯪꯗꯣꯏꯅꯣ? ꯍꯩꯄꯥ ꯁꯥꯅꯨ. ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯣ." ꯅꯨꯄꯤꯗꯨꯒ ꯃꯃꯥꯗꯨꯒ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ, ꯁꯥꯎꯅꯤꯡꯕ ꯁꯛꯐꯝ ꯂꯣꯠꯁꯤꯟꯈ꯭ꯔꯒ "ꯏꯃꯥꯁꯦ, ꯁꯥꯎꯅꯨꯀꯣ, ꯀꯨꯏꯅ ꯉꯥꯏꯕꯒꯤ." ꯂꯩꯃꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯁꯥꯎꯗꯦꯗ ꯁꯥꯎꯗꯦꯗ. ꯐꯝꯃꯨ ꯐꯝꯃꯨ. ꯏꯃꯥꯁꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ, ꯐꯝꯃꯨ." "ꯍꯣꯏ, ꯑꯗꯣ ꯏꯃꯥꯁꯦ." "ꯍꯥꯎꯅꯦ, ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯥꯕꯨ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯩꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ "ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯌꯥꯒꯗ꯭ꯔꯥ?" "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯥꯏꯗꯦ. ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ." ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯥꯔꯁꯟꯗꯨꯗꯤ ꯅꯨꯄꯤꯗꯨꯗ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ "ꯑꯁꯨꯛ ꯀꯨꯏꯅ ꯊꯦꯡꯅꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ." ꯅꯨꯄꯤꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ, ꯔꯤꯌꯦꯛꯁꯟ ꯑꯃꯠꯇꯁꯨ ꯎꯠꯇꯦ꯫ ꯂꯩꯃꯅ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯔꯣ. ꯑꯍꯜ ꯃꯃꯥꯡꯗ ꯋꯥ ꯈꯪꯗꯕꯗꯣ ꯇꯧꯅꯨ.
ꯕꯦꯃꯥ ꯅꯣꯏ ꯌꯥꯝꯕꯨꯡꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ ꯅꯪ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯎꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯃꯥꯁꯦ ꯑꯩꯗꯣ ꯅꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯕꯤꯌꯣ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯃ ꯀꯩꯁꯨ ꯈꯟꯗꯅ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤꯔꯛꯏ ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯑꯣꯏꯅ ꯈꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯅꯪ ꯌꯥꯝꯕꯨꯡꯅ ꯀꯅꯥ ꯅꯪꯅ ꯀꯅꯥ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯂꯩꯇꯦ 이마디냐 누비 복바 이함나 밤 누비시 이함나 농시 아두나 낭시 아이기 이모 내가 칸데 이자니 골막니 칼리바니 이남시 아마 옌글시 이마시 얌봉서 앙앙 오이드리 마망다 팜리바 누파도 캉사우 사우락두나 파이람바 글라스두나 랑게 타우비 마타우두다 라이마나 카이나 낭 타우리도 얌 투나 타모 नुपादुना साउनिंग बखांगना लेखिबगा ममादु नुपीदुदो ओंचिलकलगा करिनु नंगना हाइनिंगलिसे नखोई मागा बबागा एखोई पुन्ना नखोई अनिगी वारी सानाबा लोइरबो मतमसिदा करिनु नंगना पामलिसे लेसी हेन बिसो खुमफम लेट्रे ममाइदुसु इंगांगांग सिलाई अदबो इतप तपना पाकुम पिरई मा नुपादुबु सेंगना यानिंगदबना इमासे नचाबो वारो बिगनो ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯨ ꯁꯣꯝꯗ ꯀꯣꯔꯧꯒ ꯔꯥꯅꯤꯒꯗꯨꯗꯤ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯃꯔꯤꯡ ꯆꯠꯂꯤ ꯂꯩꯃꯗꯨꯁꯨ ꯇꯤꯡꯉꯛ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯌꯦꯡꯂꯝꯃꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯃ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯁꯝꯗꯨ ꯇꯞꯅ ꯍꯥꯏꯒꯠꯄꯤꯗꯨꯅ ꯕꯦꯃꯥ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯍꯣꯏꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅꯤꯡꯉꯤꯅꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯕ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯒꯦ ꯈꯟꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯗ ꯀꯤꯖꯔꯗꯨꯅ ꯈꯨꯝꯂꯛꯏ ꯌꯥꯏ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯏꯌꯦ ꯏꯃꯥꯁꯤ ꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯕꯕꯥ ꯏꯃꯥꯅ ꯄꯥꯝꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯔꯁꯟꯁꯨ ꯄꯦꯟꯖꯔꯗꯨꯅ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ ꯀꯣꯂꯦꯖ ꯊꯤꯟꯕ ꯂꯧꯕ ꯑꯩꯅ ꯂꯣꯏ ꯇꯧꯅꯤ ꯈꯪꯉꯕ ꯂꯝ ꯍꯦꯟꯕꯒ ꯌꯥꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯕꯨ ꯀꯤꯕꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯥꯛꯇꯣ ꯑꯗꯨꯃꯛ ꯆꯥꯏ ꯀꯣꯔꯧꯁꯨ ꯃꯆꯥꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯇ꯭ꯔꯕꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯁꯨ ꯍꯔꯥꯎ ꯅꯤꯡꯊꯦꯝꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯤ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯍꯥꯏꯗꯦ ꯃꯌꯥꯝꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤꯗꯤ ꯈꯟꯗꯕ ꯅꯠꯇꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯤꯡꯊꯦꯝ ꯃꯁꯥꯒꯤ ꯏꯒꯣ ꯑꯃ ꯂꯩꯖꯕꯅ ꯐꯅ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯆꯥꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤꯅꯤ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯔꯤ ꯈꯜꯂꯤ ꯉꯥꯡꯗ ꯉꯥꯡꯃꯜꯂꯁꯨ ꯆꯩꯗ ꯆꯩꯃꯜꯂꯁꯨ ꯇꯧꯅꯨ ꯍꯥꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯊꯤꯡꯖꯤꯜꯂꯛꯂꯁꯨ ꯃꯋꯥ ꯂꯧꯗꯦ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯨꯛꯆꯕ ꯑꯃꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯩ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯅꯤ ꯃꯥꯔꯁꯟꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯩ ꯂꯦꯞꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯃꯆꯥ ꯕꯤꯀꯤꯁꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯑꯍꯥꯎ ꯑꯩꯗꯣ ꯊꯥꯖꯗꯕꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯦꯡꯅꯅꯤꯅ ꯕꯕꯥꯅꯁꯨ ꯐꯣꯟ ꯄꯥꯏꯒꯦ ꯄꯥꯛꯅ ꯌꯥꯗꯦꯕ ꯑꯗꯨꯏꯅꯦ ꯅꯪ ꯐꯣꯟ ꯄꯥꯏꯗꯕꯗꯣ ꯁꯥꯎꯅꯨ ꯕꯤꯀꯤꯁꯨ ꯅꯣꯛꯃꯤ ꯑꯩꯁꯨ ꯅꯪ ꯀꯔꯥꯏꯗ ꯇꯝꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯦꯡꯗꯤ ꯊꯦꯡꯅꯔꯤ ꯑꯗꯣ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯦ ꯀꯨꯏꯅꯁꯨ ꯎꯅꯔꯨꯗ꯭ꯔꯦ ꯅꯪ ꯑꯩꯕꯨꯗꯤ ꯈꯜꯂꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯂꯦꯡꯂꯛꯄꯗꯅꯤ ꯈꯨꯗꯥꯡꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯆꯤꯡꯂꯛꯄꯗꯣ ꯃꯥꯔꯁꯟ ꯁꯥꯎꯔꯞꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯗꯥꯡ ꯐꯥꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥꯟꯅꯕꯅꯤ ꯅꯃꯥꯟꯅꯕꯒꯕꯨ ꯅꯈꯨꯠ ꯄꯥꯏꯔ ꯆꯠꯅꯕ꯭ꯔꯣ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯃꯥꯅ ꯍꯥꯟꯗꯒꯤ ꯁꯦꯡꯅ ꯅꯨꯄꯥꯗꯨꯕꯨ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯁꯥꯎꯃꯟꯕꯅ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯆꯤꯡꯒꯦ ꯇꯧꯕꯅꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥ ꯐꯟꯗꯣꯔꯛꯏ ꯕꯤꯀꯤ ꯃꯥꯔꯁꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ
ꯀꯣꯂꯦꯖꯁꯤꯗꯤ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯒꯤ ꯃꯈꯨꯠꯀ ꯇꯞ ꯇꯞ ꯄꯥꯏꯔ ꯆꯤꯡꯉꯤꯁꯤꯕꯣ? ꯑꯣꯏ, ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ. ꯋꯥ ꯉꯥꯡ ꯉꯝꯍꯧꯗꯦ. ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯖꯤꯜꯂꯛꯏ. ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯩ. ꯌꯥꯝꯕꯣꯡ! ꯃꯥꯔꯁꯟ ꯁꯥꯎꯅ ꯐꯥꯔꯛꯀꯦ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯀꯟꯊꯗꯨꯅ, ꯍꯣꯏ, ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ? ꯍꯥ? ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯅꯨꯄꯥ ꯑꯃꯗ ꯄꯨꯟꯒꯅꯨ ꯍꯥꯏꯔꯤꯗꯣ? ꯍꯥ? ꯃꯥꯔꯁꯟ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ. ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯇꯩ ꯃꯤꯁꯤꯡꯗꯨꯁꯨ ꯈꯥꯝꯅꯕ ꯆꯪꯁꯤꯟꯕꯁꯨ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯉꯝꯅꯗꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯑꯆꯝꯕ ꯏꯃꯨꯡꯒꯤ ꯃꯤ ꯅꯠꯇꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯄꯥꯝꯕꯣꯝꯗ ꯌꯥꯟꯗꯨꯅ, ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯝꯕꯣꯡ! ꯌꯥꯔꯦ ꯍꯥꯏꯕꯅꯦ! ꯑꯩꯒꯤ ꯏꯖꯠ ꯈꯔ ꯌꯦꯡꯕꯤꯌꯨ ꯌꯥꯝꯕꯣꯡ! ꯃꯥꯔꯁꯟꯗꯤ ꯁꯥꯎꯅꯤꯡꯕꯩ ꯏꯍꯨꯜꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯕꯤꯀꯤꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯄꯥꯏꯗꯨꯅ ꯂꯩꯊꯦꯛꯏ. ꯕꯤꯀꯤꯁꯨ ꯅꯥꯃꯟꯕꯅ ꯂꯥꯎꯔꯛꯏ. ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯥꯗꯤ ꯄꯥꯈꯠꯅ ꯃꯃꯥꯏ ꯃꯃꯤꯠ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ. ꯆꯪꯁꯤꯟꯒꯦ ꯈꯟꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯥꯔꯁꯟꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯦ. ꯂꯥꯎꯔꯛꯏ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ, ꯇꯥꯃꯣꯆꯥ! ꯃꯥꯔꯁꯟ ꯁꯥꯎꯅ, ꯀꯅꯥꯒꯤ ꯇꯥꯃꯣꯆꯥ? ꯊꯥꯗꯣꯛꯑꯣ, ꯃꯤꯁꯦ ꯁꯤꯕ ꯇꯥꯔꯦ. ꯍꯣꯏ, ꯁꯤꯒꯨꯝꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯦꯡꯖꯅꯤꯡꯂꯤꯁꯦ? ꯍꯥ? ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯀꯤꯖꯅ, ꯌꯥꯝꯕꯣꯛ, ꯑꯩ ꯂꯥꯟꯖꯔꯦ. ꯅꯨꯄꯤꯗꯨ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯅ ꯌꯦꯡꯗꯨꯅ, ꯄꯨꯡ ꯑꯃꯗ ꯂꯣꯏꯕ ꯀ꯭ꯂꯥꯁꯁꯤ ꯅꯪꯅ ꯕꯥꯔꯣꯗ ꯊꯣꯛꯂꯛꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯂꯤꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯏꯉꯝ ꯉꯝꯗ ꯂꯜꯂ ꯇꯧꯅ ꯈꯨꯝꯃꯤ. ꯑꯣ, ꯑꯣꯖꯥ ꯆꯪꯂꯛꯇꯦ. ꯀꯩꯒꯤ ꯑꯣꯖꯥ? ꯍꯥꯏꯔꯒ ꯈꯨꯄꯥꯛꯇꯨꯅ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ. ꯅꯨꯄꯥꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯀ꯭ꯂꯥꯁ ꯌꯥꯎꯗꯕ ꯃꯈꯩ ꯂꯩꯔꯤꯕꯅꯤꯅꯦ. ꯇꯝꯃꯨꯅꯣ, ꯂꯥꯏꯔꯤꯛꯇꯨ ꯇꯝꯃꯨꯅꯣ. ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ. ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ. ꯃꯥꯔꯁꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯅꯈꯨꯠꯁꯦ ꯀꯛꯊꯠꯂꯨꯔꯥ? ꯅꯨꯄꯤꯗꯨ ꯃꯉꯛ ꯍꯥꯏ. ꯒꯥꯔꯤꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ, ꯁꯦ, ꯍꯝꯗꯣ ꯅꯈꯨꯠꯇꯣ. ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯑꯩꯅ ꯅꯈꯨꯠꯇꯣ ꯁꯣꯏ ꯀꯛꯑꯅꯤ. ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯏꯜꯂꯤ. ꯃꯇꯨꯡ ꯍꯦꯛ ꯇꯧꯔꯝꯕꯗꯤ ꯌꯦꯡꯉꯨ. ꯂꯧ ꯆꯠꯁꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯛꯇꯧꯔꯤ. ꯀꯣꯂꯦꯖ ꯀꯥꯔꯨꯔꯅꯨ ꯅꯪ, ꯀꯥꯕ ꯌꯥꯔꯣꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯖꯅ, ꯀꯣꯂꯦꯖꯇꯤ ꯆꯠꯆꯒꯦ. ꯀꯔꯝꯕ ꯅꯨꯄꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯦ ꯍꯥꯏꯅꯣ? ꯁꯥꯔꯔꯣꯏ. ꯉꯁꯤꯗꯤ ꯅꯪ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯔꯣꯏ. ꯒꯥꯔꯤ ꯀꯥꯈꯠꯂꯣ. ꯅꯨꯄꯤꯗꯨ ꯍꯟꯅ ꯍꯟꯅ ꯅꯨꯄꯥꯗꯨꯅ ꯂꯩꯍꯧꯕꯔꯣꯝꯗ ꯌꯦꯡꯉꯤ. ꯃꯇꯧ ꯈꯪꯕꯅ ꯃꯥꯔꯁꯟ ꯁꯥꯎꯅ, ꯃꯁꯤ ꯀꯥꯗꯦꯅꯦ. ꯀꯅꯥꯅꯣ ꯅꯪ ꯌꯦꯡꯉꯤꯗꯣ? ꯍꯥ? ꯅꯨꯄꯤꯗꯨ ꯀꯤꯅ ꯒꯥꯔꯤ ꯀꯥꯏ. ꯑꯗꯨꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯩ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ? ꯅꯨꯄꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯏ. ꯅꯨꯄꯤꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯀꯤ. ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯇꯞꯅ ꯊꯧꯕꯤꯌꯣ. ꯃꯤꯅ ꯉꯥꯡꯂꯛꯏꯁꯦ ꯇꯥꯁꯤꯟꯅꯗꯕ ꯇꯧꯅꯨ. ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯕ ꯇꯥꯕ꯭ꯔꯣ? ꯍꯥꯏꯔ ꯍꯦꯟꯖꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯒ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯑꯩꯅ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ? ꯀꯅꯥꯅꯗꯨꯗꯤ? ꯍꯥ? ꯀꯅꯥꯅꯅꯣꯕ? ꯃꯤ ꯃꯆꯥ ꯃꯈꯨꯠ ꯊꯨꯗꯦ ꯎꯏꯗꯣ. ꯑꯩ ꯏꯖꯠ ꯌꯣꯜꯂꯤ ꯅꯠꯇ꯭ꯔꯣ? ꯅꯋꯥ ꯂꯧꯗꯦ. ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯂꯣꯏ ꯊꯦꯡꯅꯅꯤ. ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯂꯛꯄꯗ ꯅꯦꯠꯀꯗꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯩꯊꯣꯛꯇꯨꯅ, ꯅꯪ ꯌꯥꯝ ꯐꯥꯎꯕꯩ ꯇꯥꯏꯞꯇ. ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯐꯥꯎꯒ ꯁꯥꯗꯅ ꯍꯥꯠꯀꯗꯕꯅꯤ. ꯑꯩꯁꯨ ꯇꯝꯂꯤ, ꯃꯥꯁꯨ ꯇꯝꯂꯤ. ꯃꯥꯔꯁꯟ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯅꯪꯁꯨ ꯐꯨꯔꯤꯁꯤꯗꯤ. ꯅꯪꯁꯨ ꯀꯨꯏꯔꯔꯣꯏ ꯅꯃꯤꯠ ꯀꯣꯊꯣꯛꯀꯗꯕ. ꯅꯋꯥ ꯂꯧꯗꯦ. ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ. ꯅꯪꯅ ꯐꯅ ꯆꯦꯟꯗꯨꯅꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯅꯪ... ꯈꯣꯏꯗꯧꯁꯦ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨ. ꯅꯪꯁꯨ. ꯅꯨꯄꯥꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯕꯤꯀꯤꯒꯤ ꯃꯇꯥꯡꯗ ꯃꯥ ꯗꯁꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯇꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯥꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯩꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯈꯟꯅ ꯃꯄꯥꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ. ꯀꯣꯜꯗꯨ ꯇꯧꯕ ꯄꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯈ꯭ꯔꯤ. ꯑꯇꯩ ꯑꯇꯩ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯑꯇꯩ ꯑꯇꯩ ꯂꯩꯕ ꯋꯥꯊꯣꯛ ꯑꯗꯨꯕꯨ ꯃꯦꯟꯁꯤꯟꯈꯤꯕ ꯌꯥꯕ ꯃꯤꯁꯤꯡꯗ ꯀꯣꯜ ꯇꯧꯏ. ꯅꯨꯄꯥꯗꯨꯅ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯒ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯗꯨ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ. ꯌꯥꯝꯕꯣꯡ. ꯀꯩꯗꯧꯔꯦ? ꯁꯥꯔꯅ ꯀꯣꯂꯦꯖꯇ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯆꯠꯂꯨꯁꯤ. ꯕꯕꯥꯒ ꯃꯃꯥꯒꯅ ꯄꯥꯎ ꯈꯪꯗ꯭ꯔꯤꯉꯩ ꯑꯩ ꯃꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ. ꯃꯥꯔꯁꯟꯗꯤ ꯊꯧꯋꯥ ꯁꯥꯗꯅ, ꯃꯗꯨꯏ ꯅꯨꯄꯥꯗꯨꯒꯗꯤ ꯁꯨꯛꯎ ꯍꯦꯛ ꯎꯅꯍꯜꯂꯣꯏ.
ꯁꯨꯛꯊꯦꯡ ꯊꯦꯡꯅꯍꯜꯂꯔꯣꯏ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯑꯗꯨꯝ ꯃꯥꯌꯣꯛꯅꯅꯤ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ ꯕꯕꯥꯅ ꯎꯔꯗꯤ ꯑꯩ ꯁꯣꯏ ꯍꯥꯠꯈ꯭ꯔꯅꯤ ꯌꯥꯝꯕꯨꯡꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯕꯕꯥꯗꯣ ꯁꯥꯎꯔꯗꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯩ ꯕꯕꯥ ꯌꯥꯝ ꯀꯤꯖꯩ ꯌꯥꯝꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯂꯥꯛꯏ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯇꯧꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯁꯠ ꯄꯥꯏꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯅꯥꯒꯤꯅꯣ ꯅꯣꯏ ꯍꯤꯔꯣꯒꯤꯅꯤ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯕ꯭ꯔꯕ ꯍꯥꯏꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯐꯣꯟꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯅ ꯍꯦꯜꯂꯣ ꯂꯩꯁꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯍꯥ ꯁꯣꯝꯗ ꯃꯌꯥꯝꯅ ꯅꯪ ꯊꯤꯅ ꯂꯩꯔꯦꯕ ꯃꯥꯔꯁꯟꯅ ꯀꯔꯤ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯂꯩꯔꯦ ꯑꯣ ꯌꯥꯝꯕꯣꯡ ꯂꯩꯁꯤꯒꯤ ꯌꯥꯝꯕꯨꯡꯒꯒꯤ ꯐꯣꯇꯣꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯌꯥꯔꯗꯤ ꯌꯥꯝꯕꯨꯡꯅ ꯇꯧꯔꯒ ꯐꯣꯇꯣꯁꯤꯡꯗꯣ ꯑꯝꯇ ꯀꯛꯍꯟꯈ꯭ꯔꯣ ꯃꯥꯔꯁꯟꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯣꯏ ꯊꯝꯃꯣ ꯌꯥꯔꯦ ꯍꯥꯏꯈꯤꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯂꯦꯖꯀꯤ ꯃꯤꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯣꯂꯦꯖꯇ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯕꯩ ꯋꯥꯅꯤꯅꯦ ꯑꯃꯗꯃꯨꯛ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯩꯁꯦ ꯐꯖꯅ ꯚꯥꯏꯔꯦꯜ ꯆꯠꯂꯝꯃꯅꯤ ꯁꯤ ꯌꯥꯝꯕꯨꯡꯅ ꯊꯣꯛꯍꯟꯕꯅꯤ ꯀꯨꯁꯤ ꯑꯩꯗꯤ ꯅꯪ ꯐꯣꯇꯣꯁꯦ ꯅꯣꯏ ꯀꯣꯂꯦꯖ ꯒꯦꯠꯇ ꯊꯦꯠꯂ ꯊꯝꯁꯤꯔꯅ ꯈꯜꯂꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯊꯦꯡꯅꯕ ꯊꯣꯛꯂꯒꯗꯤ ꯃꯈꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯀꯥꯏꯅ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯊꯣꯔꯛꯏ ꯃꯥꯔꯁꯟ ꯒꯥꯔꯤ ꯊꯧꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯖꯦꯜꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯝꯗꯧ ꯈꯖꯤꯛꯇ ꯉꯥꯏꯗ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯊꯣꯡꯂꯗꯤ ꯆꯥꯒꯗ꯭ꯔꯥ ꯅꯪꯅꯕꯨ ꯄꯤꯖꯅꯤ ꯍꯥꯏꯔꯗꯤ ꯍꯨ ꯑꯣꯏꯔꯁꯨ ꯆꯥꯒꯦ ꯂꯝꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ ꯑꯩꯅ ꯀꯔꯥꯏ ꯍꯦꯜꯂꯗꯅ ꯍꯦꯜꯂꯣꯏ ꯍꯦꯟꯗꯕꯩꯅꯤ ꯅꯨꯄꯥꯒ ꯔꯣꯃꯥꯟꯁ ꯇꯧꯔꯝꯃꯤꯗꯣ ꯃꯥꯗꯤ ꯌꯥꯝꯕꯨꯡ ꯀꯣꯏꯗ꯭ꯔꯤꯀꯥꯟ ꯀꯣꯏꯖꯔꯛꯄꯗꯣ ꯃꯥꯔꯁꯟ ꯁꯥꯎꯔꯞ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯑꯩ ꯀꯣꯏꯗ꯭ꯔꯤꯀꯥꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯀꯣꯏꯗ꯭ꯔꯤꯕꯣꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯂ ꯇꯧꯅ ꯈꯨꯝꯃꯤ ꯍꯥꯏꯗꯦꯍꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡꯅ ꯂꯥꯟꯅ ꯇꯥꯔꯒ ꯄꯤꯖꯔꯨ ꯀꯩꯝꯇ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯂꯛꯀꯗꯧꯔꯤ ꯅꯨꯄꯤꯗꯨ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯅꯨꯄꯥꯗꯨꯗ ꯇꯞꯅ ꯉꯥꯊꯩ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯅ ꯂꯣꯏꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯥꯁꯨ ꯁꯥꯖꯤꯟꯅꯕ ꯃꯥꯏꯈꯨꯝ ꯎꯞꯂꯛꯏ ꯋꯥꯔꯦꯕ ꯑꯩ ꯌꯥꯝꯕꯨꯡ ꯁꯤ ꯀꯩꯅꯣꯝꯇ ꯂꯩꯕꯤꯌꯣꯕ ꯀꯦꯁꯤꯟꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯅꯨꯄꯥꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯁꯨ ꯀꯗꯔ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅꯕ ꯁꯥꯖꯤꯜꯂꯛꯏ ꯃꯔꯩꯒꯗꯨꯝ ꯀꯣꯟꯇꯛ ꯇꯧꯅ ꯑꯁ ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯉꯁꯥꯏꯁꯨ ꯀꯔꯤꯝ ꯆꯥꯔꯛꯇꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯀꯦꯐꯦ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯆꯥꯅꯕ ꯈꯔ ꯂꯩꯗꯨꯅ ꯂꯥꯛꯏ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯁꯥꯎꯕ ꯁꯥꯎꯗ꯭ꯔꯗꯤ ꯌꯥꯔꯦ ꯈꯟꯕꯅ ꯅꯣꯛꯃꯤ ꯇꯞꯂꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯒ ꯏꯔꯣꯏꯅꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯥꯛꯂꯤ ꯁꯣꯝꯗ ꯀꯣꯂꯦꯖꯇꯅꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅꯔꯛꯇꯅꯕ ꯃꯥꯔꯁꯟꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯩ ꯂꯥꯡꯂꯦꯟꯁꯨ ꯉꯁꯤꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗꯨꯗ ꯃꯥꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏꯔꯦꯜꯕꯨꯗꯤ ꯀꯨꯞꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯊꯧꯋꯥ ꯁꯥꯗꯅ ꯀꯣꯂꯦꯖꯁꯤꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯌꯥꯝꯕꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯈ꯭ꯔꯤꯁꯦ ꯎꯔꯦꯗꯅ ꯃꯣꯏ ꯕꯥꯍꯣꯏ ꯃꯃꯥꯍꯣꯏꯅꯒ ꯈꯪꯂꯗꯤ ꯃꯥ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤꯕꯣ ꯚꯥꯏꯔꯦꯜ ꯈꯨꯆꯠꯁꯦ ꯏꯆꯨꯝ ꯆꯨꯝꯗꯦꯕ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯐꯥꯎ ꯐꯣꯇꯣꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯎꯔꯀꯥꯟꯁꯤꯗ ꯃꯣꯏ ꯕꯕꯥꯍꯣꯏꯅ ꯀꯃꯥꯏ ꯐꯖꯅ ꯎꯔꯝꯗꯧꯔꯤꯒꯦ ꯂꯥꯡꯂꯦꯟ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯗꯨ ꯊꯣꯏ ꯉꯁꯥꯏ ꯑꯃ ꯌꯥꯝꯕꯨꯡꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯕ ꯁꯥꯔꯗꯣ ꯃꯥꯅ ꯅꯪ ꯍꯪꯂꯝꯕꯅꯤ ꯑꯣ ꯁꯥꯔ ꯅꯣꯡꯊꯥꯡꯗꯨꯔꯣ ꯃꯥꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯪꯂꯝꯃꯤꯖꯥꯠꯅꯣ ꯂꯩꯁꯤ ꯍꯣꯏ ꯚꯥꯏꯔꯦꯜ ꯆꯠꯄꯩꯗꯨꯒꯤ ꯋꯥꯃꯦꯟꯒꯦ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ ꯀꯩꯕꯨ ꯑꯩꯅꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯇ꯭ꯔꯅꯦꯅ ꯑꯣꯖꯥꯅ ꯊꯤꯔꯛꯀꯅꯤꯁꯨ ꯅꯠꯇꯗꯨꯕꯨ ꯑꯅꯤꯗꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥ ꯅꯨꯄꯥ ꯃꯥꯔꯁꯟꯒꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯨ ꯆꯪꯂꯛꯏ ꯊꯣꯏꯍꯦꯟꯕꯤ ꯇꯤꯉꯛ ꯑꯣꯖꯥꯗꯨꯗ ꯌꯦꯡꯂꯛꯏ ꯅꯣꯡꯊꯥꯡꯅ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯃꯥꯅꯤ ꯁꯥꯔ ꯂꯩꯁꯤ ꯍꯣꯏꯒꯤꯗꯣ ꯅꯪꯁꯨ ꯊꯣꯛꯄ ꯌꯥꯎꯔꯨꯕ꯭ꯔꯣ ꯎꯍꯧꯗ꯭ꯔꯕ ꯊꯣꯏꯍꯦꯟꯕꯤ ꯑꯗꯨꯃꯛ ꯅꯣꯡꯊꯥꯡꯗ ꯌꯦꯡꯅ ꯈꯨꯝꯂꯛꯏ ꯑꯁꯦꯡꯕꯗꯤ ꯎꯍꯧꯗꯦ ꯑꯩꯁꯨ ꯃꯥꯏ ꯃꯅꯥꯛꯇ ꯊꯣꯛꯇꯦꯕ ꯑꯗꯨꯅ ꯀꯩꯝ ꯈꯪꯗꯦ
ꯚꯥꯏꯔꯦꯜ ꯐꯣꯇꯣꯕꯨꯗꯤ ꯈꯔ ꯎꯍꯧꯏ꯫ ꯃꯥꯗꯧꯅ ꯅꯪꯁꯨ ꯚꯥꯏꯔꯦꯜ ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯧ ꯈꯪꯂꯕ꯭ꯔꯥ? ꯃꯥꯔꯁꯟꯇꯕꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯩ ꯋꯥꯅꯤ꯫ ꯂꯩꯁꯤ ꯑꯣꯏꯔꯝꯕꯩ ꯁꯥꯎꯅꯤꯡꯂꯁꯨ ꯄꯦꯟꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯍꯥꯏꯕꯤꯗꯕꯅꯤ꯫ ꯅꯪ ꯑꯣꯏꯔꯝꯂꯗꯤ ꯐꯖꯅ ꯐꯨꯊꯅꯤꯍꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯉꯛ ꯌꯦꯡꯗꯨꯅ ꯑꯩꯗꯤ ꯀꯩꯒꯤ ꯐꯨꯗꯣꯏꯕ? ꯀꯣꯂꯦꯖ ꯀꯥꯔꯤꯁꯤꯕꯨ ꯅꯨꯄꯥ ꯀꯣꯏ ꯌꯥꯔꯦꯅꯗꯤ ꯈꯜꯂꯤ꯫ ꯁꯔ ꯍꯣꯏ ꯃꯃꯥꯡꯗ ꯔꯦꯁꯄꯦꯛ ꯑꯃꯁꯨꯡ ꯎꯠꯅꯤꯡꯕꯒꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨꯝ ꯇꯧꯅꯗꯕꯩ ꯋꯥꯅꯤ꯫ ꯔꯦꯁꯄꯦꯛꯇꯣ ꯔꯨꯜ ꯑꯣꯏꯅ ꯁꯦꯝꯒꯦ꯫ ꯔꯨꯜ ꯑꯣꯟꯊꯣꯛꯂꯁꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯔꯗꯤ ꯄꯤꯔꯣ꯫ ꯁꯨꯝ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯣꯏ ꯄꯥꯎ ꯐꯥꯎꯅꯕꯅꯤꯅ ꯅꯪꯒꯤ ꯁꯨꯝ ꯐꯥꯎꯅꯅꯤꯡ ꯇꯧꯅꯤ꯫ ꯂꯩꯁꯤꯒꯗꯤ ꯅꯝꯕꯔ ꯂꯩꯅꯗꯦ꯫ ꯑꯗꯨꯅ ꯅꯪꯒ ꯂꯩꯅꯁꯤ ꯇꯧꯅꯤ꯫ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ, ꯁꯨꯇꯤ ꯊꯥꯕ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯔꯦꯗꯅ, ꯅꯠꯇ꯭ꯔꯥ? ꯊꯣꯏꯍꯦꯟꯕꯤꯁꯨ ꯀꯩꯁꯨ ꯈꯟꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯅꯣꯡꯊꯥꯡꯗ ꯄꯤꯊꯣꯛꯏ꯫ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯗ ꯈꯪꯗꯕ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯕ ꯌꯥꯅꯤꯅ ꯈꯟꯖꯩ꯫ ꯅꯣꯡꯊꯥꯡꯁꯨ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯁꯔ, ꯉꯁꯤ ꯀ꯭ꯂꯥꯁꯇꯤ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯇꯧꯔꯔꯣꯏ, ꯍꯌꯦꯡ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯏꯔꯥꯡꯒꯤ ꯃꯅꯤꯜ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝ ꯋꯥ ꯈꯟꯅꯒꯗꯧꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯇꯤꯡ ꯇꯧꯁꯦꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯤꯅ ꯌꯥꯝꯕꯨꯡꯗꯣ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯅꯤ꯫ ꯁꯔ ꯍꯣꯏꯅ ꯌꯥꯝꯕꯨꯡꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏ ꯁꯔꯨꯛ ꯂꯩꯁꯤꯒꯤ ꯆꯪꯕꯤꯔꯗꯤ ꯈꯔ ꯐꯗꯧꯕ꯫ ꯃꯌꯥꯝ ꯆꯪꯗꯅ ꯂꯩꯁꯤꯁꯦ ꯐꯖꯅꯗꯤ ꯑꯣꯠꯂꯕꯖꯥꯠꯅꯤ꯫ ꯌꯥꯔꯦꯗ, ꯅꯣꯏꯅ ꯁꯤ ꯃꯇꯥꯡꯗ ꯋꯥ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯀ꯭ꯂꯥꯁꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯨ ꯀꯥꯟꯅꯗꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯊꯥꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥꯗꯨꯅ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨꯁꯨ ꯉꯥꯛ ꯋꯥꯔꯤ ꯁꯥꯔꯝꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯑꯣꯏꯕꯒ ꯈꯨꯝꯖꯤꯟꯅꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯄꯥꯏ ꯈꯔ ꯌꯥꯎꯈꯤꯕꯅ ꯚꯥꯏꯔꯦꯜ ꯐꯣꯇꯣꯗꯨ ꯎꯍꯧꯕ ꯈꯪꯍꯧꯕ ꯈꯔꯅ ꯄꯥꯎ ꯇꯝꯅꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤꯅꯒ ꯀꯣꯂꯦꯖ ꯆꯠꯂꯨ ꯌꯥꯗꯕꯗꯨꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯀꯤꯅ ꯌꯦꯡꯉꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯈꯪꯅꯗꯦ꯫ ꯔꯥꯅꯤ ꯃꯊꯥ ꯁꯥꯅ ꯅꯄꯥ ꯍꯣꯏ ꯅꯪ ꯄꯥꯕꯨꯡ ꯍꯣꯏꯅꯒ ꯇꯥꯔꯗꯤ ꯑꯁ ꯋꯥꯁꯤ ꯌꯧꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯐꯅ ꯁꯥꯊꯤꯔꯁꯨ ꯏꯕꯨꯡꯉꯣꯁꯦ ꯐꯗꯤ ꯐꯩ꯫ ꯅꯪꯒꯤ ꯃꯤꯡꯆꯠ ꯐꯥꯎꯗꯤ ꯊꯤꯔꯝꯗ꯭ꯔꯦꯗꯅ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯀꯣꯔꯧꯅ ꯊꯣꯡ ꯏꯟꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯀꯤꯕꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯣꯔꯧ ꯁꯥꯎꯅꯤꯡꯅ ꯉꯥꯏꯈꯣ, ꯄꯥꯎ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤ ꯀꯔꯥꯏꯗꯩꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯕꯕꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯣꯟꯅꯕ꯭ꯔꯣ ꯅꯪꯅ ꯄꯣꯛꯂꯤꯁꯤꯅ? ꯕꯕꯥ, ꯑꯩꯅ ꯅꯠꯇꯦ꯫ ꯀꯩ ꯅꯪꯅ ꯅꯠꯇꯦ ꯍꯥꯏꯗꯤ? ꯍꯥ? ꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ, ꯕꯕꯥꯁꯤ ꯈꯥꯝꯕꯤꯌꯣ꯫ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯈꯣ ꯃꯣꯏꯕ, ꯋꯥꯁꯤ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯁꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯆꯥꯁꯤꯗ ꯂꯝ ꯍꯦꯜꯂꯝꯕꯒꯤ ꯐꯨꯈꯤꯕꯒꯤ ꯋꯥꯅꯤ, ꯅꯆꯥꯅꯗꯤ ꯅꯠꯇꯦꯗꯅ꯫ ꯏꯕꯨꯡꯉꯣꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤ ꯅꯆꯥꯅ ꯁꯣꯏꯔꯝꯗꯕꯩꯅꯤ꯫ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯅ ꯋꯥꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯉꯥꯡꯂꯛꯇ꯭ꯔꯕꯗꯤ ꯐꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯛꯇ ꯕꯗꯅꯥꯝ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯕꯕꯥ, ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯤꯌꯦ꯫ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯂꯥꯛꯑꯒ ꯃꯤꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯏꯅꯤ꯫ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯣꯏ, ꯃꯤꯅ ꯈꯨꯠ ꯊꯥꯔꯤꯗꯣ ꯑꯆꯝꯕ ꯋꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯇꯤꯟꯅꯕꯕꯨ ꯀꯩꯗꯧꯒꯦ? ꯃꯄꯥꯅ ꯐꯃꯨꯡꯗꯩ ꯆꯤꯡꯊꯕꯗꯨꯗ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯕꯕꯥ, ꯑꯩ ꯂꯥꯟꯗꯤꯌꯦ꯫ ꯀꯣꯔꯧ ꯃꯆꯥꯕꯨ ꯆꯤꯡꯅ ꯑꯩ ꯏꯁꯦ ꯌꯥꯝ ꯀꯥꯔꯤꯕꯅꯤ꯫ ꯅꯪꯅ ꯕꯤꯒꯤ ꯃꯆꯥꯗꯨꯗ ꯑꯗꯨ ꯑꯣꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯍꯥ? ꯅꯨꯄꯥ ꯅꯍꯥ ꯇꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯅꯕ꯭ꯔꯣ? ꯑꯩ ꯇꯤꯟꯅꯔꯔꯣꯏꯌꯦ꯫ ꯀꯣꯔꯧ ꯃꯈꯨꯠꯅ ꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯐꯣꯇꯣ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯂꯣꯏꯅ ꯈꯪꯅꯔꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯑꯣꯏ, ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯈꯨꯠꯇꯣ ꯈꯠꯅꯕꯗ ꯃꯨꯛꯄ ꯉꯝꯗ꯭ꯔꯦꯅ ꯕꯦꯟꯗꯦꯖ ꯁꯦꯠꯂꯒ ꯂꯩꯔꯤꯗꯣ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯅ ꯅꯨꯄꯥꯗꯣ ꯍꯥꯠꯂꯝꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯀꯞꯂꯤ꯫ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯗ ꯌꯥꯟꯗꯨꯅ ꯕꯕꯥ! ꯀꯣꯔꯧ ꯃꯆꯥꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯗꯣ ꯅꯪ ꯑꯣꯜꯂꯕꯅꯦ꯫ ꯑꯩ ꯂꯥꯟꯗꯤꯌꯦ ꯕꯕꯥ, ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏꯌꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯅꯪꯅ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯁꯥꯗꯨ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯃꯥ!
ꯔꯥꯅꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯗꯣꯛꯏ꯫ ꯃꯣꯏꯕꯥ, ꯀꯩꯅꯣ ꯑꯉꯥꯡꯁꯤꯗ? ꯌꯥꯁꯤꯟꯅꯈ꯭ꯔꯕ ꯋꯥꯗꯨꯗ ꯃꯣꯏꯕꯥꯅ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯑꯉꯥꯡꯁꯤꯗ ꯄꯪꯇꯩ ꯇꯩꯅꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯌꯥꯕꯅꯤ꯫ ꯀꯣꯔꯧꯗꯨ ꯁꯥꯎꯅ ꯆꯩꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯒ ꯃꯃꯥ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯗꯤ ꯏज्ꯖꯠ ꯂꯩꯈꯥ ꯇꯥꯈꯤꯕ ꯌꯥꯏ, ꯑꯩꯗꯤ ꯏज्ꯖꯠ ꯃꯥꯡꯕ ꯌꯥꯔꯣꯏ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ! ꯅꯨꯄꯤꯗꯨ ꯀꯞꯇꯨꯅ ꯃꯃꯥꯗ ꯀꯣꯜꯂꯤ ꯀꯤꯅ꯫ ꯔꯥꯅꯤꯗꯨꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯃꯥ ꯂꯩꯌꯦ, ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯂꯁꯤ, ꯃꯤꯅ ꯎꯔꯒ ꯇꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯃꯥ, ꯑꯩ ꯀꯤꯌꯦ, ꯑꯩ ꯀꯤꯖꯩꯌꯦ ꯕꯕꯥꯁꯦ, ꯑꯩꯅ ꯅꯦ ꯍꯣꯏꯗ ꯊꯤꯟꯕꯤꯌꯣ꯫ ꯔꯥꯅꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯈꯔ ꯍꯜꯂꯨ, ꯅꯄꯥꯁꯤ ꯄꯩꯁꯥꯗ ꯄꯪꯊꯈ꯭ꯔꯦ, ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯀꯩꯁꯨ ꯐꯠꯇꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯑꯗꯣ ꯅꯄꯥꯁꯤꯗꯤ ꯊꯤꯀꯥꯒꯤ ꯕꯤꯜꯒ ꯐꯪꯕꯁꯤꯗ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ꯫ ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯀꯣ, ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯐꯖꯐꯝ ꯂꯩꯇꯦ꯫ ꯏꯃꯥ ꯁꯣꯏꯗꯅ ꯅꯪ ꯕꯕꯥꯕꯨ ꯊꯦꯝꯒꯦ꯫ ꯑꯩ ꯂꯥꯟꯗꯕꯅꯤ, ꯑꯩ ꯅꯣꯏꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯗꯦ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯕ ꯀꯤꯌꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯄꯥꯗꯨ ꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ꯫ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯀꯣꯔꯧ ꯃꯆꯥꯅꯨꯄꯤꯗꯨ ꯑꯇꯣꯞꯄ ꯀꯅꯥꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯄꯒꯤ ꯐꯣꯇꯣꯗꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯦꯟꯈ꯭ꯔꯦ꯫ ꯀꯣꯔꯧ ꯁꯥꯎꯅ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯃꯈꯨꯠ ꯄꯥꯏꯅꯤꯡꯕꯤ, ꯋꯥꯔꯛꯇꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯂꯩ, ꯑꯩꯅ ꯈꯟꯕꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯒꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯃ ꯂꯩꯔꯤꯌꯦ꯫ ꯃꯣꯏꯕꯥ, ꯏꯃꯨꯡ ꯆꯪꯁꯤ, ꯃꯄꯥꯟꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯍꯣꯏ, ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯑꯩꯅ ꯑꯁꯨꯛ ꯆꯥꯎꯅ ꯏꯀꯥꯏꯕ ꯅꯪꯂꯁꯤꯗ ꯀꯩꯗꯧꯔꯗꯣꯏꯅꯣ? ꯋꯥꯔꯛꯇꯕꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯌꯥꯝ ꯄꯥꯏꯅꯤꯡꯕ ꯅꯆꯥꯁꯦ, ꯌꯥꯝ ꯀꯟꯈꯠꯀꯣ ꯅꯪꯗꯤ꯫ ꯅꯨꯄꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯅꯕ ꯇꯧꯏ꯫ ꯃꯄꯥꯗꯨ ꯃꯑꯣꯡ ꯇꯥꯔꯛꯂꯔꯣꯏ ꯈꯪꯕꯅ ꯀꯣꯔꯧꯗꯨ ꯁꯥꯎꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯤꯒꯤꯅ ꯈꯨꯠꯁꯤꯅ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯣꯏꯗꯨꯕꯣ? ꯅꯨꯄꯤꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯚꯥ! ꯀꯧꯔꯛꯀꯅꯨ! ꯅꯪꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯩ ꯍꯥ? ꯃꯁꯤ ꯈꯨꯠꯁꯤꯗ ꯀꯛꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯩ ꯂꯩ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯕꯕꯥ, ꯕꯕꯥ, ꯄ꯭ꯂꯤꯖ, ꯅꯆꯥ ꯁꯣꯏꯈ꯭ꯔꯦ꯫ ꯅꯥꯀꯜꯗ ꯉꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯡꯒꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨꯗ ꯂꯦꯜꯂꯛꯏ꯫ ꯔꯥꯅꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯗꯨ ꯃꯨꯜꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯥꯗꯨꯅ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯐꯝꯊꯈ꯭ꯔꯦ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯣꯝꯗꯩ ꯆꯩꯅꯣ ꯈꯪꯍꯧꯗꯦ, ꯅꯥꯡꯒꯟꯗꯨꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯏ꯫ ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯅ ꯐꯨꯅ ꯅꯪ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯅꯆꯥ ꯑꯁꯤꯅ ꯃꯤꯃꯥꯡ ꯊꯣꯛꯍꯜꯂ ꯐꯥꯎ ꯅꯪꯅ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯉꯝꯃꯤꯅꯦ, ꯅꯪ ꯍꯥꯟꯅ ꯁꯤꯈ꯭ꯔꯣ꯫ ꯅꯨꯄꯤꯗꯨ ꯃꯁꯥꯒꯤ ꯑꯁꯣꯛꯄ ꯀꯥꯎꯕ ꯃꯈꯩ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯕꯥ, ꯃꯃꯥꯗ ꯐꯨꯕꯤꯅꯣ! ꯍꯣꯏ, ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯨꯅ ꯃꯆꯥꯗꯁꯨ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯏ꯫ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯍꯟꯗꯣꯛꯇꯦ, ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏ ꯊꯣꯛꯃꯟꯕꯒꯤ ꯃꯀꯣꯛꯁꯨ ꯉꯥꯎꯔꯕꯅꯤ꯫ ꯀꯣꯔꯧꯗꯨ ꯉꯥꯛꯇꯪꯗꯨꯗ ꯈꯟꯊꯕ ꯉꯝꯗ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯗꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯒꯤ ꯃꯔꯝꯒꯤ ꯏꯃꯥꯕꯨ ꯆꯩꯅꯥ ꯐꯪꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯤ꯫ ꯔꯥꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥ ꯁꯟꯗ ꯐꯨꯕꯒꯨꯝ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯂꯨꯗꯕꯅ ꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝꯅ ꯆꯩ ꯆꯥꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯥꯅ ꯇꯣꯏꯅ ꯐꯨꯒꯜꯂꯤ ꯈꯪꯏ, ꯑꯗꯨꯕꯨ ꯆꯩꯅꯥ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯂꯕꯁꯨ ꯑꯗꯨꯝꯅ ꯃꯄꯥꯅ ꯃꯃꯥꯗ ꯈꯨꯠ ꯊꯥꯔꯝꯕꯗꯨꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯐꯥꯎ ꯀꯥꯎꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯄꯦꯟꯗꯅ ꯌꯦꯡꯖꯩ꯫